mayambu ikuknona khurumjari ngasisu mayamge nungainabagidamak mamangda tahanjakhiba manipuri horror story langchakpi hariba wari adugi mayamda khudol tamjari mamage tangkakta mayamna tabikhri Bumeshorna sirba matung langchakpibu koithi thikhiba amadi marup ama thengaduna maga punna koithi thiminnakiba amadi kaina thangda langchakpibu phangbadagi maga punna laribakta lakhibagi matang adu mayamna tabikhri masigi makha tarakpa saruktu mayam punna taminarasi matam kaya hokri sangita langba koiba nungsi nungoldagi lapna leikhri matam ayambada Bumeshorgi kaina maisakna laiman oiri nokani phawba khangkhidri matomta tuminna naitum tana leiri matam adu ahing mamai oisilakli sangita mamangai matamda Bumeshorga thanakhiba teksing ado paduna leli marak tasu call record changduna Bumeshorgi khonjal tari ngai hakti mahak wakhal amada tauri ngasimak Bumeshorga loinariboi phauri asomna mahak wakhal amada taubna leiringai matam masida yen khonglakpagi makhol tari loinana san khongbagi makholsu hauna tari makhol singadu taroraga mahak matumta khanjai haima nongsu ngalaktora male tawrise tumlageda asomna sonduna magi phonduda Bumeshorga mabani kaminnakiba photo amada munna yengi khanghaudi mapisu chadum tari aduga machinda momon noktuna photo aduda nuksina yenglaga hairi nongbuti hingai matamda nahakpu kauba ngamjakhiri sound kodada tumlase ai tumlage ko asumna ngahak photo ado yengna adumak hipthari photo ado yengna kabak uithabada ngairi ahingi achikpa ado pangande makhol amana thugairakle sangita uitharamlaba mami ado khangsingi mana thangatuna makhol ado munnatari pangandemna ahum marirak tuktak hunbagi makhol taramlaga makhol ado amuk lepkhri makhol adu hek lepkhibaga langchak ki taring makhol amamuk tarkli makhol singado hek tabaga sangita pung yengi matamatu ahingi pung amaga minute 15 chatuna leiramli is karino pungsidia yam ngalline tawrisidi ahingori maline aikoi sibu phi sari maline tawrisi aisu ngahakta yawpi rukhigeda asumna khalladuna mahak mapal thoke tawi adubu thongdi lolami kaino sidia thongdi lolina aduga aikoi sena mapalda leiribasina aikoi mana losillemba oiram tare asumna isamjamna khanduklaga sagita thonga hangdui matamaduda mapal ado pummam mamlamni adubu khanghaudi thonga hek hangdokpaga mahaki mamaida sigung legi manam chelaba ayingba nuksitna mamaida khangge yesilai maha khanghaudana nuksit humjillakpa aduda mamit ado ngaihak oisili aduga pungning huna nusiraba sigung legi leinamado khoidau thambal jauna singselli aduga mamit ado amuk pangthorakpada pummam mamlamba do sangoi adudadi pungan ngaduna machina langchak chakuna leiribado urai sanggetana matomta soli I hausita kaisole hogadaine asibu pummam mamhaudaine skhangida tawrisi aisu kokse kanna chakla male asomna murum sondana sangita tholakpada mangol churi ado hekumthage tawpada makhong ado kanagumba amana pairaga khangchingbugumna mawung ama isa sadana sitlaga turami mahak ta singna kanagumba amana chingbagi mawongda phawribani adubu mahak thoina hena khanjaludi turamba do naladana hogalai mahakna hogalakpada machi premikana mangonda yengdu leirami mahak machi ri yengdu matamdadi machi ado tumina nonthaduna mahaki tawpham thokpa mathau aduda leikhre sangita ningjon ado naladuna makhongga do sigli machi gi manak tamna changai aduga machi gi manakta ningangna phamtaraga hairi iche nangi phisi ai sabigi de thorakpane ado asida khudi thidana khongse nare lakchak to ayuna chakrage sangita gi wafam maduda premika do manaw nupi sangita da munna jingdai aduga karimatta khumdana phuklauna hogatuna konda kakatuna phi saba hokri
ꯃꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯪꯒꯤꯇꯥꯅ ꯍꯥꯏꯔꯤ ꯂꯪ ꯆꯥꯛꯅ ꯏꯆꯦ ꯅꯪꯒꯤꯗꯨ ꯁꯥꯎꯔꯤꯔꯣ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯒ ꯑꯃꯠꯇ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ ꯏꯇꯩꯒ ꯈꯠꯅꯕ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯒ ꯁꯨꯈꯨꯝ ꯈꯨꯝꯗꯦꯅꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯪ ꯑꯗꯣ ꯆꯥꯛꯄꯗꯤ ꯂꯦꯞꯄꯝꯗꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯁꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯪꯒꯤꯇꯥ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯄꯗ ꯃꯈꯣꯏꯒꯤ ꯈꯥꯡꯉꯦꯟꯐꯝ ꯃꯄꯥꯗ ꯀꯅꯥꯒꯨꯝꯕ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯕꯗꯤ ꯐꯥꯎꯔꯨꯗꯤ ꯊꯣꯏꯅ ꯗꯨꯝ ꯍꯌꯦꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ ꯃꯍꯥꯛꯅ ꯑꯃꯨꯕ ꯑꯗꯣ ꯌꯦꯡꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯁꯤꯕꯨ ꯃꯩ ꯊꯥꯅꯗꯥꯏꯅꯦ ꯅꯍꯥꯟꯈꯩ ꯅꯨꯡꯗꯥꯡꯗ ꯂꯪ ꯆꯥꯛꯂꯁꯨ ꯐꯤ ꯁꯥꯔꯁꯨ ꯂꯦꯝ ꯇꯧꯔꯒ ꯆꯥꯛꯄꯅꯤ ꯀꯗꯥꯏꯗꯒꯤ ꯃꯩꯅꯣ ꯉꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯜꯂꯤꯁꯤꯕꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯕꯒ ꯉꯥꯜꯂꯝꯕ ꯃꯩ ꯑꯗꯣ ꯃꯇꯣꯝꯇ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈ꯭ꯔꯦ ꯃꯍꯥꯛ ꯄꯥꯈꯠꯅ ꯃꯃꯥꯏ ꯑꯗꯣ ꯈꯪꯑꯣꯟ ꯑꯣꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯈꯔ ꯎꯔꯤ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯇꯧꯗꯦ ꯑꯀꯣꯏꯕ ꯑꯗꯣ ꯀꯤꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯂꯪ ꯆꯥꯛꯄ ꯂꯣꯏꯔꯗꯨꯅ ꯀꯣꯟ ꯃꯈꯥꯗ ꯏꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯇꯔꯦꯡ ꯑꯗꯣ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯔꯦꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯔꯦꯡ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯪꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯇꯔꯦꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡꯁꯨ ꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯇꯔꯦꯡ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯣ ꯇꯔꯦꯡ ꯑꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯄꯥꯈꯠꯃꯟꯕꯅ ꯂꯩꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯦ ꯀꯤꯅ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯃꯆꯦ ꯑꯗꯣ ꯐꯤꯕꯝ ꯑꯃ ꯇꯧꯔꯝꯂꯤ ꯃꯁꯝ ꯑꯗꯣ ꯏꯁꯥꯡ ꯁꯥꯡꯅ ꯂꯩꯃꯥꯏ ꯌꯧꯗꯣꯔꯦ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯃꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯣ ꯂꯤꯟꯒꯨꯝꯅ ꯃꯊꯦꯛ ꯅꯥꯏꯗꯨꯅ ꯁꯥꯟꯅꯔꯤ ꯀꯤꯃꯟꯕꯅ ꯃꯄꯤ ꯁꯤꯟꯊ ꯃꯁꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨ ꯀꯤꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯉꯛꯁꯝ ꯑꯗꯣ ꯈꯪꯂꯩ ꯂꯩꯊꯣꯔꯛꯇꯨꯅ ꯁꯤꯠ ꯅꯥꯟꯕ ꯃꯃꯥꯏ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯁꯪꯒꯤꯇꯥ ꯃꯃꯤꯠ ꯃꯅꯥ ꯑꯗꯣ ꯉꯧꯔौ ꯑꯣꯟꯈꯠꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯃꯥꯏ ꯃꯃꯤꯠ ꯁꯤꯠ ꯅꯥꯟꯕꯤꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯂꯪꯆꯥꯛꯄꯤ ꯑꯗꯣ ꯅꯤꯡꯊꯤꯅ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯃꯆꯤꯟ ꯑꯃꯨꯛ ꯄꯥꯜꯂꯛꯇꯨꯅ ꯐꯤꯕꯝ ꯑꯃ ꯀꯥꯏꯅ ꯂꯩꯊꯣꯛꯂꯝꯕ ꯃꯉꯛ ꯑꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯟ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯪꯒꯤꯇꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯃꯄꯥꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯁꯪꯒꯤꯇꯥꯒꯤ ꯊꯋꯥꯏ ꯃꯉꯥ ꯃꯤꯒ ꯊꯥꯒ ꯇꯔꯨꯛꯃꯛ ꯂꯣꯏꯅꯕꯒ ꯇꯔꯦꯠꯃꯛ ꯄꯨꯟꯅ ꯆꯤꯡꯊꯣꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯪꯒꯤꯇꯥꯒ ꯂꯣꯏꯅꯕ ꯁꯪꯒꯤꯇꯥꯒꯤ ꯊꯋꯥꯏ ꯃꯉꯥꯕꯨ ꯅꯪꯅ ꯑꯁꯤ ꯂꯝ ꯇꯝꯅ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯁꯪꯒꯤꯇꯥꯒꯤ ꯃꯤ ꯅꯍꯥꯛꯇꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯁꯪꯍꯧꯈꯣ ꯍꯛꯆꯥꯡ ꯑꯁꯤꯅ ꯇꯨꯝꯅ ꯃꯥꯡꯂꯕ ꯀꯥꯟꯗ ꯅꯍꯥꯛꯁꯨ ꯑꯁꯤ ꯂꯝꯗ ꯂꯥꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯪꯆꯥꯛꯄꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯁꯪꯒꯤꯇꯥꯒꯤ ꯊꯋꯥꯏ ꯃꯉꯥ ꯑꯗꯨꯁꯨ ꯂꯣꯏꯅꯕꯅ ꯈꯨꯖꯦꯡ ป้ꯥꯏꯗꯨꯅ ꯑꯁꯤ ꯂꯝ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯤ ꯑꯗꯨꯃꯗꯤ ꯃꯈꯣꯏ ꯇꯔꯨꯛꯀ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞ ꯂꯥꯎꯕ ꯇꯧꯔꯛꯄ ꯑꯁꯤꯗ ꯍꯨꯏ ꯍꯧꯗꯣꯡ ꯌꯦꯟ ꯉꯥꯅꯨ ꯁꯥ ꯁꯟꯁꯤꯡꯗꯤ ꯀꯞꯄ ꯍꯧꯔꯛꯂꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯐꯠꯇꯕꯁꯤꯡꯗꯤ ꯃꯤꯔꯦꯜ ꯑꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯤ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯗꯨꯅ ꯑꯉꯛꯄ ꯐꯪꯅ ꯂꯥꯡꯂꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯀꯌꯥꯁꯨ ꯃꯃꯥꯅ ꯊꯦꯝꯕ ꯌꯥꯗ ꯀꯞꯂꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯣ ꯑꯉꯛꯄ ꯐꯪꯅ ꯃꯤ ꯁꯤꯕꯒꯤ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯑꯍꯜ ꯂꯃꯟ ꯑꯈꯪ ꯑꯍꯩ ꯈꯔꯅꯗꯤ ꯁꯣꯟꯅꯩ ꯏꯁ ꯑꯁꯤ ꯑꯅꯥꯒ ꯌꯥꯎꯅꯔꯕ ꯖꯥꯠꯂꯥ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗꯤ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗꯗꯤ ꯁꯪꯒꯤꯇꯥ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯛꯏ ꯅꯥꯀꯟ ꯑꯃꯔꯣꯝꯗꯗꯤ ꯕꯨꯃꯦꯁꯣꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯊꯋꯥꯏ ꯑꯗꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯑꯌꯥꯕ ꯄꯤꯗꯨꯅ ꯑꯁꯤꯔꯝꯗꯒꯤ ꯊꯥꯗꯣꯔꯛꯄꯗꯣ ꯐꯅ ꯀꯨꯏꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯅ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯤ ꯈꯣꯏꯁꯥꯎꯅꯔꯕ ꯊꯋꯥꯏ ꯑꯅꯤ ꯑꯁꯤ ꯐꯠꯇꯕ ꯊꯋꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯁꯛꯇꯤ ꯂꯩꯕ ꯊꯋꯥꯏ ꯑꯃꯗ ꯆꯦꯟꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯦꯜꯂꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯗꯣ
ꯆꯨꯝꯅ ꯑꯃꯝ ꯑꯊꯦꯡꯗ ꯂꯥꯛꯄ ꯃꯤꯁꯤꯡꯕꯨ ꯂꯛꯅꯕꯣꯏ ꯀꯤꯍꯟꯕꯣꯏ ꯈꯪꯍꯟꯕ ꯑꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯐꯠꯇꯕ ꯁꯥꯊꯤꯕ ꯊꯋꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯅꯣꯡꯃ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨ ꯎꯕꯗ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯌꯨ ꯉꯥꯎꯕꯒ ꯃꯤꯒꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯅ ꯃꯍꯥꯛ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯃꯤ ꯑꯗꯣ ꯁꯥꯏꯀꯜꯅ ꯊꯣꯡꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗ ꯁꯥꯏꯀꯜꯗꯨꯒ ꯀꯩꯒ ꯄꯨꯟꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯣ ꯏꯟꯈꯠꯅ ꯈꯔ ꯁꯥꯎꯅ ꯂꯧꯔꯛꯏ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯁ꯭ꯋꯥꯏꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨꯕꯣ? ꯃꯤꯅ ꯁꯥꯏꯀꯜ ꯊꯧꯔꯛꯂꯦ ꯈꯪꯂꯕꯗꯤ ꯈꯔꯁꯨ ꯍꯟꯗꯣꯛꯄ ꯃꯌꯥꯏꯗꯅ꯫ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯐꯖꯔꯦꯅ ꯇꯧꯔꯤꯕ꯭ꯔꯣ? ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯃꯨꯛ ꯊꯥꯕꯗꯅ ꯆꯤꯡꯖꯥꯏꯕꯝ ꯀꯥꯏꯇꯣꯛꯀꯅꯤꯍꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯔꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯑꯁꯨꯝ ꯄꯥꯈꯠꯂꯛꯄꯗꯒꯤ ꯁꯥꯏꯀꯜ ꯑꯗꯣ ꯀꯥꯈꯠꯇꯨꯅ ꯈꯔ ꯀꯟꯅ ꯊꯧꯔꯛꯏ꯫ ꯃꯌꯨꯝ ꯌꯧꯅꯕ ꯁꯥꯏꯀꯜ ꯑꯗꯣ ꯈꯔ ꯊꯧꯔꯛꯄꯒ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯥꯇꯣꯟ ꯐꯤ ꯀꯥꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯗꯣ ꯃꯀꯣꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯟꯈꯠꯅ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯔꯕ ꯁꯛꯇꯝ ꯑꯃ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯣ ꯐꯠ ꯂꯩꯊꯣꯛꯄꯗ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯑꯣꯏꯅ ꯊꯧꯗꯔꯤ꯫ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯂꯨꯞꯄꯤ꯫ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯦꯟꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯅꯤꯈꯛꯀꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤ ꯂꯩꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯍꯔꯥꯎꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯤ ꯑꯗꯣ ꯃꯆꯤ ꯂꯦꯡꯗꯅ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯃꯍꯥꯛ ꯂꯦꯡꯕ ꯉꯝꯗ ꯃꯃꯤ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯤꯃꯟꯕꯅ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ ꯏꯁꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯂꯤ꯫ ꯃꯃꯤ ꯑꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏ ꯊꯥꯡꯗ꯭ꯔꯕ ꯁꯤꯕ ꯀꯨꯏꯕꯒꯤ ꯃꯁꯥ ꯑꯗꯣ ꯄꯣꯝꯈꯠꯂꯕ ꯉꯧꯔꯣꯛ ꯉꯧꯕ ꯃꯃꯤꯠ ꯑꯗꯨꯅ ꯁꯞ ꯌꯨꯡꯗꯨꯅ ꯄꯥꯡꯈꯠꯇꯨꯅ ꯌꯦꯡꯕ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯖꯦꯡ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯖꯦꯡ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯄꯨꯔꯥ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯌꯧꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯃꯈꯨꯠ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯂꯗꯨꯅ ꯍꯧ ꯊꯥꯈꯩ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯪꯗꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯗꯨꯃꯛ ꯆꯦꯟꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯝꯕꯗꯒꯤ ꯃꯍꯥꯛ ꯀꯥꯏꯅꯊꯪꯗꯗꯤ ꯆꯦꯟꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯐꯝꯊꯔꯝꯃꯤ꯫ ꯁꯣꯔ ꯌꯥꯝꯅ ꯆꯥꯎꯅ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯍꯨꯃꯥꯡꯅꯁꯨ ꯃꯁꯥ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯍꯨꯃꯥꯡꯅ ꯏꯔꯨꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯥ ꯑꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯆꯦꯠ ꯊꯪꯕ ꯑꯗꯣ ꯏꯔꯨꯝ ꯂꯨꯝꯊꯩ ꯍꯥꯏꯗꯨꯅ ꯌꯦꯡꯊꯔꯛꯄꯗꯗꯤ ꯉꯁꯥꯏꯒꯤ ꯑꯁꯤꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯑꯗꯨꯃꯛ ป้ꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯀꯟꯅ ꯆꯤꯡꯕ ꯑꯗꯨꯗ ꯇꯠꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯄꯥꯝꯕꯣꯝ ꯑꯗꯨꯒ ꯌꯥꯎꯅ ป้ꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯀꯜꯂꯤ꯫ ꯀꯟꯕꯗ ꯆꯠꯇ꯭ꯔꯗꯨꯅ ꯈꯨꯠ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯀꯟꯅ ꯅꯦꯠꯁꯤꯟꯗꯨꯅ ꯆꯤꯡꯉꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯕꯗ ꯅꯨꯄꯥ ꯑꯗꯣ ꯄꯟꯊꯕ ꯇꯧꯗꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯦ꯫ ꯃꯌꯨꯝ ꯃꯅꯨꯡꯗꯁꯨ ꯃꯍꯥꯛꯄꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯂꯦꯝ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜ ꯐꯥꯎ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯦꯝ ꯑꯗꯣ ꯊꯥꯗꯔꯝꯂꯒ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯣꯟꯈꯠꯂꯤ꯫
ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡ ꯃꯅꯦꯝ ꯃꯀꯨ ꯇꯥꯟꯅꯅꯕ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯅꯥꯎ ꯅꯨꯄꯤ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯒ ꯃꯀꯨꯒꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯥꯎꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯩꯀꯠꯅꯔꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯀꯠꯅꯔꯕꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯀꯔꯤꯅꯣ ꯑꯃ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯤ, ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯐꯨꯛ ꯂꯥꯎꯅ ꯍꯥꯒꯠꯇꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯃꯌꯥ ꯑꯗꯣ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯀꯅꯥꯅꯣ? ꯅꯪꯅ ꯀꯅꯥꯅꯣ? ꯅꯪꯅ ꯀꯅꯥꯅꯣ? ꯑꯩꯒꯤ ꯁꯥꯗꯣꯡꯁꯤꯒꯤ ꯀꯅꯥꯅꯣ ꯅꯣꯏ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯪꯗꯤ ꯑꯩꯒꯤ ꯁꯥꯗꯣꯡꯁꯤꯒꯤ ꯅꯨꯄꯤꯔꯥ? ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯀꯣ? ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯁꯪꯒꯤꯇꯥ." ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯁꯪꯒꯤꯇꯥꯗꯣ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯣ?" "ꯇꯥꯅꯤꯡꯗꯦ, ꯅꯪꯒꯤ ꯅꯠꯇꯦ, ꯑꯩꯒꯤꯅꯤ, ꯅꯪ ꯊꯣꯛꯈ꯭ꯔꯣ, ꯆꯠꯂꯣ." ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝ ꯑꯗꯣ ꯃꯀꯣꯛ ꯉꯥꯎꯔꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯁꯪꯒꯤꯇꯥꯅꯣ? ꯅꯪꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ." ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯅꯨꯕꯤ, ꯅꯪ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯎꯔꯥ? ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯁꯪꯒꯤꯇꯥ, ꯀꯗꯥꯏꯗꯒꯤ ꯃꯦꯝꯆꯥꯅꯣ? ꯅꯪ ꯑꯩꯒꯤ ꯏꯃꯥ ꯁꯥꯗꯧꯔꯤꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯏ, ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯄꯦꯟꯅ ꯅꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯁꯥꯗꯣꯡ ꯑꯃ ꯐꯪꯂꯤ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ? ꯑꯗꯣ ꯑꯩ ꯄꯥꯈꯪꯒꯤ ꯁꯥꯗꯣꯡ ꯑꯣꯏꯅ ꯄꯥꯝꯂꯤ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯁꯥꯗꯣꯡꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯅꯣꯏ ꯌꯨꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯂꯩꯇ꯭ꯔꯣ? ꯂꯩꯔꯗꯤ ꯑꯝꯇ ꯀꯧꯔꯛꯑꯣ, ꯆꯠꯂꯣ." "ꯅꯨꯄꯤ, ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯥꯏ? ꯆꯠꯂꯣ, ꯄꯥꯈꯪ ꯑꯃꯇ ꯀꯧꯔꯛꯑꯣ, ꯅꯪ ꯅꯨꯄꯥꯁꯦ ꯑꯩ ꯄꯥꯝꯗꯦ." ꯃꯗꯨꯗ ꯃꯃꯥꯅ, "ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ?" ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯀꯥꯡꯊꯣꯜꯁꯤꯗ ꯑꯃꯨꯛꯇ ꯄꯨꯟꯁꯤꯜꯂꯝꯃꯨ." "ꯏꯃꯥ, ꯀꯩꯝ ꯍꯥꯏꯔꯨꯔꯅꯣ, ꯂꯥꯏꯍꯧ ꯇꯤꯜꯂꯣꯛꯄ ꯃꯥꯜꯂꯤ ꯃꯥꯏꯁꯦ, ꯊꯋꯥꯏꯒꯨꯝꯕ ꯑꯃ ꯆꯪꯁꯤꯟꯕ ꯃꯥꯜꯂꯤ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯇꯥꯏꯔꯦꯟ ꯄꯣꯛꯄꯤꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯌꯦꯡꯍꯜꯂꯨꯔꯁꯤ." ꯃꯗꯨꯗ ꯃꯃꯥꯅ, "ꯍꯣꯏ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯐꯔꯅꯤ꯫ ꯀꯔꯝꯕ ꯊꯋꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯪꯂꯤꯕꯁꯦ." ꯑꯁꯨꯝꯅ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯌꯥꯝꯕꯕꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯄꯨꯟꯁꯤꯟꯕꯗꯒꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯃꯌꯥꯝꯕ ꯑꯗꯣ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯥꯅꯤꯡꯗ ꯑꯍꯤꯡ ꯑꯗꯨꯃ ꯃꯈꯣꯏ ꯈꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒ ꯃꯅꯦꯝ ꯑꯗꯨꯒ ꯇꯧꯔꯒ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯒ ꯇꯥꯏꯔꯦꯟ ꯄꯣꯛꯄꯤꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯅꯨꯄꯥ ꯑꯗꯣ ꯌꯦꯡꯕꯇꯗ ꯈꯪꯂꯤ ꯅꯨꯄꯥ ꯑꯗꯣ ꯊꯋꯥꯏ ꯆꯪꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ, "ꯏꯁ, ꯃꯥꯒꯤꯁꯤꯗꯤ ꯊꯋꯥꯏ ꯑꯃꯈꯛ ꯅꯠꯇꯦꯅꯦ, ꯑꯅꯤ ꯁꯨꯔꯦꯅꯦ꯫ ꯏꯕꯦꯝꯃ, ꯌꯥꯅꯤ, ꯐꯛꯁꯤꯗ ꯂꯩꯍꯜꯂꯝꯃꯨꯀꯣ, ꯑꯩ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯇꯧꯔꯒ ꯂꯧꯔꯛꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯄꯒꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯆꯥꯖꯦꯟꯕꯤ ꯍꯨꯏꯅ ꯉꯪꯕꯒꯨꯝ ꯆꯣꯡꯁꯤꯟꯕꯒꯨꯝ ꯃꯍꯥꯛꯁꯨ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗ ꯃꯌꯥꯅ ꯂꯥꯝꯂꯒ ꯆꯤꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯕꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯣ ꯃꯌꯥꯝꯕ ꯂꯛꯅꯕꯗ ꯋꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯐꯗꯤ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯑꯗꯣ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯄꯨꯝꯕ ꯄꯨꯟꯁꯤꯜꯂꯕꯗ ꯉꯥꯄ꯭ꯔꯨꯝꯅ ꯐꯔ ꯑꯣꯟꯕꯒꯨꯝ ꯑꯣꯜꯂꯝꯃꯤ꯫ ꯃꯁꯥ ꯑꯗꯣ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯐꯥꯕ ꯉꯝꯗ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯁꯤꯜꯂꯒ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯗꯨꯅ ꯆꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯣ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯔꯥ, ꯄꯨꯜꯂꯤꯕꯁꯦ ꯑꯃꯨꯛꯇ ꯂꯣꯏꯅ ꯊꯥꯗꯣꯛꯎ, ꯑꯩ ꯇꯧꯒꯦ ꯌꯥꯅꯤ." ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯂꯤ꯫ ꯄꯨꯜꯂꯤꯕꯗꯣ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯑꯃꯥꯏꯕꯅ ꯈꯨꯖꯤꯡ ꯑꯉꯧꯕ ꯈꯔ ꯄꯥꯏꯔꯗꯨꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯏꯗꯨꯅ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯅ
ꯄꯣꯠꯂꯝ ꯈꯔ ꯁꯦꯝꯗꯨꯅ ꯌꯥꯡꯀꯣꯛ ꯑꯃꯗ ꯍꯥꯞꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯛꯏ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯕꯨ ꯆꯠꯈꯤꯅꯕ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯃꯁꯥ ꯑꯗꯣ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ ꯐꯅ ꯀꯨꯏꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯐꯥꯎꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯇꯔꯦꯟ ꯄꯨꯡꯐꯥꯏ ꯄꯥꯏꯈꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯜꯂꯒ ꯍꯥꯏꯔꯛꯄ ꯍꯧꯔꯛꯏ ꯍꯦ ꯊꯋꯥꯏ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯁꯥꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯦꯝꯅ ꯊꯣꯔꯛꯑꯣ ꯍꯥꯏꯕꯗ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯅꯨꯡꯗꯨꯗ ꯂꯩꯁꯤꯟꯗꯅ ꯆꯞꯇꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯕ꯭ꯔꯣ ꯁꯠ ꯁꯠ ꯍꯥꯏꯌꯨꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯨꯅ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯀꯟꯁꯤꯜꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯁꯨꯡꯊꯥ ꯊꯥꯗꯣꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯗꯨꯅ ꯑꯣ ꯅꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯊꯣꯛꯂꯔꯣꯏ ꯑꯩ ꯅꯈꯣꯏꯗ ꯆꯩꯅꯥ ꯌꯥꯝꯅ ꯄꯤꯅꯤꯡꯗꯦ ꯅꯇꯤꯛ ꯅꯌꯥꯏ ꯄꯨꯝꯕ ꯆꯝꯍꯟꯕꯁꯨ ꯄꯥꯝꯗꯦ ꯅꯕꯥꯅꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯃꯗꯨ ꯄꯨꯔꯒ ꯂꯦꯞꯅ ꯆꯠꯈꯣꯀꯣ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯐꯝ ꯁꯥꯗꯣꯡꯐꯝ ꯄꯤꯌꯨ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯟꯗꯒꯤ ꯊꯥ ꯂꯦꯞꯂꯕꯤ ꯄꯨꯁꯄꯥꯒ ꯃꯥꯒꯤ ꯅꯨꯄꯥꯒꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ ꯍꯥꯏꯅ ꯈꯨꯔꯨꯝꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯥꯏ ꯆꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯌꯥꯝ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯒꯦꯠ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯋꯥꯟꯊꯈ꯭ꯔꯤ ꯃꯍꯥꯛꯅ ꯍꯦꯛ ꯋꯥꯟꯊꯕꯒ ꯄꯨꯁꯄꯥ ꯑꯗꯨꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯕꯥꯅꯤꯅ ꯃꯇꯝ ꯆꯞ ꯃꯥꯟꯅꯅ ꯋꯥꯟꯊꯕ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯏꯉꯛ ꯉꯛꯅꯩ ꯄꯨꯁꯄꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯟꯈꯠꯇꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯥꯔꯤꯕ ꯐꯛ ꯃꯊꯛ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯄꯨꯁꯄꯥꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯆꯧꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯌꯥ ꯀꯥꯔꯒ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯄꯨꯁꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯈꯠ ꯂꯈꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯌꯦꯡꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯀꯣ ꯄꯥꯈꯠꯀꯅꯨ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯛꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯅꯍꯥꯛ ꯂꯥꯏ ꯈꯨꯟꯗꯤꯟꯅꯔꯤꯉꯩꯗ ꯊꯦꯡꯅꯔꯨꯔꯕ ꯃꯥꯜꯂꯦ ꯂꯥꯏ ꯁꯥꯍꯨꯝ ꯐꯪꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯨꯔꯦ ꯑꯗꯨꯒꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯀꯣ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯨꯝꯈ꯭ꯔꯕꯅꯤꯗ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯨꯁꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟꯗꯨꯅ ꯄꯨꯁꯄꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯊꯥ ꯂꯦꯞꯄꯁꯤ ꯆꯌꯣꯜ ꯈꯔ ꯈꯛ ꯉꯥꯏꯔꯦ ꯅꯍꯥ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯑꯣꯖꯥ ꯇꯥꯟꯖꯥꯗꯨꯗ ꯁꯣꯝꯗꯁꯨ ꯃꯦꯝꯆꯥꯒꯤ ꯃꯅꯦꯝꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯟꯖꯈ꯭ꯔꯒꯦ ꯑꯣꯖꯥꯒꯤ ꯗꯈꯤꯅꯥ ꯇꯧꯖꯔꯝꯂꯒꯦ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯗꯈꯤꯅꯥ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗ ꯂꯥꯏꯁꯪ ꯃꯊꯛꯇ ꯊꯝꯂꯝꯂꯣ ꯑꯁꯨꯝꯅ ꯃꯅꯦꯝ ꯑꯗꯨꯅ ꯗꯈꯤꯅꯥ ꯑꯗꯣ ꯀꯠꯂꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯗꯤ ꯆꯠꯈ꯭ꯔꯤ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯁꯥ ꯈꯔ ꯁꯣꯜꯂꯤꯅꯦꯍꯩ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯅꯧꯔꯤꯉꯩ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯍꯜꯂꯨꯕꯅ ꯆꯨꯝꯒꯅꯤꯗ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ ꯀꯩ ꯋꯥꯅꯣꯗꯤ ꯑꯣꯖꯥ ꯃꯁꯥ ꯁꯣꯟꯕ ꯃꯤ ꯀꯌꯥꯁꯨ ꯃꯆꯥ ꯂꯣꯏꯅ ꯐꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯀꯔꯤꯝ ꯇꯧꯔꯣꯏꯗ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯗꯤ ꯅꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯜꯒ ꯂꯩꯇ꯭ꯔꯤ ꯏꯕꯦꯝ ꯑꯁꯤꯅ ꯍꯌꯦꯡ ꯑꯉꯥꯡ ꯎꯅꯔꯒ ꯋꯥꯗꯧꯗꯧ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯍꯟꯗꯛꯇꯤ ꯅꯤꯡꯊꯦꯝ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯤ ꯑꯣꯖꯥꯅ ꯐꯅꯅꯕ ꯌꯦꯡꯒꯦꯗꯤ ꯂꯩꯇꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥꯁꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯂꯧꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯏꯕꯨꯡꯉꯣ ꯑꯗꯨꯒꯨꯝꯕ ꯄꯥꯞ ꯆꯦꯟꯕ ꯋꯥꯗꯨ ꯉꯥꯡꯍꯩꯗꯦꯗ ꯐꯠꯇꯦꯀꯣ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯑꯩ ꯌꯦꯡꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯄꯨꯁꯄꯥꯒꯤ ꯃꯃꯥꯏꯗ ꯀꯟꯁꯤꯜꯂꯤ ꯑꯗꯨꯒ ꯂꯋꯥꯏꯗ ꯁꯣꯔ ꯀꯥꯝꯊꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯨꯁꯄꯥꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯅꯤꯡꯊꯦꯝ ꯈꯔ ꯁꯥꯎꯅ ꯃꯅꯤ ꯕꯦꯛ ꯑꯗꯨꯗꯒꯤ ꯂꯨꯄꯥ 500 ꯁꯠꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯣ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯀꯣꯛ ꯑꯗꯣ ꯈꯣꯠꯇꯨꯅ ꯌꯦꯡꯍꯧꯋꯤ ꯑꯗꯨꯒ ꯃꯇꯣꯞꯇ ꯁꯣꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯅꯤꯡꯂꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯁ ꯀꯩꯅꯣꯝꯃꯗꯤ ꯈꯜꯂꯝꯃꯅꯤꯅꯦ ꯑꯩꯅ ꯉꯥꯡꯉꯨꯔꯤꯕ ꯃꯌꯥꯝꯗꯣ ꯑꯁꯦꯡꯕ ꯋꯥꯁꯦ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯕꯨ ꯀꯝꯗꯧꯅꯤ ꯆꯣꯡꯁꯤꯟꯈ꯭ꯔꯤꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ ꯅꯠꯇꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯨꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯍꯥꯛꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯃꯌꯨꯝ ꯌꯧꯕꯒ ꯄꯨꯁꯄꯥ ꯑꯗꯣ ꯅꯤꯡꯊꯦꯝꯕꯅ ꯃꯄꯥꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯤ ꯒ꯭ꯂꯨꯀꯣꯁ ꯁꯦꯝꯕꯤꯔꯨꯒꯦꯀꯣ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯃꯥꯡꯒꯣꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯨꯔꯤ ꯃꯈꯥꯗ ꯂꯦꯞꯂꯒ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯄꯨꯁꯄꯥꯅ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯣꯖꯥ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯦꯛ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯤꯡꯊꯦꯝꯅ ꯂꯥꯎꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯕ ꯂꯥꯛꯄꯤꯔꯕꯤꯅꯣ ꯁꯤꯗ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯋꯥꯁꯤ ꯃꯁꯤꯗ ꯅꯤꯡꯊꯦꯝꯕꯅ ꯑꯣꯖꯥ ꯊꯥꯡ ꯆꯥꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯊꯋꯥꯏ ꯑꯃꯗꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯇꯐꯤꯡ ꯇꯐꯤꯡ ꯆꯠꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯁꯄꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ ꯑꯃꯥꯏꯕꯁꯤꯅ ꯀꯔꯤ ꯇꯧꯔꯛꯂꯒꯦ ꯃꯗꯨꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯅꯨꯄꯤ ꯅꯪꯅ ꯈꯪꯂꯨꯔꯦꯀꯣ ꯃꯣꯏꯒꯤ ꯑꯃꯥꯏꯕꯒꯤ ꯍꯧꯅꯕꯤ ꯃꯤ ꯀꯤꯗꯕꯤ ꯎꯁꯤꯠꯇꯕꯤꯗꯣ ꯇꯧꯔꯛꯂꯤꯕꯅꯤꯅꯦ ꯑꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗ ꯄꯨꯁꯄꯥꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯩꯗꯧꯔꯛꯂꯤꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯗꯗꯤ ꯍꯥꯏꯌꯨꯗꯅ ꯑꯩꯁꯨ ꯈꯪꯒꯦꯕ ꯃꯗꯨꯗ ꯅꯤꯡꯊꯦꯝꯅ ꯌꯥꯔꯁꯦ ꯅꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ ꯑꯩꯅ ꯁꯦꯝꯂꯛꯂꯤꯕ ꯒ꯭ꯂꯨꯀꯣꯁꯁꯦ ꯊꯛꯆꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯈꯤ ꯄꯨꯁꯄꯥꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯣ ꯈꯪꯂ ꯃꯥꯜꯂꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯗꯅ ꯒ꯭ꯂꯨꯀꯣꯁ ꯑꯗꯣ ꯊꯛꯆꯤꯜꯂꯤ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯑꯆꯧꯕ ꯑꯗꯣ ꯇꯐꯤꯡ ꯇꯐꯤꯡ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯃꯌꯨꯝꯒꯤ ꯙꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯊꯔꯤ ꯑꯗꯨꯒ ꯀꯥꯡꯂꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯣ ꯃꯈꯨꯠ ꯈꯨꯅꯝꯅ ꯇꯩꯊꯣꯛꯂꯤ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯨꯕꯒꯨꯝꯅ ꯆꯦꯡꯒꯥ ꯆꯤꯡꯒꯨꯝꯅꯔꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯅꯕ ꯀꯧꯔꯛꯏ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯏꯁꯤꯡ ꯈꯛꯇ ꯊꯛꯀꯦꯅꯦ ꯑꯩꯕꯣ ꯑꯩ ꯈꯔ ꯄꯨꯊꯣꯔꯛꯎ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯄꯤꯔꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯣ ꯂꯧꯔꯒ ꯈꯔ ꯈꯔ ꯊꯛꯆꯜꯂꯤ ꯏꯁꯤꯡ ꯑꯗꯣ ꯃꯊꯕꯥꯛꯇꯁꯨ ꯇꯞ ꯇꯞ ꯇꯥꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯏꯁꯤꯡꯗꯨ ꯈꯔ ꯇꯞꯅ ꯊꯛꯄ ꯌꯥꯗꯕ꯭ꯔꯣ ꯐꯨꯔꯤꯠꯇ ꯂꯣꯏꯅ ꯆꯣꯠꯂꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯏꯁꯤꯡ ꯊꯛꯂꯤꯕꯗꯣ ꯂꯣꯏꯔꯗꯨꯅ ꯈꯨꯝꯂꯛꯏ ꯐꯗꯤ ꯑꯃ ꯄꯨꯊꯣꯔꯛꯎꯗ ꯃꯗꯨꯗ ꯃꯪꯂꯦꯝꯕꯤꯅ ꯐꯗꯤ ꯑꯗꯣ ꯂꯧꯔꯛꯇꯨꯅ ꯄꯤꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯐꯗꯤ ꯑꯗꯣ ꯂꯧꯔꯒ ꯃꯃꯥꯏꯗ ꯀꯥꯡꯂꯤꯕ ꯍꯨꯃꯥꯡ ꯑꯃꯗꯤ ꯃꯊꯕꯥꯛ ꯃꯄꯥꯗ ꯆꯣꯠꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯗ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪꯅ ꯕꯨꯗꯤ ꯈꯪꯗ꯭ꯔꯕ ꯃꯗꯨꯗ ꯃꯪꯂꯦꯝꯕꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯉꯁꯥꯏ ꯑꯌꯨꯛ ꯊꯋꯥꯏ ꯇꯥꯟꯊꯣꯛꯄꯗ ꯐꯔꯛ ꯈꯔ ꯇꯥꯈ꯭ꯔꯦ ꯑꯗꯨꯅꯅꯤꯅꯦ ꯃꯗꯨꯗ ꯃꯪꯂꯦꯝꯕꯤꯅ ꯍꯣꯏ ꯑꯗꯨ ꯊꯣꯛꯇꯤ ꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯊꯣꯛꯄꯕꯨꯗꯤ ꯊꯣꯛꯈ꯭ꯔꯤ ꯑꯗ ꯐꯔꯛ ꯇꯥꯕ ꯑꯃ ꯊꯣꯛꯈ꯭ꯔꯗꯅ ꯃꯗꯨꯗ ꯃꯪꯂꯦꯝꯕꯤꯅ ꯊꯣꯛꯈ꯭ꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯩ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯕ ꯑꯩꯅ ꯁꯥꯔꯤꯕ ꯃꯊꯥꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯃꯥ ꯏꯕꯥꯅꯤꯒꯤ ꯏꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯏꯕꯥꯅꯤꯒꯤ ꯀꯥꯏꯗꯣꯡꯐꯝ ꯌꯥꯕ ꯁꯥꯗꯣꯡ ꯊꯤꯔꯛꯂꯤꯕꯁꯦ ꯏꯃꯥ ꯅꯪꯅ ꯆꯪꯖꯐꯝ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯣꯏ ꯏꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯤꯀꯞ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦꯕ ꯁꯥꯟꯅꯁꯦꯕ ꯑꯍꯤꯡꯁꯤꯗ
Ima nangbu amukta mikap tholuba nang mikap thokrabadi khoi ase yana chithalani he atmai tawni ima wakine ba hoi ne sumini asi haina duna khik nukli asumna haina riba ngangna riba singado puspana mangoi hawoi adum tarambadagi humang anpi kakhalai mikap khangtok tholai long na hiptuna makhunna manakta hipliba mapuroiba ningthimgi mapambomda illaduna kori tabro mi amta holo mahawna adumna mapuroibagi masa nomlaga kawbaduda mapuroiba ningthemna khumlakpagi mahut puk tangariba angang masana sitha nokpagi khonjal loina tarai matamaduda puspa mamai ado laithoklagi jingluba matamdadi mahaki mapuroiba ningthem mamai ado angang masa amagi mamai oina palamchi aduga musuk muba mamit aduna puspada jinglaga khiki amuk nuksilaklam matawaduda puspa kanna lauraga mamai ado khomjinduna kapli mahangna adumna lauba aduda maporibu ningthep mamit khangsing singi aduga phuk launa hogotlaga tasinduna mamai khomjinlaga kapliba magai nupigi masaganda pairaga kaidoroge nangbo matamaduda puspa khonjel ningna khumlei angang adubu mahak mamai ja haikalakti ningthemna kaidoroge kalaitagi angango se namaido amta haikalusi mangda kari urage mi asumna hanglabasu puspati angang haiba wahi sidagi hendri ningthemna su mang phattaba mangbagi oramgani haiduna phajana themlaga amuk tumhalli masidagi puspa amuk uithakri ningthemsu adumak tumthakri puspa uroron uithabagi wani mahak mapung phana tumthabadi yaramdi ngaihak leraka mahak amuk makhoigi yumgi akoiba duta khungchi makhol taraklami angang macha singna nok khiduna sanabagi khonjalsu taraklami asum tarambadigi makhoi kagi thongna waduta kok thinduna angang macha amage khonjalda haraklami ima sanasilao lao tholo sanaseba thong hangdoraga tholo khonjal asi tabadagi amuk toiba loire puspa kimanbana masa phawba lengba ngamdri mihulgi khongjal adusu amuk toiba loire pokhai de haibada mangairi mamit mana humang anapi kang mamit pangdon leiba ngamdratuna uisinduna amuk khangli mapaldadi amuk toiba langba henjilakli haujikti kimanbana puspa mamittagi mapi tarakli daning thosana mahi busu pukningda ningsingjaduna khurumjari ngaihak leiragadi taramba makhol sing adusu takhitri lepkhri masidagi puspa su adumak tumthakri asumna numit kharani haukhri anganba ayuk amadani amaiba achobatu mahaki laisangda lai khurumduna leiri matamaduta ningthembabu yamna sauna parap laklaga lai khurumduna leiriba amaiba achobagi makhori charamado pairaga chingkhali amaiba achoba wa amata ngangba nanghodi ningthemgi khuchaw aduna kutum taduna kin ama ani khangthin chinjalai tawriba matau aduda amaiba achobagi nupina uraduna khamdoklei ningthem khudumbi singduna makha chituna tuduna leiriba amaiba achobada hairi e amaiba ngammi haiduna pongtong dorokano sijani he ngasaina hatlage tawbani inena khamlambagine phabani nang natrabadi nang khangdoni asi haramlaga mamai leithokuna chakhi manglembisu mapuribu puchingkatuna lehowi kaya da hawna loncat khangjiba ngangune wangang sangangna thakchi kasi naijiba masida amaiba chobuna ayona he khonjal galoine na hai ronu mama handaki matang sidine aina soibete ki thokpo haibado worani maruda manglembina aduti angang sina sarom liba sidi chumli ne ko adu nang na kari mang na ba tarumbagi no ba kari phataba thabak tarurageni maruda amaiba chona ai kari su tawdin hei nang na khangdaba ma leiri haidana maruda manglembina kari su tawdraga nang na sori sina karino maruda amaiba chona ho imung dane harga lause asum na matai manau alido imung da chamin darakle asom da su ningthemba magi nupi puspana matam ayambata aki tujunga leiba matau wasida matha sari ahal lamanda kaidausigge haina tanarakpada amaiba mangi ki manakta satuna yenghalu haina hainarakpadagi ningthem mahaki nupi puspa puduna amaiba mangi ki manaktamna laklami phananganna chatpani adu warabasu hanadagi mi manga tarati leiramle
Tasengpadi Puspa mafam asi yorokpadagi hauna masa ado karino itau tauna nungaitaba haukrabani adubu mahoksa oiramgani khanduna leithoklami adubu amaiba mangina mi ani muk yengkiba matang atuwaida Puspa ado mabuk thinba lengpa haure haiduna phar haiba horoklei mahaki nupina yamna wana khangba matau aduda ningthemna amaiba mangida magi nupidu hana yengbinaba haijarami maruda amaiba mangina ibungo puk lengba thinbagi oirabadi ngaiha khanganaba adudagi gulira kainom ma thiraga amukta bijau ngahakiri yagini aiha yengeko anagido hojik yengdabagi nati aina hojik paibase hingsabi changbanani masi thadokpada anabase pharak tarani aina tawbani nangido masi hek khoirambase loibagane nangido yengdasiko hingsabi changlini tawriba nupi macha adusu amuktoiba aroibini phibam mado yenghaidre masa ado pungti ti masam managa do matomta phoidatsai makhong makhut adusu matomta lethik chari hek yengbada tharuga matek telunggadawba mali tasengna yengbada phibam mado yenghaidre tawriba matawado ningthemgi mamangdanina amaiba mangina hariyo wafam mado ningthemnasu makha amuk tasiludri magi nupigi manak jawbadadi magi nupi adusu phibam mama taramdri mamai mamit ngsanna mamit ani adusu rong khatuna mabuk metuna khanglami tawam khangdraba ningthemna magi nupi Puspa bu hospital da purage khanduna mafam marudagi puthoraktuna hospital tamna gari thoroklei anakpa hospital amada magi nupi bu pusinduna yengli khudakta ultrasound ama lowi ultrasound adugi matung ina Puspana napuribu angang ase ani ni haiba khangba ngamli masidagi mahakna nariba ado phananaba treatment piduna thadorakli asomna ningthemba amaiba mangigi manakta chaludana mayum tamna adumak laktuna magi nupibu ningthina potha halli matam ayambada ningthemna Puspa bu seksinna sinajai nungdang khuding mahakna ki haiduna toramba adusu matam khara toromlaga adumak phakhri karisu torokhidri masidagi amaiba mangi adugi manakta satkani toromba adusu phakhri asomna Puspa do akia khang yauduna leiba haibado oiri matam kharagi tungda Puspa makum matha suraktuna angang unabagi matam joroktuna hospital da leiri hospital da Puspa bu pokpi mama rasiga ningthemba lei numit adu Puspa masa adu yamna yanga leirami tumbusu kaya yadi haiduna leiringai numidangi pungdi 13 muk taraklei mahakna tumtharakpa do phanna yamna thenglabani mahakna hek tumthakhibadagi di asom mayumgi hingkolda hauriba haitroi panbi adugi makhongda langchakpi ado mahaki iyong amati tarenga loinana saphonglaklei yamna mong hadana tareng adugi mamangda khongrai chanlaga phamthai langchakpi ado aduga langchak hanjinduna langchak aduda langsing hapsinba horaklei langchakpina asumna torokpa sida hospital lomdadi hospital gi akoibada nusit kanna silaklei sabtra amaga loinana nusit aduna maram oi hospital aduda leiramba mi punamak mamit singnari khara amana sonai is kadai degi nusit nune hojikpu nusit sitpa matam su natena asumna mayam pumba hogat narabasu Puspa di ningaidana tumduna leiri asomda su langchak pe to mahaki langchak tareng aduda lang machu taret langchak sing adugi mabuk thanna saksinduna langchak taret ado iyung adugi manakta puraklaga iyung aduda machu taret ki phi saba horaklei mahakna asumna phi saba hek haubaga asomda ningaidana tumlaga leiramba Puspa ado mabuk jiraktuna mikap thoroklei mikap hek tholakpaga mahak mabuk jekle haiduna masa ado phara haiba horaklei mahaki matau aduda ningthemado doctor nurse kouba kwachin cheli mama rasisu adu mangai macha nupi Puspa bu panabada warami ngehaki matung nurse laktuna Puspa bu delivery room da pusinkrei ngehak lerga nurse tholaktuna Puspa angang nupa macha ani asoi angam jautuna tik ta kaidana unare hairaklei wahai asi hairamlaga nurse ado sangkrei pawadu tabada ningthem amati manimpok Puspa gi mama rasi asuki mati harau jarami asomdasu Puspa macha nupa ani adubu ujabata
ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯂꯒ ꯄꯨꯁꯄꯥ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯒꯤ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯨꯝꯂꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯅꯔꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯀꯞꯄ ꯈꯣꯠꯄ ꯑꯃꯠꯇ ꯇꯧꯗꯦ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯒꯥꯔꯤꯒꯤ ꯀꯇꯥꯅ ꯇꯦꯛ ꯇꯦꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯔꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯂꯪꯆꯥꯛ ꯆꯥꯛꯄꯒꯤ ꯃꯈꯣꯜꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯛꯂꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯂꯪꯆꯥꯛ ꯆꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯃꯆꯥ ꯑꯅꯤ ꯃꯃꯥꯒ ꯃꯕꯣꯛꯀꯒꯤ ꯃꯌꯥꯏꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯕꯥꯅꯤ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯅꯣꯛꯂꯤ ꯍꯔꯥꯎꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯁꯨ ꯊꯤꯟꯕ ꯁꯥꯟꯅꯔꯤ ꯃꯈꯣꯡ ꯃꯈꯨꯠ ꯉꯥꯏꯍꯥꯛ ꯊꯤꯜꯂꯝꯂꯒ ꯃꯕꯥꯅꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯥꯏꯁꯤꯟꯅꯩ ꯑꯗꯨꯒ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ಲಾꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯕꯥꯅꯤꯒꯤ ꯑꯣꯏ ꯌꯦꯠꯇ ꯍꯤꯞꯂꯤꯕ ꯃꯃꯥꯒ ꯃꯕꯣꯛꯀꯗꯣ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯃꯇꯥꯏ ꯊꯪꯂꯤꯕ ꯃꯕꯣꯛꯄꯨ ꯀꯥꯟꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯊꯣꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯗꯣ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯤ ꯃꯕꯥꯅꯤꯅ ꯑꯁꯨꯝꯅ ꯄꯣꯅꯥ ꯑꯗꯣ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯃꯥ ꯄꯨꯁꯄꯥ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯔꯥꯁꯤ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯦꯝꯃ ꯃꯄꯥꯅꯒ ꯄꯝꯂꯝꯒꯅꯤꯗ ꯑꯗꯨꯗ ꯄꯨꯁꯄꯥꯅ ꯄꯥꯈꯠꯅ ꯀꯩꯅꯣ ꯏꯃꯥ ꯃꯥꯗꯤ ꯃꯥꯒꯤ ꯐꯃꯨꯡꯁꯤꯗ ꯍꯤꯞꯂꯤꯁꯤꯗꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯃꯆꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯥꯡꯈꯗ ꯅꯣꯟꯊꯔꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯅꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯃꯕꯥꯅꯤ ꯊꯣꯡ ꯄꯣꯅꯥ ꯍꯥꯡꯒꯦ ꯇꯧꯔꯝꯕ ꯑꯗꯣ ꯇꯣꯛꯂꯒ ꯂꯝꯖꯥꯏꯗ ꯍꯤꯞꯊꯔꯒ ꯃꯈꯣꯡ ꯀꯥꯎꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯔꯥꯁꯤꯒ ꯅꯤꯡꯊꯦꯝꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯑꯉꯥꯡ ꯑꯅꯤꯃꯛ ꯈꯝꯕ꯭ꯔꯥꯡꯅꯅ ꯍꯤꯞꯇꯨꯅ ꯃꯈꯥ ꯑꯗꯨꯗ ꯀꯞꯂꯒ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯣ ꯃꯕꯥꯅꯤꯃꯛꯅ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯀꯣꯟꯈꯠꯇꯨꯅ ꯄꯨꯁꯤꯜꯂꯛꯂꯤ ꯈꯨꯗꯛꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯁꯦꯝꯗꯨꯅ ꯄꯤꯊꯛꯇꯨꯅ ꯀꯞꯄ ꯊꯦꯝꯂꯤ ꯁꯪꯒꯣꯝ ꯊꯛꯂꯕꯗꯨꯗꯗꯤ ꯀꯞꯄ ꯇꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯕꯨꯛ ꯊꯜꯂꯕꯗ ꯑꯃꯨꯛ ꯎꯏꯊꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯃꯛ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯃꯛ ꯇꯨꯝꯈ꯭ꯔꯕ ꯀꯥꯟꯗ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯧꯖꯤꯛ ꯑꯉꯥꯡ ꯂꯩꯔꯝꯗ꯭ꯔꯤꯕꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯔꯥꯁꯤꯅ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ ꯀꯔꯤ ꯃꯑꯣꯡꯅꯣꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯅꯣꯡꯉꯥꯜꯂꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯄꯨꯁꯄꯥꯅ ꯑꯗꯣ ꯏꯃꯥ ꯑꯣꯟꯊꯈ꯭ꯔꯕꯁꯨ ꯐꯃꯥꯡꯗꯗꯤ ꯇꯥꯒꯅꯤ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯥꯅ ꯂꯩꯔꯝꯃꯤꯅꯣ ꯑꯉꯥꯡꯁꯤ ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯃꯤꯒ ꯑꯣꯏꯔꯖꯥꯠꯂꯥ ꯇꯟꯖꯥꯁꯤꯗ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯅ ꯄꯨꯁꯄꯥ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯔꯗꯤ ꯂꯩꯔꯣ ꯑꯉꯥꯡꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯑꯅꯤ ꯇꯨꯝꯂꯤꯉꯩꯗꯨꯗ ꯐꯖꯅ ꯇꯨꯝꯍꯜꯂꯣ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯄꯨꯁꯄꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕꯗꯤ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕꯗ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤ ꯄꯨꯁꯄꯥꯗꯤ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯩꯔꯤ ꯅꯤꯡꯊꯦꯝꯁꯨ ꯑꯉꯥꯡ ꯁꯣꯁꯇꯤꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯃꯥ ꯔꯥꯁꯤꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯤꯡꯗꯣ ꯁꯨꯗꯣꯛꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯆꯥꯛꯁꯪꯗ ꯄꯣꯠ ꯆꯩ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯄꯨꯁꯄꯥ ꯃꯇꯣꯝꯇꯅ ꯇꯥꯔꯝꯃꯤ ꯅꯤꯡꯊꯦꯝꯒ ꯔꯥꯁꯤꯒꯗꯤ ꯈꯔ ꯂꯥꯞꯅ ꯂꯩꯈꯤꯕꯅ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯦꯞ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯥ ꯇꯧꯔꯤ ꯄꯨꯁꯄꯥꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯆꯥꯛꯁꯪꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯍꯧꯗꯣꯡꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯁ꯭ꯋꯥꯏꯗꯒ ꯂꯩꯇꯖꯥꯠꯂꯥ ꯍꯣ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯆꯥꯛꯁꯪꯁꯤꯗ ꯍꯧꯗꯣꯡꯂ ꯀꯩꯅꯣ ꯈꯪꯗꯦ ꯑꯝꯇ ꯆꯪꯕꯤꯌꯣ ꯑꯁꯨꯝꯅ 3-4ꯔꯛ ꯀꯧꯔꯕꯁꯨ ꯃꯃꯥ ꯑꯗꯨꯗꯤ ꯇꯥꯗꯕꯅꯤꯅ ꯈꯨꯝꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯀꯧꯔꯤꯉꯩ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯄꯣꯠ ꯆꯩ ꯀꯣꯜꯂꯤꯛ ꯆꯩꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯄꯨꯁꯄꯥ ꯑꯁ ꯀꯣꯜꯂꯤꯛ ꯄꯨꯝꯕ ꯄꯨꯡꯀꯨꯞ ꯀꯨꯞꯄ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯁꯣꯝꯗꯨꯅ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯈꯤ ꯆꯥꯛꯁꯪ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯤ ꯄꯨꯁꯄꯥ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯗꯨꯋꯥꯏꯗ ꯀꯨꯏꯅ ꯂꯩꯊꯕꯗꯨ ꯇꯜꯂꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯝꯃꯤ
Mahaki ka yaurabata thongado hek kansingne tawbaga angang ani noktuna wari sanabage makhol tarai. Amana itaw ibani si haujiti yam nungaire ningba hek thungleko maruda amana mu aina hena nungai ado Sangeeta dubu puklom khiroijra puklagana kari lamda puli jano lekai swaidagi puklam labadi nungai nibu amaduna amu khumi adu mani haibadi nang kamai khangni asumna wari sanariba asi Puspana tabada Puspa makoktagi makhong phawba tu sungkhiba khangauti sangsen si kadai sangsin gum si kadai haiduna thungjin mapal aduda soli lepli asumna leiringai asida angang ani do hauna kapaki makhol amuk taraklami matam aduda Puspa adaida leithaba ngumlakchaduna mapaldadi yoroge khanduna ngamjabasu ngamtana khara thuna mapal jawnaba parap thulakli mangol jawrabada sumang matonda phisuna leiriba mama adu urai maruda mama adugi manak tamna koli mama bu kauduna laklami masanupi Puspana lakpa aduda rasina urami rasi phisuriba do leplaga masage manakta parap sangchinduna makhut sami aduga hairi kaidoroge be manangna angang adu bu hunduklamlaga parap amuk thololibasibo kaidoroge mina na sadu kanji hiblaga leiba yadro apamba awat pa leirbasu kauraga hairakpa yaidana maruda Puspana adugi natima asomna hairaga hojik imungda oikiba pumbado tammi maruda mama rasina haiduna sor sangna hontharaga tapna hairi ibema phaibok pokpa haisidi natomdagi natedo pokpada mahu mayai khara kallibani ado kaisuri tawroiko ngaiko aiga sangminarasi asida ngayak phamlo ai angan thasingse subalorabani amukta phuduklam khige aduga sangminarasi asumna mama rasi adusu angang ningtha singado phawdoklamlaga machanupi galonena imuga changlakli ka yoropa kandadi angang ani do tumduna amuk leirami maruda rasin hai angang ani sidi tumli basidi kem torese nasa sombadugine nangi wakal noramgani maduda Puspana khangreda ima asumna numesimasu haukhri sandyadagi khalai tharakpada mangairi amaiba achouba do mafi maron loisili mahangna loisiliba do magi nupi manglembi ubari ui adubu kadaida chatoribano haibadi hangdi mapuroibagi hobe tawba matau aduda hek hangningbasu ngamlamdi adubu tapna hanglai haujipu kadaida chapidoribano maduda amaiba achobana ngasi sei ningthiamgi macha phaiboktugi sostini amukta chaluge tawbani manglembina laoga hairamro haisibo maduda amaiba achobana hai deda adu warabasu angang alidugi mawong matawado amukta yengluge tawbani manglembina asapi kinuda thanga mukchadana amaiba achobana ai khangde sagera charoira amukta yengukhige asomna haiduna chakri magi nupisu chatkinu haiduna lauduna lehawi amaiba achoupa ningthem hoida yorami swasti numitnina misu adumak leirami adubu ningthemdi uramdi ningthem uringai tansa yenglaga ningthemgi kada changchillatuna angang ani adubu yengi aduga dan thadake tawba matamda ikhang khanguduna angang ani kanna kaplaklami aduga mamit ado ngoro ongkhalaklami matawadu ubada Puspa pakhatna laurakhi Puspana adumna laurakpa aduda leramliba nupi khara ado singsilai aduga angang adubu lokhat biduna mayang lenda kabak thaduna lawaita sor kamthabirami marudagi angang ani do hanki phirumda amuk hanjillami masidagi angang ani do mamagi manakta thamlaga nupi singa do amuk handukna khri makhona langna ringai talak aduda amaiba achobadi mayum yaukhre angang macha ani aduda hojik oikhiba phibum mado sin amadagi sin amada asum sandokhiduna mapa ningthemgi mana kung jorokli ningthem pawodo hek tabaga tanthaba tawdana masagi manakta laklami mahagna mafam madu yobada masa animak tumduna leirami masagi manakta phamduna leiriba magi nupi Puspada onsinduna hari Puspa angang athina kedori haibunu ngasai maruda Puspana mapuroibagi matau aduda wa khara thiduklaga khumi kaisu tawdeda haujikti pharadana tumisini ningthemna aina adu hangro aina haidi kedukhibagi haibani mapuroiba ningthemgi matau aduda yararoi khangduna Puspana tapna hari
ꯃꯥꯏꯕ ꯑꯆꯧꯕꯗꯣ ꯍꯧꯖꯤꯛ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯗꯥꯟꯅꯦꯛ ꯊꯥꯗꯒꯦ ꯇꯧꯕꯒ ꯑꯉꯥꯡ ꯑꯅꯤꯃꯛꯁꯦ ꯃꯃꯤꯠꯀꯥꯁꯤ ꯉꯨꯔꯣꯛ ꯉꯨꯔꯣꯛ ꯑꯣꯟꯈꯠꯂꯒ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯁꯄꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯅꯣꯟꯊꯈꯤ ꯅꯤꯡꯊꯦꯝ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯃꯕꯨꯛ ꯃꯅꯨꯡꯗꯗꯤ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯈꯪꯒꯅꯤꯗ꯭ꯔꯥ ꯃꯍꯥꯛꯁꯤ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯂꯣꯏꯗꯣꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯁꯦ ꯑꯩꯗꯤ ꯀꯩ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯐꯖꯅ ꯂꯩꯔꯝꯃꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯄꯨꯁꯄꯥꯁꯨ ꯃꯇꯣꯝꯇ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯍꯧꯏ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯇꯞꯈ꯭ꯔꯦꯗ ꯗꯥꯁꯦ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯀꯥꯎꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯥꯎꯗꯕꯤꯗ ꯃꯈꯨꯠꯅ ꯑꯣꯏꯅ ꯊꯣꯡ ꯑꯗꯣ ꯀꯟꯅ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯤ ꯆꯥꯛ ꯆꯥꯔꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯨ ꯌꯨꯝꯗ ꯑꯃꯠꯇ ꯂꯩꯇꯦ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤꯅ ꯂꯥꯎꯔꯛꯏ ꯑꯣ ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯤꯕꯗꯨꯕꯣ ꯍꯥꯡꯇꯣꯛꯀꯦ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯕ ꯐꯥꯎꯕ ꯅꯤꯡꯊꯦꯝꯗꯤ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯣ ꯈꯔꯒ ꯍꯦꯟꯅ ꯊꯤꯟꯖꯤꯜꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯗ꯭ꯔꯦꯗ ꯃꯃꯥ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨꯅꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯝꯕ ꯅꯪꯗ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯊꯣꯡꯖꯥꯎ ꯑꯗꯣ ꯄꯣꯅꯥ ꯁꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯪꯂꯦꯝꯕꯤ ꯄꯥꯈꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯡꯗꯥꯡꯁꯤꯗ ꯅꯪꯒꯤ ꯑꯣꯖꯥꯒ ꯎꯅꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯤ ꯑꯣꯖꯥꯗꯤ ꯂꯩꯇꯦꯅꯦ ꯉꯁꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯍꯜꯂꯛꯄꯗ ꯅꯈꯣꯏꯗ ꯆꯪꯂꯒ ꯑꯉꯥꯡꯒꯤ ꯗꯥꯟꯁꯁꯨ ꯊꯥꯗꯒꯅꯤ ꯍꯥꯏꯒꯨꯝ ꯇꯧꯔꯝꯕꯅꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯪꯂꯦꯝꯕꯤꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯗꯣ ꯅꯪꯒꯤ ꯑꯣꯖꯥ ꯎꯅꯅꯤꯡꯂꯕꯁꯨ ꯅꯈꯣꯏꯗ ꯂꯥꯛꯀꯅꯤ ꯑꯗ ꯑꯣꯏꯅ ꯎꯅꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯀꯟꯅ ꯏꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯕꯤꯅ ꯈꯣꯡꯐꯝ ꯆꯥꯗꯨꯅ ꯇꯨꯁꯜꯂꯤ ꯑꯁꯨꯝꯅ ꯏꯜꯂꯝꯂꯒ ꯅꯤꯡꯊꯦꯝ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯃꯈꯣꯡ ꯀꯥꯟꯁꯤꯜꯂꯛꯇꯨꯅ ꯆꯥꯛꯁꯪ ꯇꯝꯅ ꯄꯔꯞ ꯂꯥꯛꯏ ꯅꯤꯡꯊꯦꯝꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯔꯤꯕ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯂꯥꯎꯔꯛꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅꯦ ꯅꯪꯅ ꯆꯪꯉꯤꯗꯨꯕꯣ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯄꯅ ꯆꯥꯛꯁꯪ ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯈꯤꯕ ꯑꯗꯣ ꯇꯥꯍꯧꯗ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯔꯞ ꯅꯤꯡꯊꯦꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯐꯨꯔꯤꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯆꯧꯕꯕꯨ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯅꯪꯗꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯁꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ ꯀꯔꯤꯅꯣ ꯅꯤꯡꯊꯦꯝ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯊꯥꯗꯣꯛꯎꯅꯦ ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯥꯏꯅ ꯃꯥꯡꯒꯣꯜꯗ ꯆꯤꯡꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜ ꯃꯊꯛꯇꯒꯤ ꯁꯨꯃꯥꯡ ꯐꯥꯎ ꯀꯥꯎꯊꯔꯛꯂꯝꯃꯤ ꯑꯃꯥꯏꯕ ꯑꯆꯧꯕꯕꯨ ꯅꯤꯡꯊꯦꯝꯅ ꯑꯗꯨꯝꯅ ꯁꯨꯃꯥꯡꯗ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯃꯤ ꯅꯤꯡꯊꯦꯝꯕꯕꯨ ꯃꯪꯂꯦꯝꯕꯤꯅ ꯌꯨꯝꯊꯪꯅꯕ ꯇꯥꯟꯅꯅꯕ ꯂꯥꯎꯏ ꯅꯤꯡꯊꯦꯝ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯤꯡꯅꯕ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯑꯆꯧꯕ ꯑꯗꯣ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯇꯧꯗꯨꯅ ꯐꯨꯔꯝꯃꯤ ꯃꯪꯂꯦꯝꯕꯤꯁꯨ ꯀꯞꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕꯤꯅ ꯂꯥꯎꯔꯤꯕꯗꯣ ꯌꯨꯝꯊꯪꯅꯔꯤꯕ ꯀꯅꯥꯁꯨ ꯂꯥꯛꯄꯤꯔꯝꯗꯦ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯀꯌꯥ ꯇꯧꯔꯨꯕꯗꯒꯤ ꯃꯤꯅ ꯈꯪꯂꯛꯇꯨꯅ ꯐꯥꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯈꯨꯝꯂꯣꯏ ꯈꯟꯗꯨꯅ ꯀꯅꯥꯁꯨ ꯆꯪꯕꯤꯔꯛꯇ꯭ꯔꯦ ꯑꯃꯥꯏꯕ ꯑꯆꯧꯕꯗꯤ ꯅꯤꯡꯊꯦꯝꯅ ꯐꯨꯕ ꯑꯗꯨꯗ ꯈꯔ ꯂꯥꯎꯔꯝꯂꯕꯁꯨ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯐꯗ꯭ꯔꯥꯛ ꯇꯥꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯃꯈꯣꯡꯅ ꯀꯥꯎꯁꯤꯜꯂꯝꯂꯒ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯪꯂꯦꯝꯕꯤ ꯅꯤꯡꯊꯦꯝꯅ ꯍꯦꯛ ꯃꯄꯨꯔꯣꯏꯕ ꯊꯥꯗꯣꯛꯂꯝꯕꯒ ꯃꯪꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯈꯠꯇꯨꯅ
ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯐꯤꯖꯤꯅ ꯇꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯐꯕ ꯈꯔ ꯂꯧꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯕ ꯑꯗꯣ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯂꯩꯋꯥꯏꯗ ꯏꯁꯤꯡ ꯊꯥꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯛꯂꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯑꯃ ꯐꯥꯎꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯧꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯃꯥꯡꯂꯦꯝꯕꯤꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯄꯨꯈꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯂꯥꯎꯖꯕ ꯑꯗꯨꯗ ꯀꯅꯥꯁꯨ ꯊꯣꯛꯄꯤꯔꯛꯈꯤꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯛꯅꯤꯡꯗ ꯃꯈꯣꯏ ꯄꯨꯝꯕꯗ ꯋꯥꯔꯧꯗꯨꯅ ꯃꯇꯦꯡ ꯅꯤꯒꯦ ꯈꯟꯈꯤꯗ꯭ꯔꯤ ꯑꯁꯣꯛꯄ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯍꯦ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯃꯥꯡꯂꯦꯝꯕꯤꯁꯨ ꯍꯤꯡꯅ ꯀꯞꯆꯩ ꯅꯣꯡ ꯉꯥꯜꯂꯕꯗ ꯃꯆꯥꯁꯤꯡ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯤ ꯃꯄꯥꯒꯤ ꯐꯤꯕꯝ ꯆꯥꯗꯅ ꯁꯣꯛꯄ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯆꯥꯁꯤꯡꯅ ꯅꯤꯡꯊꯤꯝꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯊꯧꯔꯥꯡꯂꯛꯄꯗ ꯃꯃꯥ ꯃꯥꯡꯂꯦꯝꯕꯤꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯊꯝꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯅꯤꯡꯊꯦꯝꯕꯅ ꯐꯨꯔꯝꯕ ꯅꯨꯃꯤꯠꯇꯒꯤ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯂꯩꯔꯛꯄꯅ ꯊꯥꯗꯒꯤ ꯆꯍꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯤꯗ ꯐꯅ ꯆꯝꯅ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯑꯆꯧꯕꯗꯨꯒꯤ ꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯛꯄ ꯄꯦꯟꯗꯕ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯗꯣ ꯎꯞꯈꯠꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯂꯩꯕꯅꯤꯅ ꯃꯊꯃꯣꯏꯗ ꯄꯣꯛ ꯆꯥꯛꯅ ꯂꯩꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯡꯂꯦꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯀꯔꯤꯃꯠꯇ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯕꯨ ꯅꯤꯡꯊꯦꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯔꯝꯕꯗꯨ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯎꯗꯨꯅꯇ ꯂꯩꯔꯤ ꯑꯁꯣꯝꯗꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯍꯦꯛ ꯁꯣꯁꯇꯤ ꯁꯣꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯀꯤ ꯑꯈꯪ ꯈꯔ ꯊꯦꯡꯅꯔꯝꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯇꯩꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯔꯛꯂꯤ ꯃꯇꯝ ꯀꯌꯥ ꯅꯤꯡꯊꯦꯝꯕꯒꯤ ꯋꯥꯈꯜꯗ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯋꯥꯈꯜꯗꯒꯤ ꯇꯁꯦꯡꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯅꯣꯡꯊꯥꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯕꯥꯅꯤ ꯍꯧꯖꯤꯛꯇꯤ ꯀꯥꯐꯩ ꯆꯠꯄ ꯑꯃꯗꯤ ꯃꯔꯣꯜꯁꯨ ꯁꯦꯡꯐꯥꯠꯇꯅ ꯈꯔ ꯊꯣꯛꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯕꯣꯛ ꯔꯥꯁꯤꯁꯨ ꯃꯁꯨ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯇꯞꯅ ꯐꯒꯠꯂꯛꯇꯨꯅ ꯃꯁꯥ ꯑꯗꯣ ꯐꯖꯅ ꯀꯟꯈꯠꯂꯛꯂꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯂꯦꯡꯕ ꯑꯣꯠꯄ ꯅꯤꯡꯊꯤꯅ ꯉꯝꯂꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯅꯕꯁꯨ ꯁꯦꯝ ꯁꯥꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯃꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯕ ꯌꯥꯗꯦ ꯍꯥꯟꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯏꯕꯥꯅꯤꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯅ ꯀꯨꯞꯄ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯃꯥꯡꯂꯦꯝꯕꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯂꯛꯏ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯃꯥꯡꯒꯤ ꯃꯇꯝꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯔꯨꯗꯧꯔꯤꯕ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯉꯥꯏꯃꯛ ꯐꯗꯅ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯔꯛꯀꯅꯨ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯇꯧꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯏꯅ ꯀꯨꯞꯄ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯍꯦꯛ ꯌꯦꯡꯁꯤꯟꯈꯤꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯏ ꯍꯤꯡꯈꯣꯜ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯉꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯈꯔ ꯅꯞꯅ ꯁꯥꯏ ꯍꯤꯡꯈꯣꯜ ꯑꯗꯨ ꯁꯥꯡꯃꯟꯕꯅ ꯊꯣꯡꯒꯥꯜꯗꯒꯤ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯣ ꯈꯔ ꯄꯤꯛꯇꯛꯅ ꯎꯏ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯑꯆꯧꯕ ꯃꯅꯥ ꯄꯨꯡꯕ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯣꯏꯕꯅ ꯌꯨꯝ ꯑꯗꯣ ꯏꯃꯝ ꯃꯝꯁꯤꯜꯂꯤ ꯍꯦꯛ ꯌꯦꯡꯕꯗ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯝ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯃꯒꯨꯝꯅ ꯎꯔꯤ ꯃꯁꯤꯗ ꯅꯠꯇꯦ ꯆꯥꯎꯈ꯭ꯔꯕ ꯍꯤꯡꯈꯣꯜ ꯑꯗꯣ ꯎꯃꯪꯒꯨꯝꯅ ꯑꯆꯧꯕ ꯎ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤ ꯋꯥ ꯃꯌꯥꯝ ꯑꯃꯅꯁꯨ ꯁꯣꯡꯖꯤꯜꯍꯜꯂꯤ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤ ꯀꯨꯏꯅ ꯂꯩꯅꯔꯨꯗ꯭ꯔꯕꯗꯒꯤ ꯅꯥꯄꯤꯅꯁꯨ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯤꯡꯈꯣꯜ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯁꯤꯅ ꯍꯤꯡꯈꯣꯜ ꯑꯁꯦ ꯕꯨꯠ ꯂꯩꯐꯝ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯃꯥꯜꯂꯤ
Hingkul aduda nauna amuk lairani khanbada achobadi momon noi aduga manglembidi humang napi kangli masa ado tufak tufai challi masa sing adusu mafam ado yamna hainaramdi makhoi ki mang thana achoba chatli makhoi su achoba gi tungilli asum sangsinduna achoba yum madugi mangol mathakta kakhatkhri mahangna mangol mathakta he kakhatpaga yum mado nangbugum phawri mama macha adudi tasengna makhoi yum aduda sangnindrabani manglembina hairi ngasi gidi hankrasiba leise haisu nung makharangan laklaga sinduk khotoklaga leinaba tawsi ngasi gidi numichu lengthadakle yumse senglerabadi ahing yorani mahangna asumna haiba sida amaiba achobado karimata nganglakanu haibaki matagum achoba makutuna tingthoraklaga wadi amata ngangdana lei aduga mahak sangsinduna thongado hangge tawi thongado sodi londi adubu matam kuina hangludrabana karino bera chakri khara thangli adubu khara kana namsinbada thongado hangdokpa yari thongado hek hangdokpaga imungdagi uful wanglauna paithorai uful sing ado paithorakpa aduda amaiba achoba makhutna mamai ado khumladuna leithoi mahawna adumna thong hangdokpa aduda manungda hanadagi leiramba bora usi kayasu chenthorai adumna yum manungdagi khanghaudana bora usi sing chenthorappa aduda suri makha yausillaklaba mama masado khangprek he khangi makhoina khangbagi makhol aduda amaiba achobana ai makhe yamna langganuku imungga lariba uful rifle sing asai situknaba tawsiko asi haramlaga amaiba achoba imungda changkhri mahaki nupi amadi masa singsu makhoina painarakliba pochai sing ado mangol masi amada thamlaga imungda changai tasengna makhoi imung changbadi tallabani maya masigi marakta amukki henna tallibadi manglembini imung masigi wari khangmanina mahak miul adusu chenga chingumnari imung adusu amuktoiba loiri khuman chadana malli masida amaiba chawbana lauri mama nangsibu kaidurage haibnida imung sia chuki matik mamme khanglabadi kendal chukhatpa yadabro lemdu thangalokpa yadabra ba manglembina ha chumini lem yaw khibani ne imagi sanathoi mapalda thugaga lemga kendalga domta lawduso manglembi gi wahidu tabata amaiba chawbana hai onthunga nungai khidada mama na hak sidiba asomna hairakpadagi manglembi wa makha taramdana tanna mangolda adumak thorakli mangol masida leiriba makhoina parakliba beg ado phaktokuna kendalga lemgado kanna thiri lemga kendalga du thibanina tibagi wakhaldagi khara nathaikhri adubu mahangna asumna karom yawkhraba jano haiduna beg adugi manungda humduna koithi thiringai ki tunglomda kanagumba amana sendal tongduna fadak chakhibagi makhol tarai amati phi makhol tarkhi makhol ado tabada mahak khangboi lakpoi tung othoktuna yengi adubu kanasu leramdi masidagi mahak kibe helai manglembi matin kut josenduna akoiba aduda yengi mahakna asum jinglakpada sumang masida hoba chawraba haino pambi aduga hek micha naruri haino pambi aduda asum yengsellakpada haino pambi adugi marumda kanagumba ama famduna leibagi phiji machi ama urami mahakna munna yengsilluba matamdadi haino pambi marum aduda phiji adusu khucha singna tasinduna singsinkiba urai adu ubada manglembi kiba hemin kibana masa ado thak nikli makuk adusu ngoping tawkli tanja aduda manglembi gi masanupa atomba tondang ado thulaktuna hairi ima kedorage lem lawni na chakhraga sunlak laktibasibo lem du piro masana kaurakpa aduda manglembi khangboi lakwai khumlei ha lem haiba yaukhibani asumna lemga kendal ga do thiminaraga imung changlaklei lem ado thanba aduda imung aduda thuriba mirang sing adusu mayek sing uri ka kharasu leiri yum aduda lem aduda natana kendal kharasu thangkatuna thamli mamana kendal thangatpa aduda masanupa ahal sanathoina hairi ima lem si asuyamna ngali sidi
ꯀꯦꯟꯗꯜꯗꯣ ꯃꯨꯊꯠꯂꯣ ꯄꯥꯝꯃꯨꯏ ꯑꯔꯦꯝꯕꯗ ꯃꯥꯡꯂꯅꯦꯕ ꯃꯃꯥꯅ ꯍꯦ ꯅꯈꯣꯏꯅ ꯈꯪꯄꯣꯠꯇꯦ ꯑꯗꯨꯝ ꯊꯥꯟꯁꯤꯅꯨ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯨꯃꯤꯟ ꯀꯟꯊꯕ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯔꯤ ꯃꯈꯣꯏꯅ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯤ ꯃꯈꯣꯏ ꯑꯁꯨꯝꯅ ꯁꯦꯡꯗꯣꯛꯂꯤꯉꯩꯁꯤꯗ ꯊꯪꯅꯕ ꯀꯥꯁꯤꯡꯗ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯕ ꯂꯦꯝꯕꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥꯒ ꯂꯩꯔꯤꯕꯖꯥꯠꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏ ꯇꯨꯡꯗꯥꯡ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯊꯪꯅꯕ ꯀꯥꯗꯅꯤ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤ ꯏꯕꯥꯅꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯇꯨꯡꯗꯥꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯈꯨꯝꯂꯛꯈꯤ ꯑꯁꯨꯛ ꯃꯣꯠꯈ꯭ꯔꯕ ꯃꯟꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗꯕꯨ ꯀꯅꯥ ꯂꯩꯅꯤ ꯍꯥꯏꯕꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯕꯣꯔꯥ ꯎꯆꯤ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯧꯗꯣꯡꯁꯨ ꯆꯪꯕꯅꯤ ꯑꯗꯨꯒꯤ ꯎꯆꯤ ꯍꯧꯗꯣꯡ ꯇꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯅꯁꯥꯒꯤ ꯅꯊꯧꯗꯨ ꯇꯧꯅꯕ ꯇꯧ ꯃꯁꯤꯗ ꯂꯦꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯄꯥꯕ ꯑꯗꯣ ꯎꯆꯤ ꯍꯧꯗꯣꯡꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤꯕꯨ ꯇꯧꯔꯤꯁꯤꯗꯤ ꯃꯤꯅ ꯇꯧꯕꯗꯤ ꯌꯥꯝ ꯃꯥꯜꯂꯤꯍꯦ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯀꯥ ꯑꯁꯤꯃꯗ ꯑꯩꯈꯣꯏ 5 ꯌꯨꯝꯁꯤꯜꯂꯒ ꯇꯧꯕꯒꯤ ꯃꯍꯨꯠ ꯑꯇꯣꯞꯄ ꯀꯥꯁꯤꯗ ꯇꯣꯟꯗꯥꯡ ꯏꯕꯥꯅꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯃꯁꯤꯗ ꯑꯆꯧꯕꯅ ꯏꯆꯥꯁꯥ ꯅꯈꯣꯏ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯏꯗ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯀꯥ ꯑꯁꯤꯃ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯉꯁꯤꯒꯤꯗꯤ ꯑꯁꯤꯗ ꯂꯩꯅꯔꯒ ꯅꯣꯡ ꯉꯥꯜꯂꯒ ꯊꯪꯅꯕ ꯀꯥꯁꯤꯡ ꯑꯁꯤ ꯁꯦꯡꯁꯤꯀꯣ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂ ꯃꯥꯜꯂꯦ ꯈꯔꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯇꯅ ꯃꯊꯧ ꯇꯧꯈ꯭ꯔꯤ ꯃꯈꯣꯏꯅ ꯀꯥ ꯑꯁꯤꯃꯈꯛ ꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯣ ꯐꯅ ꯐꯖꯅ ꯊꯦꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯐꯛ ꯑꯗꯣ ꯊꯥꯔꯤ ꯃꯊꯛꯇ ꯐꯤ ꯊꯥꯗꯨꯅ ꯇꯨꯝꯐꯝ ꯁꯦꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯕꯗꯨ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅ ꯆꯥ ꯂꯣꯜꯂꯒ ꯊꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯁꯤꯡ ꯊꯤꯕ ꯊꯣꯛꯈ꯭ꯔꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯃꯃꯥ ꯃꯥꯡꯂꯦꯝꯕꯤꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯊꯥꯈꯤꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗꯦ ꯃꯆꯥꯁꯤꯡ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯕꯗ ꯃꯥꯡꯂꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯃꯄꯥꯜꯗ ꯊꯥꯗꯣꯛꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯛꯑꯗꯤꯅꯦ ꯀꯝꯗꯧꯕ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯏꯕꯥꯅꯤ ꯁꯨꯡꯁꯥ ꯁꯥꯒꯨꯝꯁꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯏꯆꯥꯁꯤꯡꯗ ꯆꯤꯡꯅꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯗꯨꯗ ꯃꯥꯡꯂꯦꯝꯕꯤꯅ ꯍꯣꯏꯅꯤ ꯆꯤꯡꯅꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯁꯨꯛ ꯇꯝꯊꯤꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯏꯆꯥꯁꯤꯡꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯃꯥ ꯑꯗꯨꯒꯤꯗꯃꯛ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣꯅꯦ ꯑꯩꯍꯥꯛꯁꯤ ꯃꯤꯆꯝ ꯑꯃꯗꯤ ꯅꯠꯇꯦꯗꯅ ꯀꯧꯅꯤꯡꯕ ꯂꯥꯏ ꯀꯧꯅꯤꯡꯕ ꯊꯋꯥꯏ ꯀꯧꯗꯨꯅ ꯁꯥꯟꯅꯕ ꯉꯝꯂꯤꯕꯅꯤ ꯑꯩꯅ ꯃꯗꯨ ꯀꯌꯥ ꯀꯩꯗꯧꯗꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯧꯗꯕꯒꯤ ꯋꯥꯅꯤꯀꯣ ꯍꯌꯦꯡꯗꯤ ꯊꯥꯡꯖꯅꯤ ꯑꯗꯨꯁꯨ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯑꯍꯥꯟꯕ ꯃꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥꯡꯖ 8ꯀꯤ ꯖꯟꯇ꯭ꯔ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯅꯪꯒꯤ ꯁꯥꯔꯒꯗꯕꯅꯤ ꯃꯗꯨꯒꯤ ꯖꯟꯇ꯭ꯔ ꯑꯗꯨꯕꯨ ꯏꯁꯥꯗ ꯂꯣꯏꯅꯔꯕꯗꯤ ꯑꯃꯝ ꯑꯊꯦꯡꯗ ꯐꯥꯎꯕ ꯂꯥꯏ ꯇꯤꯟ ꯀꯔꯤꯃꯠꯇ ꯁꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ꯃꯥꯡꯂꯦꯝꯕꯤꯅ ꯍꯣꯏꯅꯦ ꯊꯥꯡꯖ 8ꯇꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯅꯝꯂꯒ ꯍꯥꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯧꯔꯤꯒꯦ ꯂꯝꯇꯥ ꯊꯥꯒ ꯑꯣꯏꯁꯤꯜꯂꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯃꯥ ꯅꯪꯁꯤ ꯇꯥꯛꯂꯒ ꯈꯪꯂꯒ ꯄꯪꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯑꯩꯁꯦ ꯑꯃꯥꯏꯕ ꯑꯆꯧꯕꯅꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯇꯝ ꯈꯔꯗꯤ ꯀꯨꯔꯥꯎ ꯑꯉꯧꯕꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯒꯅꯤꯀꯣ ꯃꯥꯡꯂꯦꯝꯕꯤꯅ ꯃꯥꯅꯤ ꯐꯖꯅ ꯍꯩꯔꯕ ꯑꯃꯥꯏꯕꯅꯤ ꯍꯩꯃꯟꯕꯗꯨꯅꯕꯨ ꯊꯋꯥꯏ ꯊꯥꯗꯣꯛꯄꯗ ꯑꯇꯣꯞꯄ ꯃꯤꯉꯣꯟꯗ ꯆꯪꯈꯤꯗꯨꯅ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄꯗꯒꯤ ꯁꯂꯥꯛ ꯃꯦꯂꯥ ꯁꯥꯗꯅ ꯆꯍꯤ ꯍꯦꯟꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯗꯅ ꯂꯩꯈꯤꯕꯗꯨ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯂꯥꯏ ꯐꯥꯎꯕ ꯁꯣꯏꯔꯤꯕꯅꯤ ꯑꯁꯣꯏꯕ ꯑꯃꯈꯛꯇꯨꯗ ꯆꯛ ꯊꯤꯟꯗꯨꯅ ꯋꯥ ꯉꯥꯡꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯅꯉꯣꯟꯗꯒꯤꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯑꯩꯅ ꯁꯣꯏꯒꯤ ꯌꯥꯎꯅ ꯁꯣꯏꯕꯁꯨ ꯅꯠꯇꯅ ꯊꯋꯥꯏ ꯑꯗꯨ ꯊꯥꯗꯣꯛꯄꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡꯕ ꯊꯋꯥꯏ ꯑꯣꯏꯔꯝꯕꯒꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗꯨꯗ ꯆꯪꯁꯤꯟꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯕ꯭ꯔꯣ ꯑꯗꯨ ꯄꯤꯈꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯐꯖꯅ ꯆꯦꯜꯂꯤꯍꯩ ꯇꯥꯏꯕꯪ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯈꯨꯌꯨꯝ ꯂꯥꯏꯅ ꯐꯥꯎꯕ ꯍꯥꯏꯖꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯆꯪꯂꯛꯇꯨꯅ ꯃꯁꯤ ꯑꯃꯗ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯅꯥꯊꯣꯏꯅ ꯏꯁ
ꯑꯃꯝꯕꯗ ꯀꯦꯟꯗꯜ ꯁꯤꯃꯒ ꯁꯤꯡ ꯑꯀꯪꯕ ꯊꯤꯕꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯅꯥꯄꯤꯅ ꯃꯔꯣꯜ ꯑꯃ ꯁꯣꯡꯕꯅꯦ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯑꯗꯣ ꯃꯪꯂꯦꯝꯕꯤꯅ ꯃꯩ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯁꯤꯡ ꯑꯗꯣ ꯐꯖꯅ ꯀꯪꯗꯕꯅꯤꯅ ꯃꯩꯈꯨ ꯌꯥꯝꯅ ꯈꯨꯔꯝꯃꯤ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯂꯣꯛ ꯌꯥꯝꯅ ꯈꯨꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯂꯣꯛ ꯈꯨꯕ ꯂꯦꯞꯅꯔꯤ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯅꯥꯕ ꯂꯩꯕ ꯇꯣꯟꯗꯥꯡ ꯈꯔ ꯑꯗꯨꯝ ꯀꯥꯕꯛ ꯀꯥꯕꯛ ꯈꯨꯔꯤ ꯃꯍꯥꯛꯅ ꯂꯣꯛ ꯈꯨꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯂꯣꯛ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯈꯣꯜ ꯑꯗꯣ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯔꯝꯃꯤ ꯇꯣꯟꯗꯥꯡꯅ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃꯁꯨ ꯂꯣꯛ ꯈꯨꯔꯤꯁꯤꯅ ꯃꯁꯤꯗ ꯃꯄꯥ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯁꯠ ꯈꯨꯝꯂꯛꯏ ꯍꯥꯏ ꯅꯃꯥꯅ ꯈꯨꯕꯅꯤꯅꯦ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯈꯨꯝꯈꯤꯕ ꯑꯁꯤꯗ ꯃꯪꯂꯦꯝꯕꯤꯁꯨ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯥꯅꯤ ꯑꯩꯅ ꯈꯨꯏꯕꯅꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯈꯨꯝꯖꯤꯜꯂꯛꯏ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯗꯨꯝ ꯊꯥꯖꯩ ꯃꯔꯝꯗꯤ ꯉꯁꯥꯏꯗꯒꯤ ꯂꯣꯛ ꯈꯨꯅꯕꯅꯤꯅ ꯇꯣꯉꯥꯟꯅ ꯈꯨꯔꯛꯂꯤꯕ ꯑꯗꯣ ꯊꯣꯏꯅ ꯆꯤꯡꯅꯁꯟꯂꯨꯗꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯟꯗꯥꯡꯗꯤ ꯃꯄꯨꯛꯅꯤꯡꯗ ꯏꯌꯥ ꯌꯥꯅꯤꯡꯂꯝꯗꯤ ꯃꯪꯂꯦꯝꯕꯤꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯊꯛꯅꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯔꯛꯈꯤꯕ ꯆꯥꯅꯅꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯤ ꯃꯈꯣꯏꯅ ꯆꯥ ꯊꯛꯂꯤꯉꯩ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯆꯥꯁꯤꯡ ꯎꯗ꯭ꯔꯤꯉꯩꯗ ꯃꯈꯨꯕꯥꯛꯇ ꯂꯥꯏꯔꯣꯟ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯃꯈꯨꯕꯥꯛꯅ ꯏꯀꯣꯏ ꯀꯣꯏꯅ 7ꯂꯛ ꯅꯥꯟꯗꯨꯅ ꯊꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯎꯏ ꯃꯆꯥꯁꯤꯡꯗꯤ ꯈꯪꯗꯦ ꯅꯥꯟꯕ ꯂꯣꯏꯔꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯔꯒ ꯆꯥ ꯑꯗꯣ ꯊꯛꯄ ꯌꯥꯎꯔꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯄꯥꯛꯅ ꯊꯥꯔꯤꯕ ꯇꯨꯝꯐꯝ ꯑꯗꯨꯗ ꯇꯨꯝꯃꯤ ꯉꯁꯥꯏꯗꯒꯤ ꯀꯥ ꯁꯦꯡꯗꯣꯛꯄꯒꯤ ꯋꯥꯕꯅ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒ ꯂꯣꯏꯅꯃꯛ ꯇꯨꯝꯊꯅꯈꯤ ꯃꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯈꯣꯏꯅ ꯃꯩ ꯍꯧꯕꯒꯤ ꯃꯩꯈꯨ ꯂꯤꯔꯤ ꯂꯤꯔꯤ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯃꯁꯝꯅ ꯃꯃꯥꯏ ꯄꯨꯝꯕ ꯈꯨꯝꯕꯤ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯐꯥꯎꯗꯣꯔꯛꯈꯤ ꯅꯨꯄꯤ ꯑꯗꯣ ꯇꯥꯁꯤꯟꯗꯨꯅ ꯐꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯃꯁꯝꯅ ꯃꯃꯥꯏ ꯑꯗꯨꯗꯤ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯗꯨꯗꯤ ꯃꯈꯣꯏ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤꯕ ꯇꯣꯟꯗꯥꯡ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ ꯇꯣꯟꯗꯥꯡ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯀꯥꯕꯛ ꯀꯥꯕꯛ ꯀꯥꯈꯠꯂꯛꯂꯤꯕ ꯃꯩꯈꯨ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯇꯣꯟꯗꯥꯡ ꯃꯅꯥꯛꯇ ꯍꯤꯞꯂꯤꯕ ꯃꯌꯥꯝꯕ ꯁꯅꯥꯊꯣꯏꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯇꯥꯕ꯭ꯔꯣ ꯇꯥꯆꯧ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯎꯁꯦ ꯁꯅꯥꯊꯣꯏꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠꯇꯣ ꯄꯥꯡꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯗꯨꯝ ꯊꯣꯛꯎꯁꯨ ꯀꯩꯅꯣ ꯃꯗꯨꯗ ꯇꯣꯟꯗꯥꯡꯅ ꯇꯜꯂꯦ ꯇꯥꯆꯧ ꯅꯪ ꯁꯤꯗꯤꯕ ꯏꯇꯣꯝꯇ ꯊꯣꯛꯄ ꯇꯟꯕꯩꯅꯦ ꯍꯧꯒꯠꯂꯨꯕꯁꯦ ꯇꯣꯟꯗꯥꯡꯅ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯧꯗꯣꯛꯄꯗꯒꯤ ꯁꯅꯥꯊꯣꯏꯗꯣ ꯇꯟꯅ ꯇꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯟꯗꯥꯡꯒ ꯄꯨꯟꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤ ꯃꯕꯥꯅꯤ ꯁꯨꯃꯥꯡ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯕꯥꯅꯤꯃꯛꯀꯤ ꯂꯦꯡꯖꯨꯝꯗ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯇꯞ ꯇꯞ ꯇꯥꯔꯛꯈꯤ ꯁꯅꯥꯊꯣꯏꯅ ꯀꯔꯤꯅꯣꯅꯦ ꯇꯥꯔꯛꯂꯤꯕꯁꯤꯡꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯇꯣꯟꯗꯥꯡꯅ ꯈꯪꯗꯦ ꯑꯩꯉꯣꯟꯗꯁꯨ ꯇꯥꯔꯛꯏ ꯁꯅꯥꯊꯣꯏꯅ ꯑꯁ ꯂꯤꯛꯂꯥꯔ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯄꯣꯟꯇꯦꯗ ꯅꯠꯇ꯭ꯔꯒ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯃꯆꯨꯝ ꯃꯔꯥꯡ ꯇꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯗ ꯑꯁꯨꯝꯅ ꯃꯕꯥꯅꯤꯃꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯟꯗꯅ ꯂꯦꯡꯖꯨꯝꯗꯣ ꯀꯟꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯕꯥꯅꯤꯃꯛ ꯑꯃꯨꯛ ꯍꯤꯞꯊꯗꯨꯅ ꯇꯨꯝꯅꯅꯕ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯕꯥꯅꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯃꯗ ꯏ ꯊꯥꯡꯗꯅ ꯉꯧꯔꯣꯛ ꯉꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯔꯛꯇꯨꯅ ꯐꯝꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯄꯗꯒꯤ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯂꯤ ꯁꯣꯛꯂꯤꯕ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯑꯃꯨꯕ ꯃꯆꯨꯒꯤ ꯏꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯅꯨꯄꯤ ꯑꯗꯣ ꯀꯞꯄ ꯌꯥꯕ ꯃꯈꯩ ꯀꯞꯂꯝꯂꯒ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯈꯠꯇꯨꯅ ꯃꯨꯁꯨꯛ ꯃꯨꯕ ꯃꯆꯤꯟ ꯑꯗꯣ ꯀꯥꯈꯠꯇꯨꯅ ꯃꯈꯣꯜ ꯍꯧꯅ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯅꯣꯛꯂꯒ ꯃꯃꯥꯏ ꯑꯗꯣ ꯌꯨꯝꯂꯣꯝꯗ ꯐꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯌꯦꯡꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯅꯥꯊꯣꯏꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯕꯥꯛ ꯑꯗꯨꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯅꯞ ꯆꯅꯞ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯩꯔꯤꯕꯗꯣ ꯎꯔꯝꯃꯤ
Madu ubada mahak pakhana haugatli aduga ngarang numitang thingnakiba hainau adugi mahi ama lengjumda tarakpada makhuna kanthokhiba do ningsinglakpuna liliba fruit ado lengjum mapagidu khara singduna jenglakpada yet thangba lengjumgi fruit aduda musuk muna tairaba iyado urami madu ubada mahak ningai da tumliba tondanga amuk jinglai khanbaga tawbaga tondangi lengjumdasu amuba iyado tairamli masidigi mahak tondangbu hogdoktuna tairiba amuba do yenghalami makoi ani karino tairiba dubo haiduna yengi atuga makoi ani karino oiramba yabage haiduna wari sanari mafam maduda lairiba sisu mabani khakni mabani na wari sanari ngai matam masida mapa amaiba asobodo chinglakhlami mahak hek chinglaklaga masa ani gi lengjumda tairiba do ubada mahak ki ningba thungdani khanduna mathamoida asuki matik haraurami adubu mahak karimata khangdaba saraga hari phana thingdini na khoyani bo hugalone cha ising chathoklaga limhauriba kasing ase sengduknaba tawsida matamadu da tondang na hari hoi hugalage pabu ado ngarang tasauga ibani na athingbada mapal thukri matam maduda ibani gi lengjumda karino khangdaba mahi ama tap tap tarki ado ngasi hawallakpada ngarang lengjumda takhiba mamubu mahiduna pungtei teraga leramki maduda amaiba chopon hairki ai kadai danone hairisibo maduda mabani gi tairiba lengjum ado yenghali maduda amaiba chopon hairki ihe masidi ugi machumnidna pak pak thengna ponte sumana tarakpa potsei hidak semba yamna kanaba poni law na khutna sa hamdu u law se machumdo ipa lawge asumna mapa macha makhoi ahumdo mapal thulai aduga patra amada yaduna tairiba amuba do ningthina thadokli aduga litlam liba fruit ado lawthokduna mafam maduda thamlaga machin manaw ani ado fruit hongdoknaba tawri mapa amaiba asobana fruit aduda tairiba amubu machu ado sengna thadokli madugi machum ado patra amada hapchinduna amubu machugi phi amana makhum khumjinduna kisalami tanja aduda chengchak hawai chengwai wan bachitkiba manglembi ado halaktuna hai karinu toribuduna nati karinu yongnibudubo maduda amaiba chobana macha sing leibanina asumna khumlei masida yauriba sei sana mahi gumbani hidak sembada yamna kana khraponi kaithel da chalubadiriya kari kari leraklaba maduda manglemina kaisu leraktida singsak hawai chengwai mana masing khradani mabani na wari sanaduna leiringai matam masida ngasaitaki machi adwaida mamai mami taduna leiriba lemba ado loraduna machinda asumna soli mai mi tabal loirabadina ngahakta dum hitlukige matamaduda amaiba achopon hari isasa nakoi kana amata imung changukhinuko ai aswai phawda mukta chalukige ai na electric phawba kana amata imung changnamba yade ko maduda lembana kai lerage pabung amaiba chobana hai leida leramu asi haraga mahak imung changki aduga thang suri ama loktoklaga thoroklei mahakna thulakna hari nakoi ani hawjik phawba fruit hongdokpa lojibro yam thuna mapanda thulune mapana asumna hairambadagi sana thoiga tondanga su mapal thurakli achobadi thang suri aduma paraga hingkhol matonda thokri hingkhol maton jawraga mahak liptuna koying jingi matomda su murum soli swai sida natrane kurau angouba ma haukibudubo hingkhol sisu thaduk lamba sahi phana yamlabanina mafam khangdrabanina tawrise napi mayam sinaga uri mayam siga nasu amuk toiba loire tawrise asumna sondana koilei leina jenglakpada matai aduda u amagi marumda hauriba kurau pambi ado uraklei mahak madu hek ubaga parprap changsinduna mahakna pairiba thang suri aduna kuraugi maku ado higatlaga khoi aduga khoklaba maku ado machet chitnana amuk khitatli
ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯑꯁꯣꯝꯗꯅ ꯃꯥꯡꯒꯣꯜꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯆꯈꯥꯏꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯪꯂꯦꯝꯕꯤ ꯑꯗꯨꯗꯤ ꯃꯁꯥ ꯑꯗꯣ ꯏꯄꯥꯏ ꯍꯧꯔꯤ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯩ ꯑꯗꯨꯕꯨ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯊꯣꯏꯅ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ? ꯌꯦꯡꯉꯨꯁꯤ ꯂꯥꯎꯍꯦ ꯇꯣꯟꯗꯥꯡ, ꯂꯦꯝꯕ ꯆꯪꯉꯨꯁꯤ ꯂꯥꯎ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯪꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯪꯂꯦꯝꯕꯤꯅ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯈꯔ ꯅꯤꯛꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯅꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯌꯥꯗꯦ꯫ ꯉꯁꯥꯏ ꯅꯄꯥꯅ ꯆꯪꯂꯝꯒꯅꯨ ꯍꯥꯏꯔꯝꯕꯗꯨ ꯃꯔꯝ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ, ꯑꯩ ꯆꯪꯈꯤꯅꯨꯀꯣ." ꯑꯗꯨ ꯇꯣꯟꯗꯥꯡꯅ, "ꯑꯁ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯦ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ." ꯃꯃꯥꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦꯗꯅ ꯑꯁꯨꯝꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯈꯣꯟ ꯈꯔ ꯀꯜꯂꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯂꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯣ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ ꯏꯃꯨꯡꯗ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯏ꯫ ꯍꯟꯗꯛꯇꯤ ꯃꯃꯥ ꯑꯗꯨꯁꯨ ꯀꯤꯃꯟꯕꯅ ꯀꯟꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯇꯞꯅ "ꯇꯣꯟꯗꯥꯡ ꯆꯪꯈꯤꯅꯨ" ꯑꯁꯨꯝꯅ ꯈꯛꯇꯃꯛ ꯍꯥꯏꯔꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯊꯋꯥꯏ ꯁꯥꯗꯅ ꯇꯣꯟꯗꯥꯡ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯒ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯄꯥ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, "ꯇꯣꯟꯗꯥꯡ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ?" ꯃꯄꯥꯅ ꯑꯁꯨꯝꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯇꯣꯟꯗꯥꯡ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯈꯦꯠ ꯆꯤꯛꯅ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯀꯩ ꯍꯥꯏꯔꯝꯃꯤ? ꯊꯣꯛꯂꯛꯑꯣ ꯁꯤꯗ ꯄ꯭ꯔꯞ ꯂꯥꯎ." ꯃꯄꯥꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯇꯣꯟꯗꯥꯡ ꯑꯗꯣ ꯀꯤꯕ ꯐꯥꯎꯏ ꯑꯗꯨꯒ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯟꯗꯣꯛꯇꯨꯅ ꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ ꯂꯪ ꯇꯥꯔꯛꯎ, ꯀꯨꯔꯥꯎ ꯑꯉꯧꯕꯗꯨ ꯄꯨꯔꯛꯂꯕꯅꯤ ꯑꯩꯅ." ꯃꯪꯂꯦꯝꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯂꯪꯗꯨ ꯑꯩꯈꯣꯏꯒꯤ ꯍꯤꯐꯝꯗ ꯂꯩꯍꯧꯕꯅꯤ." ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯧꯔꯛꯈꯤꯒꯦꯀꯣ." "ꯀꯨꯔꯥꯎ ꯃꯀꯨꯁꯤ ꯄꯥꯏꯔꯝꯃꯨ." ꯑꯁꯨꯝꯅ ꯀꯨꯔꯥꯎ ꯃꯀꯨ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯄꯤꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯈꯤꯕꯒ ꯏꯃꯨꯡꯗꯒꯤ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯆꯩꯅꯥ ꯐꯥꯎꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯈꯥꯝꯕ ꯂꯥꯛꯄꯒ ꯅꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯇꯣꯟꯗꯥꯡꯒ ꯁꯅꯥꯊꯣꯏꯒꯗꯤ ꯃꯄꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯇꯨꯡ ꯊꯪꯅ ꯆꯦꯜꯂꯛꯄ ꯂꯦꯝꯕꯗꯤ ꯃꯄꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯠ ꯑꯃꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯇꯣꯟꯗꯥꯡꯒ ꯁꯅꯥꯊꯣꯏꯒꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯄꯥ ꯑꯗꯣ ꯂꯪ ꯊꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯕꯥꯅꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯆꯥ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯕ ꯆꯪꯂꯛꯂꯤꯕ꯭ꯔꯥ ꯅꯈꯣꯏꯗꯤ? ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯔꯝꯃꯣ ꯍꯥꯏꯗ꯭ꯔꯣ?" ꯁꯅꯥꯊꯣꯏꯅ, "ꯄꯥꯕꯅ ꯏꯃꯨꯡꯗ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ." ꯁꯅꯥꯊꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯁꯦꯝꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯑꯗꯨꯒꯤꯕꯨꯗꯤ ꯑꯁꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯃꯝꯒ ꯃꯝꯕꯅꯦ, ꯈꯨꯗꯤ ꯊꯤꯕꯗꯨꯗ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕꯅꯤꯅꯦ." ꯑꯁꯨꯝꯅ ꯂꯪ ꯑꯗꯣ ꯂꯧꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯪ ꯑꯗꯣ ꯃꯪꯂꯦꯝꯕꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯪꯂꯥ 7 ꯁꯦꯝꯂꯛꯎꯀꯣ." ꯃꯪꯂꯦꯝꯕꯤ ꯍꯣꯏ ꯍꯥꯏꯅꯗꯤ ꯈꯨꯝꯃꯤ ꯑꯗꯨꯒ ꯂꯪ ꯑꯗꯣ ꯇꯥꯅꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯃꯨꯡ ꯂꯣꯝꯗ ꯐꯂꯞꯁꯨ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯂꯦꯝꯕꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ?" ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ, "ꯍꯧꯖꯤꯛ ꯂꯦꯝꯕꯁꯨ ꯆꯪꯂꯛꯄ꯭ꯔꯣ ꯍꯥꯏꯁꯤꯕꯣ?" ꯃꯪꯂꯦꯝꯕꯤꯅ, "ꯆꯪꯈꯤꯕꯅꯤ, ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯆꯦꯟꯁꯤꯟꯈꯤꯕꯅꯤ." ꯃꯗꯨꯗ ꯑꯆꯧꯕꯅ, "ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯗꯥꯏꯗ ꯆꯦꯟꯁꯤꯟꯈ꯭ꯔꯕ? ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯅꯤꯗ ꯊꯧꯗꯥꯔꯝꯃꯤ꯫
hai namana lang ase taringada nabani juri makhada horiba napi ado phoidalu asomna haramlaga amaiba achouba imungda sangkhri thongjit he kansinbada mahak khutum taduna machinda asumna murum soli hai lamke lamhaibi thawai naha ngasidi aigi itik igun khangnani do asi haraga mahak machinda lairon sonduna changlai mahang asumna changlakpana iroi loiba ka amada sangsilakli aduga ka adugi thongado hangduna imamamba ka manung adugi phaglangda makhutna namlaga maduna asum changlakpada photo gumba ama thingnari photo ado makhutna hek sokpaga magi yet thangpa khudumbi aduda yamna kanba lairon ama sonduna photo adugi mayaida khudumbi aduna thilami mahangna adumne hek thinbaga nupi amana saina phauna kanna lawbagi khonjelna imung ado pungnin ninki adumna lawrakpatagi amaiba achouba ado khudumbi aduna sumna namlambadagi khudumbi ado ururu unglai mahangna adumna tawbadagi lawramba nupi ado hanadagi kharagi hena kanna lawramlaga tumina leikri ngaihaki matungda amaiba achoubagi manakta nupi ama sut kaptuna leibagi samin phanglakpada amaiba achoubana khon khar kalapna hairi ai swaida sut kapsal lawsinar kanune nahangna bukiba aigi isa ado tikta kaidana thungjin mapal asida thamluso salu mahangna asumna haibadagi magi manakta leiramba thawai ado parap mafhamarudagi thoki ngehak leraka thawai ado amuk amaiba achoubagi manakta laktuna leplari thawai ado lakpagi samin phanglabada amaiba achoubana hairi nang laklabra karigumba aigi isagi matu nama hek suklambada nang ngaina kari torokani haibadumati nasana khangjaro ai thokhrage kasidagi nang hendokpa yaroi masida lam helaklabadi aina torokpadi nang yinguduna asi hairamlaga yamna thuna parap tholai kaadudagi hek tholakpaga ka adugi thongado lonsillamlaga parap tholai mahangna tholakpada masa nupa yaima lemba do gyan mangduna taduna leiramlei amaiba achouba sangsingduna masaki makoktu kongkhatuna lawai aduda lairon sonduna ahumlak phu kamtharami marudagi lemba do gyan laklami masana hek gyan lakpaga mahak karimta khandaba sarga hairi kaidori bungo nangbu nako ngaurak libro lemba do makok paruduna hugulai aduga hairi aidu ngasai pabna lawrakpaduda khangchen chensilakpada kanagumba amana chinmen khigum tawbani ardugi matung gyan adumak takhidre amaiba achobana hera nangi bagno oiramgani da masai aisu thongjin mapalda tuition ge tawri haidana lawribaduni mapagi wadu lemba kaya yaningdi adubu mahak iya tawraka adum yarami masidegi mahak hogatuna mapa macha mangolda thorakli mabani ubada manglembi na hairi kaidaram liminumabo amaiba chobana a thongjin mapal sida pallaga ngaiha gyan mangba jatnida magise mama manglembina o fari adubu orebadi langse tabasu loirabani masida amaiba chobana kadai haiduna lang atabado lorami aduga ngasai mahakna ningthina ituna semkhiba kurau anguba do langsing aduta kisillaga akanba lairon sonduna masa singgi pambom amati magi nupigi pambomda sibirami kurau angauba do hek sibadagi magi nupi maglembi ado kiramba ado karisu tawba ngamlaroi haiba wakhalda phathakri masidagi sing thiduna mai haugatuna sak thonglai sak thongba loirabada makhoi punna chaminari ngaihak leiraga imungi ka atei ado singdokpa horai masida yamna ngaklibadi ngarang makhoina singdokkiba amotpa kasing aduga sap manana mutlamba kasing ado mi leinariba ka amagum taru tanana leirami aduga mirang kharati thurumki uful khara khaktama thanglamki madu singdokpadi kalisu koiramdi aduga makhoigi hana saksang oiramba ka aduda lakpadasu kolik punamak langtik langna leiramki adu warabasu kolik chapu uyan punamak mapanda puthoklami masi loirabada maning ithang thangba ka ado yorakpadadi manglembi tasengna talami
ꯃꯍꯥꯛꯅ ꯇꯜꯂꯤꯉꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯑꯗꯨꯒꯤ ꯀꯥꯗꯨꯃꯗꯤ ꯁꯤꯡꯂꯨꯔꯅꯨ, ꯄꯣꯠ ꯆꯩ ꯐꯠꯇꯕ ꯊꯝꯕꯅꯤ"꯫ ꯃꯥꯡꯂꯦꯝꯕꯤꯁꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ, "ꯍꯣꯏꯅꯦ ꯏꯆꯥꯁꯥ, ꯁꯤꯗꯤ ꯄꯣꯠ ꯆꯩ ꯐꯠꯇꯕ ꯊꯝꯅꯕ ꯀꯥꯅꯤ꯫ ꯅꯄꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯁꯤꯡꯂꯒꯨꯝꯁꯤ꯫ ꯑꯩ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯦ ꯐꯦꯡꯂꯨꯔꯒꯦꯀꯣ꯫ ꯅꯈꯣꯏꯅ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯅꯔꯥꯡꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯁꯦꯡꯂꯣ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯊꯧꯗ ꯃꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ꯫ ꯃꯪꯂꯦꯝꯕꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯐꯦꯡꯕ ꯂꯣꯏꯔꯤ꯫ ꯀꯔꯤꯁꯨ ꯃꯣꯠꯇꯕꯅꯤꯅ ꯀꯣꯜꯂꯤꯛꯇꯣ ꯐꯅ ꯌꯥꯝꯂꯕꯁꯨ ꯀꯔꯤꯁꯨ ꯀꯨꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯋꯥꯏ ꯇꯩꯅꯅꯕ ꯅꯨꯔꯥ ꯁꯦꯝꯗꯨꯅ ꯕꯥꯇꯤꯜ ꯃꯆꯥ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯏꯃꯨꯡ ꯑꯗꯣ ꯋꯥꯏ ꯇꯩꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯏ ꯇꯩꯕ ꯑꯗꯨꯗ ꯀꯩꯁꯨ ꯈꯟꯗꯅ ꯇꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯁꯪ ꯌꯧꯔꯛꯄꯗ ꯃꯅꯤꯡ ꯊꯪꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯗꯪ ꯗꯪ ꯊꯤꯜꯂꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯡꯂꯦꯝꯕꯤ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯃꯤꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯡꯂꯦꯝꯕꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯆꯤꯠ ꯈꯤꯇꯪ ꯉꯥꯏꯔꯕ ꯋꯥꯏ ꯑꯗꯣ ꯇꯩꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯐꯠ ꯂꯥꯎꯅ ꯁꯦꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯂꯦꯝꯕꯤ ꯃꯁꯥ ꯑꯗꯣ ꯏꯄꯥꯏ ꯍꯧꯔꯗꯨꯅ ꯅꯨꯔꯥꯒ ꯀꯣꯟꯒ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯧꯀꯥꯟ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯣ ꯎꯕꯗ ꯃꯥꯡꯂꯦꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯆꯥꯅꯤꯡ ꯇꯥꯅ ꯃꯇꯤꯟ ꯌꯣꯠꯊꯗꯨꯅ ꯇꯞꯅ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯄꯤꯔꯛꯑꯣ, ꯋꯥꯔꯤ ꯑꯃꯇ, ꯑꯉꯥꯡꯁꯤꯡ ꯇꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯂꯦꯝꯕꯤ ꯍꯤꯡꯈꯣꯜ ꯃꯇꯣꯟꯂꯣꯝꯗ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯅꯥꯄꯤ ꯁꯦꯡꯕ ꯁꯥꯔꯒ ꯂꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯒ "ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ, ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯃꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯑꯗꯣ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯃꯥꯏꯕ ꯑꯆꯧꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯂꯧꯊꯣꯛꯂꯒ ꯊꯧ ꯇꯧꯔꯁꯤ꯫ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯍꯣꯔꯦꯟꯗꯒꯤ ꯑꯩ ꯆꯤꯡꯊꯣꯛꯂꯒꯦꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯪꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯆꯧꯕꯗꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕꯁꯨ ꯇꯨꯝꯊꯗ꯭ꯔꯤ꯫ ꯃꯍꯥꯛ ꯃꯇꯥꯡ ꯑꯃ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯥꯟꯕꯒꯤ ꯑꯣꯏꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯃꯤ ꯆꯠꯄꯒꯤ ꯈꯣꯟꯊꯥꯡ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯄꯥꯟꯂꯣꯝꯗ ꯃꯤ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯦꯛꯇꯤ ꯁꯦꯡꯐꯥꯠꯇꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ "ꯍꯩꯁ, ꯑꯩꯕꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯥꯔꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯐꯥꯔꯕꯗꯤ ꯐꯥꯎꯕꯅ ꯆꯨꯝꯗꯧꯕ ꯖꯥꯠꯂꯥ? ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯅ ꯀꯣꯟꯅ ꯇꯧꯔꯕ, ꯑꯃꯨꯛꯇꯕꯨ ꯊꯣꯛꯂꯨꯈꯤꯒꯦꯅꯦ"꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯕꯒ ꯏꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯗꯨꯒꯤ ꯏꯔꯣꯏꯅꯅ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯁꯩꯁꯨ ꯁꯛꯂꯤ꯫ ꯏꯁꯩꯗꯨ ꯍꯦꯛ ꯁꯛꯂꯛꯄꯒ ꯇꯥꯟꯖꯥ ꯆꯥꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯡ ꯑꯗꯣ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯗꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯃꯅꯤꯡ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯅꯤꯡ ꯊꯪꯕ ꯀꯥ ꯑꯗꯨ ꯌꯧꯔꯕꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯀꯥꯔꯛ ꯑꯍꯣꯕ ꯑꯃꯗ ꯃꯃꯤꯠ ꯑꯗꯣ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯇꯤꯛ ꯃꯌꯥꯏ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯖꯒꯣꯏ ꯁꯥꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯁꯝꯅ ꯀꯝꯂꯛ ꯌꯧꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯣ ꯑꯁꯨꯝ ꯅꯣꯡꯈꯠꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕꯗꯣ ꯇꯁꯦꯡꯅ ꯎꯔꯤ꯫ ꯀꯣꯟꯇꯛ ꯇꯧꯔꯒ ꯁꯥꯡꯇꯛ ꯇꯧꯕ ꯃꯍꯥꯛꯀꯤ ꯄꯤꯁꯨꯝ ꯑꯅꯤ, ꯄꯤꯁꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯧꯇꯛ ꯇꯧꯔꯒ ꯀꯣꯏꯇꯛ ꯇꯧꯕ ꯊꯝꯕꯥꯜ ꯃꯤꯁꯅꯥ ꯇꯥꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯀꯨꯡꯅ ꯁꯥꯡꯇꯛ ꯇꯥꯔꯤꯕ ꯄꯥ, ꯃꯗꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯄꯤꯛꯇꯛ ꯇꯧꯅ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟ, ꯄꯥꯔꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯥꯕ ꯆꯤꯝꯕꯥꯜ, ꯈꯣꯏꯇꯛ ꯇꯥꯕ ꯃꯥꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯇꯨꯅ ꯐꯖꯔꯤꯕꯗꯤ ꯆꯦꯡꯇꯛ ꯇꯧꯕ ꯈ꯭ꯋꯥꯡꯒ ꯂꯣꯏꯅꯅ ꯄꯨꯞ ꯄꯨꯞ ꯂꯥꯎꯔꯤꯕ ꯁꯕꯥꯟ,
ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯧꯒꯠꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯇꯥꯡꯖꯔꯤꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯑꯔꯪ ꯑꯔꯥꯛꯇꯨꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯖꯕꯗ ꯉꯥꯏꯍꯥꯛ ꯆꯪꯁꯤꯟꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯖꯕ ꯑꯁꯤ ꯎꯅ ꯎꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯧꯕꯨꯛꯇ ꯂꯣꯡ ꯈꯣꯟꯗꯨꯅ ꯂꯩꯔꯝꯕ ꯂꯪꯆꯥꯛꯄꯤ ꯑꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗꯅꯤ, ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯏ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯂꯨ ꯀꯥꯏꯔꯨꯔꯒ ꯃꯈꯨꯠꯇ ꯊꯨꯝꯃꯣꯛ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯂꯧꯔꯤ ꯀꯨꯝꯒꯤ ꯇꯧꯕꯗ ꯂꯧꯔꯤ ꯑꯃꯅꯤ ꯆꯪꯁꯤꯟꯗꯨꯅ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤ ꯑꯗꯣ ꯂꯣꯡ ꯈꯣꯟꯗꯨꯅ ꯂꯩꯔꯝꯕ ꯎꯔꯤ꯫ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯎꯕꯗ ꯐꯖꯕ ꯑꯗꯣ ꯉꯥꯎꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯂꯧꯕꯨꯛ ꯃꯄꯥꯜꯗ ꯍꯧꯕ ꯁꯝꯕꯜꯂꯩ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯁꯤꯕꯤꯕꯨ ꯌꯦꯡꯉꯤ꯫ ꯅꯣꯡꯅ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕꯒꯤ ꯀꯨꯏꯅ ꯂꯦꯞꯂꯛꯂꯕ ꯃꯥꯜꯂꯦ꯫ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤ ꯑꯗꯣ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯆꯣꯠꯄꯒꯤ ꯃꯁꯥ ꯑꯗꯨꯗ ꯇꯞ ꯇꯞ ꯅꯞꯁꯤꯜꯂꯤ꯫ ꯉꯥꯡꯇꯛ ꯇꯧꯅ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ ꯑꯗꯣ ꯅꯣꯡꯂꯤꯛꯅ ꯆꯣꯠꯄꯗ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛꯁꯨ ꯇꯩꯔꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯂꯪꯆꯥꯛꯄꯤ ꯂꯩꯁꯥꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯆꯥꯅꯤꯡꯂꯛꯈꯤ꯫ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟꯁꯨ ꯁꯥꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯄꯥꯝ ꯃꯌꯥꯏꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤ ꯑꯗꯨꯁꯨ ꯅꯣꯡ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯕꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯣ ꯂꯧꯕꯨꯛꯇ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯁꯥꯇꯤꯟ ꯊꯤꯟꯕ ꯂꯥꯛꯄꯅ ꯃꯄꯨꯔꯣꯏꯕ ꯇꯥꯟꯅꯔꯛꯄꯅ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯌꯦꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯂꯤ ꯃꯄꯨꯔꯣꯏꯕꯅ ꯌꯦꯡꯂꯤꯕ ꯑꯗꯣ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯅꯤ ꯍꯥꯏꯕ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯪꯂꯦꯝꯕꯤꯒꯤ ꯃꯤꯍꯨꯜ ꯑꯗꯣ ꯈꯪꯀꯥꯡ ꯀꯥꯡꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯍꯩ ꯀꯅꯥꯅꯣꯍꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯪꯂꯦꯝꯕꯤꯅ "ꯈꯪꯁꯤꯟꯅꯕꯒ ꯀꯥꯟꯅꯔꯣꯏ, ꯂꯥꯎ ꯂꯨꯒ ꯑꯝꯇ ꯀꯥꯏꯕꯤꯔꯅꯨ, ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯑꯃꯥꯏꯕ ꯑꯆꯧꯕꯅ "ꯑꯁ ꯅꯪ ꯑꯣꯏꯔꯦꯀꯣ, ꯑꯩꯗꯤ ꯈꯪꯂꯨꯔꯦꯗꯅ." ꯃꯪꯂꯦꯝꯕꯤꯅ "ꯈꯪꯗ꯭ꯔꯗꯤ ꯍꯨꯔꯥꯟꯕꯗꯧꯅ ꯍꯧꯗꯣꯡꯗꯧꯅ ꯉꯥ ꯆꯥꯗꯧꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯒ ꯐꯥꯔꯒꯕꯨ ꯀꯔꯤꯗꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯅꯣ? ꯈꯪꯕꯗ ꯅꯠꯇꯦ, ꯋꯥꯟꯊꯔꯒ ꯁꯤꯔꯝꯂꯕꯗꯤꯅꯦ ꯈꯔꯁꯨ ꯐꯒꯗꯧꯕ." ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ "ꯀꯔꯤꯅꯣ ꯃꯤ ꯅꯨꯄꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯅꯈꯣꯟ ꯅꯋꯥ ꯌꯥꯝꯅ ꯋꯥꯡꯉꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ ꯍꯩ." ꯃꯗꯨꯗ ꯃꯪꯂꯦꯝꯕꯤꯅ "ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ? ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ." ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯑꯁꯨꯝꯅ ꯈꯣꯟ ꯀꯟꯅ ꯂꯥꯎꯅꯔꯛꯄ ꯑꯗꯨ ꯂꯧꯕꯨꯛꯇ ꯂꯣꯡ ꯈꯣꯟꯗꯨꯅ ꯂꯩꯔꯝꯕꯤ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯅ ꯇꯥꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯃꯪꯂꯦꯝꯕꯤꯅ "ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯂꯤꯟꯗꯥꯎꯕꯤ, ꯌꯦꯡꯂꯛꯀꯅꯨꯅꯦ, ꯀꯤꯖꯩꯅꯦ. ꯀꯔꯤ ꯃꯤꯁꯨꯝ ꯂꯦꯋꯥꯏꯕꯨ ꯄꯨꯕꯅꯣ ꯈꯪꯗꯦ. ꯅꯨꯄꯥ ꯄꯨꯝꯕ ꯁꯨꯝꯗꯨꯅ ꯉꯥꯊꯨ ꯊꯦꯡꯊꯨ ꯍꯤꯡꯕ ꯑꯗꯨ ꯏꯖꯠ ꯌꯥꯎꯗꯅ ꯃꯃꯜ ꯂꯩꯇꯅ ꯍꯤꯡꯕꯒꯤ ꯁꯔꯨꯛ ꯁꯤꯖꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯁꯤꯖꯈꯣꯅꯦꯍꯦ." ꯃꯪꯂꯦꯝꯕꯤꯒꯤ ꯀꯜꯂꯕ ꯋꯥꯍꯩ ꯑꯗꯨꯗ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤ ꯑꯗꯣ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕꯤꯗꯤ ꯉꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯕꯨ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤ ꯃꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯖꯔꯤꯕ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯉꯥꯄꯦꯝꯃ ꯉꯁꯥꯡ ꯈꯔ ꯑꯗꯨ ꯌꯦꯡꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯤ꯫ ꯃꯍꯥꯛꯅ ꯀꯞꯄ ꯑꯗꯨꯗ ꯄꯔꯞꯅ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯖꯝ ꯖꯝ ꯍꯩꯊꯔꯛꯈꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡ ꯁꯛꯂꯤ꯫ "ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯝꯕꯜꯂꯩ ꯃꯔꯨꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨꯕꯣ? ꯃꯗꯨꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯂꯤꯁꯤꯕꯤ ꯍꯥꯏꯕꯤ ꯅꯨꯄꯥ ꯈꯨꯗꯤꯡ ꯏꯔꯥꯡ ꯇꯧꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯧꯔꯒ ꯅꯨꯡꯉꯥꯏꯒꯦ ꯈꯜꯂꯤꯕ꯭ꯔꯣ?" ꯑꯃꯥꯏꯕ ꯑꯆꯧꯕꯅ "ꯌꯥꯝꯅ ꯇꯥꯅꯤꯡꯗꯦꯗ, ꯇꯥꯕ ꯌꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯀꯣ. ꯅꯠꯇꯦ, ꯑꯩꯕꯨ ꯃꯥ ꯂꯧꯒꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ?" ꯃꯪꯂꯦꯝꯕꯤꯅ "ꯂꯧꯗ꯭ꯔꯁꯨ ꯄꯥꯝꯗꯅꯕꯨ ꯌꯦꯡꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯑꯃꯥꯏꯕ ꯑꯆꯧꯕꯅ "ꯑꯗꯩꯗꯤ ꯅꯨꯄꯤ ꯅꯪꯅ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ, ꯑꯔꯦꯝꯕꯗ ꯗꯝ ꯗꯝ ꯐꯨꯊꯔꯛꯀꯅꯤ." ꯃꯗꯨꯗ ꯃꯪꯂꯦꯝꯕꯤꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯪꯇꯣꯛꯂꯒ ꯂꯥꯎꯔꯛꯏ꯫ "ꯑꯣꯛꯇꯕꯤ ꯑꯃꯒꯤꯗꯃꯛꯇ ꯑꯩꯕꯨ ꯐꯨꯗꯣꯔꯤꯕꯅꯤꯅꯦ. ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯣ, ꯁꯦ, ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯀꯌꯥ ꯀꯧꯅ ꯉꯥꯡꯅꯗꯦ꯫ ꯃꯥꯅ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯅꯗꯨꯅ ꯂꯩꯔꯤ꯫ ꯋꯥ ꯂꯥꯡ ꯀꯌꯥ ꯉꯥꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯆꯧꯕꯗꯤ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯑꯄꯥꯝ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯄꯥꯝ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯇꯥꯟꯖꯥ ꯂꯧꯔꯒ ꯃꯍꯥꯛ ꯂꯣꯟꯅ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯃꯌꯨꯝꯗ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯅꯤꯡ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫
ꯃꯍꯥꯛꯀ ꯂꯩꯁꯤꯕꯤꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯅꯤꯡ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯨꯠ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯂꯣꯟꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯁꯤꯕꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯄꯗꯒꯤ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯊꯕꯛ ꯀꯌꯥ ꯇꯧꯔꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯕꯁꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯖꯅ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯤ꯫ ꯃꯥꯡꯂꯦꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯐꯅ ꯁꯥꯎꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯗ꯭ꯔꯣ ꯇꯧꯔꯛꯂꯕ ꯑꯗꯨꯗꯒꯤꯗꯤ ꯍꯔꯥꯎ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯆꯥꯛꯁꯨ ꯉꯟꯅ ꯆꯥꯗꯨꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯗꯤ ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯇꯨꯝꯈꯤꯕꯣꯏ ꯅꯤꯡꯍꯟꯅꯕ ꯈꯣꯔꯣ ꯅꯥꯈꯣꯛꯁꯤꯟꯅꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯇꯁꯦꯡꯅ ꯇꯨꯝꯈꯤꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯃꯛ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯗꯤ ꯅꯥꯈꯣꯛꯁꯤꯟꯅꯕꯗ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ꯫ ꯃꯍꯥꯛ ꯋꯥꯕ ꯍꯦꯃꯟꯕꯗꯒꯤ ꯅꯥꯈꯣꯛꯂꯝꯕ ꯑꯗꯣ ꯂꯦꯞꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯇꯥꯔꯤꯕ꯭ꯔꯥ? ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯅ 5-6ꯂꯛ ꯀꯧꯔꯕꯁꯨ ꯇꯥꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯇꯁꯦꯡꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯇꯞꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯆꯥꯛꯁꯪꯗ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯂꯧꯔꯒ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯅ ꯂꯩꯍꯧꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯄꯨꯗꯣꯟ ꯑꯃꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯛꯇꯨꯅ ꯀꯥ ꯑꯗꯨꯗ ꯊꯥꯜꯂꯤ꯫ ꯂꯩꯁꯤꯕꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯤꯕꯤꯗ ꯆꯥꯅꯅꯕꯁꯤꯡ ꯑꯗꯣ ꯄꯤꯖꯩ꯫ ꯂꯩꯁꯤꯕꯤꯁꯨ ꯆꯥꯔꯝꯃꯤ꯫ ꯂꯩꯁꯤꯕꯤꯅ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯡꯂꯦꯝꯕꯤ ꯆꯪꯂꯛꯇꯨꯅ ꯎꯈꯤ꯫ ꯃꯥꯡꯂꯦꯝꯕꯤ ꯆꯪꯂꯛꯄ ꯑꯗꯨꯗ ꯂꯩꯁꯤꯕꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯇꯧꯐꯝ ꯈꯪꯗ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯡꯂꯦꯝꯕꯤꯒꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯈꯪꯍꯧꯗꯅ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤ꯫ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤ ꯏꯅ ꯄꯨꯡꯉꯥꯡꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯡꯂꯦꯝꯕꯤꯁꯨ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯅ ꯑꯗꯨꯝꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯃꯍꯥꯛꯅ ꯁꯣꯏꯔꯨꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯁꯤꯕꯤ ꯑꯗꯣ ꯇꯁꯦꯡꯅ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯂꯩꯁꯤꯕꯤ ꯁꯤꯔꯦ ꯈꯪꯕꯗꯒꯤ ꯃꯕꯥꯅꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯥ ꯑꯗꯨꯃꯛꯇꯗ ꯐꯨꯝꯖꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯣ ꯇꯧꯊꯣꯛꯇꯨꯅ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯐꯨꯝꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯨꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯀꯨꯝ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯈꯜꯂꯨꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕ ꯊꯋꯥꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯀꯗꯥꯏꯗꯒꯤ ꯃꯃꯥꯡ ꯃꯇꯝꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯡꯁꯤꯜꯂꯛꯇꯅ ꯇꯧꯒꯦ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯔꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯒꯦꯗ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯆꯥꯁꯤꯡ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯇꯨꯝꯕ ꯍꯧꯒꯠꯇꯨꯅ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯃꯥꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ kaya ama ꯇꯧꯔꯤ꯫ ꯇꯁꯦꯡꯅ ꯑꯃꯥꯏꯕ ꯑꯆꯧꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯇꯥꯍꯟꯅꯤꯡꯕꯅꯔ ꯀꯔꯤꯅꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯂꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯡꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯔꯥꯎ ꯑꯉꯧꯕ ꯁꯤꯕꯅꯔ ꯀꯔꯤꯅꯣ ꯇꯝꯅ ꯈꯨꯠꯅꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯂꯣꯟꯅ ꯑꯁꯨꯝꯅ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯩ ꯃꯃꯥ,
Horen ahingdi nangsu yawgadabani ko ai horendagi langchakpi leisibigi thawai adu aina phajinduna senaragani manglimbina as adugumba thabakto tawganu yamna hainade koi amaiba achobana yum manung asida tamnariba si mahaki thawai nanine sathi khraba thawai ama haibadu mahak haujikti oirabani haujik khara safaringe asida phajin hautrabadi aikhoi awa phamda tagadoribani ni mama maruda manglimbina aisu tamnariba singse mahaki thawaina oiramgani haibadi khanglabani mahakna sathiba thawai onra leire haibase kamdogani amaduda amaiba achobana adunine aina harido magi thawai asi phajinduna senarage hadna leble madu werabadi ningthim ki mathakta su laman khumba yarani dana manglimbina thawai berel phajinduna sanabasidi kaya phabo igandi suwerabadi wayung sadi si hainabani ko senariba masadu khaknatana imung manung khunlei kai adusu awaba tai hai maraksida kai haigadabno khangje phani khanbado adum tawro senaragana kamdoupa sinatragana kamdongni maduda amaiba achobana mahaki saru polang adu horen hugaiduna lokthokadabani aduga tawgadabani ibani mak changduna lokthok haudrabadi madugi thawai adu sathiba asum masum hengalakadoribani ne aduga itomtanadi madu ngamdrabani nei mama maduda manglimbina yamna kina is kaino ne haisibo madu kanadono mahairo ai mane sumam hengamlaroi maduda amaiba achobana adudi nangna panglibasi thawai asina nairaga aikhoibu hatkiba amadi ningthimki khadang makha tharga hingbaduro mapuroibana ningthimga khadang makha tharga hingba haiba asida mamangai matamda ningthimna mapuroibada hanjin hanjin lakjakhiba ado amu ningsinglakli madu ningsinglakpada mangdembi ningthimki mathakta laman prap prap khumninglakli aduna ting thokna hairakli hoi horene saru polang ado thiminarasi konane konagi thokpa aba marai lan lakjarani asumna mati manau ani asi numidang jawraduna sak ising chathoknaraga masa sing tumkiba ngaiduna leiri masa sing phajana tumkhre khanglabata amaiba achobana hairi tapna sonthangnana hai mama nangbu taribro angang sing loina tumkhre ibani salasi laon hi thabak thorang pumba tawrasine maduda manglimbisu hoi haina khumni aduga manglimbi hawkatuna lem ado pairi aduga amaiba achobana horen lai chanabada sangadaba pochai sing ado pairi aduga ngahan mahakna patra amada phi amubna khumjinduna thamkiba amuba machum ado patra aduta puthoktuna mabani mapalda thorakli aduda potpuna mag khangem bamda thamduna lem ado paiduna imungda masa sing tadanaba khongthang tapna maning thangba ka adu tamna amuk lakli ka adu ki thongma pa yorakpada amaiba achoba saplepi aduga mahangna iliba phi ado magi nupida insillaga hari phi ase setna ilu masi iliba makhai nasada laitin phataba karibta changbangam loiko maduda manglimbina khumlai laitin changdanabagiro laitin changdanabagidi kurau anguba sidi maduda amaiba achobana mama nang masigi thawai sigi matik magun nasei khangdriba male nangna chumna leiba mungonda kairudaba matamdadi kurau ado yawgonina kaisu taroktaba yai karisu tarokpa ngamloidoribani haujik tawgadoriba thabak asidi mahakpu phagadoribani aduna mahak asuki matik saurkani mahakna tasengna saroklabadi nangi kurau wasinaga ngakthukpa ngamloidoribani ne aduna phi asi nasadagi sungta tahanba yadeko cheksinna ilu maduda manglembina aina phi asi induna leiraga nahakna kamdauba amaiba achobana mama nahak sidi onthokpanida ai hakti amai banidana laigi tingi seba khak tawba amaiba oram lagabu asiguma thabak asi tawgaro manglembina hoi phareni ibani budi kemda tawroi adubu isa singdi kamdauba moida soidro maduda amaiba achobana aina sopang ngamdana tolom labani adudi ibani changsilasi horen phana kirabasu
ꯀꯔꯤꯝꯇ ꯂꯥꯎꯕ ꯌꯥꯔꯣꯏꯀꯣ ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯨ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯒ ꯈꯣꯡꯖꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯈꯣꯜ ꯑꯗꯣ ꯇꯥꯕꯗ ꯃꯥꯡꯂꯦꯝꯕꯤ ꯀꯤꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯥꯝꯕꯣꯝꯗ ꯇꯥꯞ ꯂꯥꯎꯅ ꯈꯪꯄꯥꯏ ꯄꯥꯏꯔꯗꯨꯅ ꯂꯩ ꯃꯃꯥꯏ ꯑꯗꯨꯁꯨ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯪꯂꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯛꯂꯦꯗ ꯇꯣꯛꯂꯁꯤꯕ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯩ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯁꯥ ꯑꯗꯨ ꯄꯥꯈꯠꯃꯟꯕꯅꯅꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏꯀꯣ ꯁꯣꯔꯗꯣ ꯁꯥꯡꯅ ꯁꯥꯡꯅ ꯑꯃꯨꯛꯇ ꯍꯣꯟꯊꯣꯛꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯋꯥꯏꯗ ꯄꯥꯈꯠ ꯊꯨꯈꯠꯄ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯣꯟ ꯑꯃ ꯁꯣꯟꯊꯕꯤꯔꯤ ꯃꯗꯨꯗꯒꯤ ꯃꯥꯡꯂꯦꯝꯕꯤ ꯃꯁꯥ ꯑꯗꯣ ꯈꯔ ꯏꯪꯊꯔꯛꯂꯤ ꯃꯥꯡꯂꯦꯝꯕꯤꯅ ꯈꯔ ꯏꯪꯊꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯂꯦꯝ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯏꯍꯜꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯏ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯍꯤꯡꯒꯥꯏ ꯃꯅꯝ ꯋꯪ ꯂꯥꯎꯅ ꯅꯝꯃꯤ ꯃꯅꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯅꯨꯡꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯕꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯖꯒꯣꯏ ꯁꯥꯕ ꯁꯞ ꯂꯥꯎꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯑꯃꯥꯏꯕ ꯑꯆꯧꯕꯗꯨꯗ ꯌꯦꯡꯂꯛꯏ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯊꯋꯥꯏ ꯑꯗꯨ ꯎꯕꯗ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯤ ꯊꯋꯥꯏ ꯑꯗꯨꯒ ꯍꯦꯛ ꯃꯤꯆꯥꯟꯅꯕꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯆꯪꯂꯛꯄꯅꯣ ꯍꯥꯏꯕꯗꯣ ꯀꯥꯎꯈ꯭ꯔꯤ ꯊꯋꯥꯏ ꯅꯨꯄꯤ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯐꯖꯕꯗ ꯁꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯊꯦꯛꯅ ꯅꯧꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯕ ꯍꯧꯔꯛꯂꯤ ꯃꯄꯨꯔꯣꯏꯕꯅ ꯃꯪꯂꯒ ꯂꯦꯞꯄ ꯑꯗꯨꯗ ꯃꯥꯡꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗꯗꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯣ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯡꯂꯦꯝꯕꯤ ꯄꯟꯊꯕ ꯇꯧꯗ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯃꯌꯥꯅ ꯆꯤꯛꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯆꯩꯅꯥ ꯐꯥꯎꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯁ ꯀꯔꯤꯅꯣꯅꯤ ꯃꯃꯥ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯊꯥꯗꯣꯛꯎꯁꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯣ ꯀꯜꯂꯤ ꯃꯁꯤꯗꯒꯤ ꯃꯥꯡꯂꯦꯝꯕꯤ ꯆꯤꯛꯂꯝꯕ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨꯅ ꯁꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒ ꯊꯋꯥꯏ ꯑꯗꯨꯒ ꯃꯤꯆꯥꯟꯅꯔꯨꯕꯗꯨꯗ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛ ꯁꯨꯝꯍꯠꯂꯨꯔꯦ ꯍꯥꯏꯕ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯪꯖꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯅꯪ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯐꯔꯛ ꯇꯥꯔꯝꯒꯗꯧꯔꯤꯕꯅꯤꯍꯦ ꯊꯋꯥꯏ ꯑꯗꯨꯗꯤ ꯏꯁꯩꯒ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤꯅꯦ ꯁꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯟꯗꯛꯇꯤ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗ꯭ꯔꯤ ꯉꯝꯂꯤꯕ ꯃꯈꯩ ꯃꯤꯆꯥꯟꯅꯗꯅꯕ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯁꯤ ꯎꯖꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯡꯂꯦꯝꯕꯤꯅꯗꯤ ꯊꯋꯥꯏ ꯑꯁꯤ ꯎꯔꯝꯗꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯒꯤ ꯂꯦꯝ ꯑꯗꯣ ꯂꯧꯔꯒ ꯀꯥ ꯑꯗꯣ ꯃꯩ ꯊꯥꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯡꯉꯩ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤ ꯐꯨꯝꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯄꯥꯛ ꯑꯗꯣ ꯀꯥꯆꯤꯟ ꯑꯃꯗ ꯉꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯦꯝ ꯑꯗꯣ ꯄꯤꯔꯒ ꯌꯣꯄꯥꯛꯇꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯅꯛꯅ ꯏꯟꯅꯩ ꯌꯣꯄꯥꯛ ꯑꯗꯣ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯇꯞꯅ ꯂꯥꯎꯅ ꯄꯥꯏ ꯃꯍꯥꯛꯅ ꯌꯣꯄꯥꯛꯇꯨꯒꯤ ꯍꯦꯛ ꯄꯥꯏꯕꯒ ꯖꯒꯣꯏ ꯁꯥꯔꯝꯕ ꯊꯋꯥꯏ ꯑꯗꯣ ꯂꯦꯞꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯣ ꯃꯇꯣꯝꯇ ꯃꯈꯣꯜ ꯊꯣꯛꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯖꯒꯣꯏ ꯁꯥꯕ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕ ꯑꯗꯨꯁꯨ ꯃꯥꯡꯂꯦꯝꯕꯤ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯥꯡꯂꯦꯝꯕꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯔꯛꯂꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯂꯥꯏꯔꯣꯟ ꯁꯣꯟꯈꯤꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯐꯤꯗꯨ ꯏꯟꯕꯒꯤꯔ ꯀꯩꯅꯣ ꯐꯅ ꯀꯤꯔꯕꯁꯨ ꯃꯁꯥ ꯑꯗꯣ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯍꯨꯜ ꯆꯣꯡꯂꯤꯕ ꯑꯗꯨꯗꯤ ꯄꯣꯈꯥꯏꯗꯦ ꯍꯥꯏꯕꯗ ꯃꯉꯥꯏꯔꯤ ꯃꯥꯡꯂꯦꯝꯕꯤꯅ ꯂꯦꯝ ꯑꯗꯣ ꯄꯥꯏꯔꯒ ꯃꯁꯥ ꯑꯗꯣ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯉꯝꯃꯤꯈꯩ ꯃꯈꯣꯜ ꯊꯣꯛꯅ ꯁꯣꯟꯗꯨꯅ ꯌꯣꯄꯥꯛ ꯑꯗꯣ ꯇꯧꯔꯤ ꯃꯍꯥꯛꯅ ꯌꯣꯄꯥꯛ ꯑꯗꯣ ꯇꯧꯕꯗꯨꯗ ꯊꯋꯥꯏ ꯑꯗꯨꯗꯤ ꯀꯥꯆꯤꯟ ꯑꯃꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯐꯔ ꯐꯔ ꯑꯣꯟꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯤ ꯃꯍꯥꯛꯀꯤ ꯃꯤꯀꯞ ꯑꯗꯣ ꯇꯁꯦꯡꯅ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯔꯤ ꯃꯥꯡꯂꯦꯝꯕꯤ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯆꯧꯕꯗꯤ ꯀꯞꯂꯤꯕ ꯑꯗꯣ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗ ꯃꯍꯥꯛꯀꯤ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯗꯨꯅ ꯇꯧꯔꯤ ꯀꯥꯏꯅꯊꯪꯗ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯂꯪꯆꯥꯛꯄꯤ ꯂꯩꯁꯥꯕꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ
ꯃꯆꯦꯠ ꯈꯔ ꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯌꯣꯄꯥꯛ ꯑꯗꯣ ꯊꯝꯂꯒ ꯃꯈꯨꯠꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯈꯣꯠꯇꯣꯛꯇꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯥꯡꯂꯦꯝꯕꯤ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯍꯟꯗꯣꯛꯏ ꯃꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏꯔꯛꯏ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯃꯃꯥ ꯀꯔꯤꯝꯇ ꯇꯧꯔꯣꯏꯅꯦ ꯅꯪꯕꯣ ꯃꯁꯤꯗꯒꯤ ꯃꯥꯡꯂꯦꯝꯕꯤ ꯃꯁꯥꯒꯤ ꯃꯆꯤꯟ ꯑꯗꯣ ꯃꯁꯥꯅ ꯈꯨꯝꯖꯤꯟꯖꯗꯨꯅ ꯇꯞꯅ ꯐꯥꯖꯤꯟꯖꯩ ꯑꯃꯥꯏꯕ ꯑꯆꯧꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯎꯔꯗꯨꯅ ꯃꯈꯨꯠꯇ ꯂꯩꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯄꯥꯏꯔꯨꯕꯒ ꯊꯋꯥꯏ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯝꯕ ꯐꯣꯇꯣ ꯑꯗꯣ ꯃꯈꯥꯗ ꯈꯪꯇꯥ ꯇꯥꯔꯛꯏ ꯃꯁꯤꯗꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯨꯁꯨꯛ ꯃꯨꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯕꯒ ꯂꯣꯏꯅꯅ ꯉꯪꯕ ꯍꯧꯔꯛꯂꯤ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯑꯀꯟꯕ ꯁꯥꯎꯍꯨꯝ ꯐꯪꯕ ꯍꯧꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯃꯥꯡꯂꯦꯝꯕꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯃꯤꯠ ꯑꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯉꯤ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯆꯤꯡꯈꯠꯅꯅꯕ ꯍꯣꯠꯅꯔꯤ ꯃꯥꯡꯂꯦꯝꯕꯤ ꯅꯥꯛ ꯌꯦꯠ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛꯀ ꯃꯥꯌꯣꯛꯅꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯇꯝꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯤꯕ ꯑꯗꯣ ꯎꯕꯗ ꯃꯥꯡꯂꯦꯝꯕꯤ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯄꯤ ꯑꯣꯏꯅ ꯇꯥꯔꯛꯈꯤ ꯑꯁꯨꯛ ꯀꯤꯔꯤꯉꯩ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯃꯊꯛꯇ ꯆꯤꯡꯈꯠꯂꯨ ꯍꯥꯏꯔꯛꯈꯤ ꯃꯥꯡꯂꯦꯝꯕꯤ ꯀꯤꯕꯗꯤ ꯌꯥꯝꯅ ꯀꯤꯔꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯁꯣꯛꯄ ꯉꯝꯂꯣꯏ ꯈꯪꯕꯅꯤꯅ ꯃꯍꯥꯛ ꯐꯅ ꯀꯤꯔꯕꯁꯨ ꯐꯥꯖꯤꯟꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯆꯤꯡꯈꯠꯄꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯀꯥꯈꯠꯂꯛꯂꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯄ ꯍꯧꯔꯛꯂꯤ ꯃꯥꯡꯂꯦꯝꯕꯤ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯈꯪꯂꯕꯁꯨ ꯑꯀꯤꯕ ꯐꯪꯂꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯃꯁꯥ ꯑꯗꯣ ꯃꯤꯍꯨꯜ ꯇꯥꯍꯨꯜ ꯑꯃꯠꯇ ꯁꯨꯗ꯭ꯔꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯆꯠꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯐꯣꯇꯣ ꯑꯗꯣ ꯂꯧꯔꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯃꯄꯥꯜꯗ ꯊꯥꯡꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯂꯦꯝꯕꯤ ꯃꯕꯥꯅꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯊꯥꯡꯗꯣꯔꯛꯂꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯉꯪꯂꯒ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯆꯠꯄ ꯂꯦꯞꯂꯝꯗꯦ ꯃꯪꯒꯣꯜ ꯌꯧꯔꯕꯗ ꯈꯥꯡꯉꯦꯝꯕ ꯃꯄꯥꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯊꯝꯂꯤ ꯑꯗꯨꯒ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯊꯝꯂꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯝꯅ ꯃꯩ ꯊꯥꯔꯛꯄ ꯑꯗꯨꯗ ꯂꯪꯆꯥꯛꯄꯤ ꯂꯩꯁꯥꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯩꯅ ꯆꯥꯛꯂꯛꯄꯗꯒꯤ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯩꯅ ꯆꯥꯛꯂꯛꯄꯗꯒꯤ ꯃꯩꯁꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯔꯣ ꯃꯥꯔꯨ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯃꯄꯥꯜꯗ ꯂꯥꯎꯔꯤꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯩ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯅꯤꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯇꯣꯟꯗꯥꯡꯅ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯊꯣꯡꯅꯥꯎꯒꯤ ꯑꯍꯣꯕ ꯈꯔ ꯂꯩꯕꯗꯨꯗ ꯃꯩꯉꯥꯜ ꯐꯥꯎꯔꯛꯂꯤ ꯃꯗꯨꯗ ꯃꯄꯥꯜꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯈꯖꯤꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯥꯡꯉꯦꯝꯕ ꯃꯄꯥ ꯑꯗꯨꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯃꯩ ꯊꯥꯔꯤꯕꯗꯣ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯟꯗꯥꯡ ꯀꯤꯕ ꯑꯃꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯪꯂꯛꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯗꯨꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯔꯒ ꯇꯨꯝꯗꯨꯅ ꯂꯩꯈꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯁꯔꯨ ꯄꯣꯂꯥꯡ ꯃꯩ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯃꯩ ꯊꯥꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯐꯣꯇꯣ ꯑꯗꯣ ꯃꯩ ꯍꯦꯛ ꯊꯥꯔꯨꯕꯗꯒꯤ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯝꯕ ꯂꯪꯆꯥꯛꯄꯤ ꯂꯤꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯗꯨꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯃꯩ ꯊꯥꯔꯤꯕ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯩ ꯃꯔꯛ ꯑꯗꯨꯗ ꯇꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯤꯟꯈꯤꯕꯒ ꯆꯥꯛꯂꯝꯂꯤꯕ ꯃꯩꯔꯤ ꯑꯗꯣ ꯍꯦꯟꯅ ꯃꯁꯣꯡ ꯐꯟꯗꯨꯅ ꯆꯥꯈꯠꯂꯛꯈꯤ ꯑꯀꯤꯕ ꯐꯪꯅ ꯆꯥꯛꯂꯛꯂꯤꯕ ꯃꯩ ꯑꯗꯨꯅ ꯃꯩꯅꯥꯛꯇ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯏꯈꯤꯒꯗꯧꯕꯣꯏ ꯈꯜꯂꯤ ꯃꯥꯡꯂꯦꯝꯕꯤꯅ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯊꯋꯥꯏꯅ ꯍꯥꯠꯀꯅꯦꯅ ꯀꯤꯕ꯭ꯔꯕꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯣꯡ ꯐꯟꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯗꯅ ꯊꯝꯂꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯅ ꯀꯨꯞꯄ ꯑꯃꯨꯕ ꯃꯍꯤ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯣ ꯃꯩꯅꯥꯛ ꯑꯗꯨ ꯇꯝꯅ ꯊꯝꯃꯤ ꯄꯥꯇ꯭ꯔ ꯑꯗꯣ ꯍꯦꯛ ꯊꯝꯂꯨꯕꯗꯒꯤꯗꯤ ꯃꯩ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯣꯡ ꯐꯪꯒꯠꯂꯛꯇꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯑꯃꯗꯤ ꯄꯥꯇ꯭ꯔ ꯑꯗꯣ ꯑꯃꯨꯛ ꯋꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯥꯡꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ
ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯃꯃꯤꯠ ꯑꯗꯣ ꯈꯥꯡꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯤꯗꯨꯅ ꯃꯥꯡꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯈꯪꯂꯕꯗ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯍꯤ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯩꯖꯤꯜꯂꯨꯕꯗꯒꯤꯗꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯩ ꯑꯗꯣ ꯌꯨꯝ ꯑꯗꯨ ꯐꯥꯎꯕ ꯋꯥꯡꯒꯗꯕ ꯃꯈꯩ ꯑꯃꯨꯛꯇꯪ ꯒꯔꯪ ꯒꯔꯪ ꯆꯥꯛꯂꯝꯂꯒ ꯇꯞꯊꯈ꯭ꯔꯦ ꯃꯩ ꯑꯗꯣ ꯑꯁꯨꯝꯅ ꯇꯞꯊꯈꯤꯕꯗꯒꯤꯗꯤ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯔꯨ ꯄꯣꯂꯥꯡ ꯃꯩ ꯊꯥꯈꯤꯕꯒꯤ ꯎꯠꯇꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯎꯠꯀꯤ ꯃꯍꯨꯠ ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯔꯪꯕ ꯅꯨꯡ ꯑꯃ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯥꯗꯈꯤꯕ ꯐꯣꯇꯣ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯃꯄꯣꯞ ꯀꯥꯏꯗ ꯂꯩꯔꯝꯈꯤ ꯃꯌꯦꯛꯀꯤꯗꯤ ꯐꯣꯇꯣ ꯑꯗꯣ ꯐꯖꯔꯕ ꯁꯒꯣꯜ ꯑꯅꯤꯈꯛ ꯏꯁꯤꯡ ꯊꯛꯄꯒꯤ ꯈꯨꯠꯅ ꯌꯦꯛꯄ ꯐꯣꯇꯣ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯩ ꯑꯗꯣ ꯊꯥꯔꯨꯕꯗꯒꯤꯗꯤ ꯐꯣꯇꯣ ꯑꯗꯣ ꯁꯒꯣꯜ ꯑꯅꯤꯒꯤ ꯃꯍꯨꯠ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯐꯣꯇꯣ ꯑꯣꯏꯅ ꯑꯣꯏꯔꯝꯂꯦ ꯃꯗꯨꯕꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨꯒ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯆꯪꯁꯤꯜꯂꯁꯤ ꯊꯕꯛ ꯂꯣꯏꯔꯦꯍꯦ ꯃꯃꯥ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯆꯪꯂꯛꯏ ꯐꯣꯇꯣ ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯒꯗꯨ ꯄꯨꯗꯨꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯐꯛꯂꯥꯡꯗ ꯊꯤꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯦꯅꯥ ꯇꯥꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯎꯔꯛꯈꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯈꯟꯕꯗ ꯇꯁꯦꯡꯅ ꯃꯀꯣꯛ ꯑꯗꯣ ꯁꯥꯔꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯇꯨꯝꯊꯕ ꯌꯥꯗꯕꯅ ꯌꯥꯑꯣꯟꯗꯨꯅꯇ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯅꯣꯡ ꯉꯥꯟꯐꯨꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯃꯗꯨꯋꯥꯏꯗ ꯇꯨꯝꯈ꯭ꯔꯤ ꯇꯣꯟꯗꯥꯡ ꯇꯨꯝꯂꯨꯔꯒ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯄꯥꯜꯗ ꯌꯣꯠ ꯌꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯑꯃꯨꯛꯇꯤ ꯇꯨꯝꯁꯤꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔ ꯍꯧꯒꯠꯂꯛꯂꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯀꯣꯔꯧ ꯍꯟꯕ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯔꯒ ꯂꯩꯁꯜꯂꯛꯄꯗ ꯃꯄꯥ ꯑꯗꯣ ꯅꯨꯡꯙꯪ ꯑꯃ ꯄꯥꯏꯔꯒ ꯌꯣꯠ ꯌꯩꯗꯨꯅ ꯂꯩꯔꯝꯈꯤ ꯃꯄꯥꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯄꯥꯕꯨ ꯌꯥꯝꯅ ꯍꯪꯒꯣꯏ ꯀꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯁꯨꯃꯥꯡ ꯃꯇꯥꯏ ꯑꯃꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯉꯔꯥꯡ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯩ ꯊꯥꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯩ ꯊꯥꯈꯤꯕꯒꯤ ꯃꯐꯝ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇꯣꯟꯗꯥꯡꯅ ꯈꯪꯂꯛꯂꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯂꯩꯔꯤ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯌꯣꯠ ꯃꯆꯥ ꯑꯗꯨꯗ ꯌꯩꯗꯨꯅ ꯈꯨꯗꯣꯞ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯦꯝꯂꯤ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯂꯕꯒꯤ ꯇꯨꯡꯗ ꯈꯨꯗꯣꯝꯕꯤꯗ ꯁꯤꯕ ꯌꯥꯕ ꯈꯨꯗꯣꯞ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯥꯔꯦ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯅꯨꯡꯗꯨ ꯑꯃꯨꯛꯇ ꯍꯥꯞꯆꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯗꯣ ꯊꯝꯈꯤꯕ ꯃꯐꯝ ꯃꯗꯨ ꯇꯝꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯈꯥꯎꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯣꯇꯣ ꯑꯗꯨꯃꯛ ꯈꯛꯇꯪ ꯉꯥꯏꯔꯝꯂꯦ ꯅꯨꯡ ꯑꯗꯨꯃꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯐꯣꯡꯅ ꯍꯪꯂꯒ ꯊꯤꯕ ꯌꯥꯕ ꯅꯨꯡꯁꯨ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯔꯤ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯡꯂꯦꯝꯕꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯪꯉꯤ ꯍꯥꯏ ꯉꯔꯥꯡꯒꯤ ꯅꯨꯡꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯄꯥꯏꯁꯤꯟꯕ꯭ꯔꯣ ꯃꯥꯡꯂꯦꯝꯕꯤꯅ ꯀꯔꯤꯒꯤ ꯑꯩꯗꯤ ꯅꯨꯡ ꯑꯗꯨꯗ ꯀꯩꯗꯧꯗꯣꯔꯤꯕ ꯏꯆꯝ ꯆꯝꯕ ꯅꯨꯡꯁꯨ ꯅꯠꯇꯕꯗꯨꯕꯣ ꯄꯥꯏꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯌꯦꯡꯕꯐꯥꯎ ꯍꯦꯛ ꯀꯤꯖꯩ ꯑꯩꯈꯣꯏꯗꯤ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯉꯥꯡꯁꯤꯡ ꯇꯥꯈꯤꯅꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯇꯥꯕ꯭ꯔꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ ꯑꯃꯥꯏꯕ ꯑꯆꯧꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯈꯨꯠꯅ ꯃꯀꯣꯛ ꯑꯗꯣ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯃꯄꯥꯜ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯟ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩ ꯃꯗꯨꯗ ꯃꯩ ꯊꯥꯐꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯐꯣꯇꯣ ꯑꯗꯣ ꯁꯒꯣꯜꯒꯤ ꯐꯣꯇꯣ ꯑꯣꯏꯍꯧꯒꯨꯝ ꯇꯧꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯐꯣꯇꯣ ꯑꯗꯣ ꯁꯒꯣꯜꯒꯤ ꯐꯣꯇꯣꯗ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯃꯄꯥꯗ ꯇꯔꯦꯠꯂꯛ ꯅꯥꯟꯊꯩ ꯑꯁꯨꯝꯅ ꯅꯥꯟꯊꯕ ꯂꯣꯏꯔꯒ ꯌꯦꯡꯂꯛꯄꯗ ꯁꯒꯣꯜ ꯌꯦꯛꯂꯝꯕ ꯐꯣꯇꯣ ꯑꯗꯣ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯐꯣꯇꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗꯁꯨ
ꯂꯪꯇ꯭ꯔꯛ ꯂꯪꯕ ꯑꯃꯨꯕ ꯅꯨꯡ ꯑꯗꯣ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯨꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯈꯠꯂꯒ ꯃꯍꯥꯛꯅ ꯁꯥꯈꯤꯕ ꯌꯣꯠꯀꯤ ꯈꯨꯗꯣꯞ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯈꯨꯗꯣꯞꯁꯦ꯫ ꯃꯥꯡꯂꯦꯝꯕꯤꯅ, ꯌꯣꯠꯇꯨꯔꯣ ꯐꯖꯕ꯭ꯔꯥ ꯍꯪꯂꯤꯁꯤꯕꯣ? ꯑꯣ ꯐꯖꯔꯦ, ꯌꯣꯠꯀ ꯁꯤꯖꯤꯜꯂꯛꯏꯁꯤꯅ ꯅꯪ ꯉꯥꯎꯔꯒ ꯆꯠꯇꯧꯔꯤꯕ ꯀꯩꯅꯣꯝꯃ ꯇꯧꯔꯤꯌꯦ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯡꯁꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯥꯡꯂꯦꯝꯕꯤꯅ, ꯀꯗꯥꯏꯗꯒꯤ ꯅꯨꯡꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡ ꯑꯁꯤ ꯎꯗꯕ꯭ꯔꯥꯅꯦ? ꯃꯥꯡꯂꯦꯝꯕꯤꯅ, ꯍꯣ ꯎꯏꯌꯦ ꯎꯏꯌꯦ, ꯎꯟꯁꯥ ꯃꯇꯠ ꯑꯃ ꯎꯏꯌꯦ꯫ ꯌꯣꯠꯇꯨꯒꯤ ꯃꯌꯥꯏꯗ ꯎꯟꯁꯥ ꯃꯇꯠ ꯑꯃ ꯎꯏꯌꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯅꯨꯡ ꯑꯗꯣ ꯃꯤ ꯀꯅꯥꯝꯇꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯈꯨꯗꯣꯞꯇꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯈꯨꯗꯣꯞꯇꯨꯁꯨ ꯃꯤꯁꯤꯡꯗ ꯎꯍꯜꯂꯝꯗꯦ꯫ ꯃꯥꯡꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯁꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯣ ꯃꯥꯡꯈꯤꯕꯗꯨꯗ ꯍꯥꯏꯔꯛꯏ, ꯈꯨꯗꯣꯞꯇꯨ ꯃꯥꯡꯈ꯭ꯔꯤꯗꯨꯅ ꯀꯩꯗꯧꯔꯤꯕꯅꯣ? ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯤꯗ ꯃꯥꯔꯒ ꯌꯦꯡꯂꯛꯎ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯡꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕ ꯑꯆꯧꯕꯒꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗ ꯃꯥꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯈꯨꯗꯣꯞ ꯑꯗꯣ ꯁꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯣꯞꯇꯨꯒꯤ ꯃꯌꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯇꯣꯡꯊꯣꯛꯂꯝꯃꯤ꯫ ꯇꯣꯡꯊꯣꯛꯂꯤꯕꯗꯨ ꯊꯦꯡꯅꯕꯗ ꯃꯥꯡꯂꯦꯝꯕꯤꯅ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯇꯣꯡꯊꯣꯛꯂꯤꯕꯁꯤꯅ? ꯁꯤꯠꯁꯨ ꯅꯥꯜꯂꯤꯅꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯉꯔꯥꯡꯒꯤ ꯅꯨꯡ ꯑꯃꯨꯕꯗꯨꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯐꯥꯖꯤꯟꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯨꯁꯄꯥ ꯃꯆꯥ ꯐꯥꯏꯕꯣꯛꯇꯨꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯗꯨꯅ ꯃꯆꯥ ꯑꯅꯤꯃꯛ ꯆꯍꯤ 2 ꯍꯦꯜꯂꯛꯇꯨꯅ 3 ꯐꯥꯔꯛꯂꯤ꯫ ꯃꯔꯣꯜꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯄꯨꯁꯄꯥꯒ ꯃꯆꯥ 2 ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯅꯣꯡꯊꯥꯡꯒ ꯄꯨꯟꯅ ꯃꯄꯥ ꯅꯤꯡꯊꯦꯝ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯜꯂꯝꯗꯕꯤꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯃꯆꯥ 2ꯗꯨ ꯂꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯅꯣꯡꯊꯥꯡ ꯑꯗꯣ ꯃꯄꯥꯅ ꯂꯛꯅꯔꯤꯕꯗꯨ ꯆꯪꯗꯅ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯨꯕ ꯑꯋꯥꯡꯕꯁꯦ ꯅꯪ ꯉꯥꯏꯔꯤꯔꯣ? ꯃꯍꯥꯛ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯨꯁꯄꯥꯗꯣ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯥ, ꯀꯅꯥꯁꯨ ꯂꯩꯇꯦꯅ, ꯑꯁꯤꯗꯤ ꯑꯃꯝꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯂꯣꯟꯁꯤꯟꯕꯤꯔꯨꯆꯣ꯫ ꯅꯤꯡꯊꯦꯝ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤꯉꯩꯗ ꯅꯣꯡꯊꯥꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯕꯕꯥꯁꯤ ꯑꯃꯨꯕꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ, ꯑꯝꯇ ꯀꯧꯋꯣ꯫ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯄꯨꯁꯄꯥ ꯉꯛꯁꯨ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯀꯅꯥꯝꯇ ꯄꯨꯗꯦꯀꯣ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯥꯡ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯝꯂꯒ ꯃꯄꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯄꯥ ꯅꯤꯡꯊꯦꯝꯅ ꯄꯥꯈꯠꯇꯨꯅ ꯃꯆꯥꯕꯨ ꯊꯦꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯅꯤꯡꯊꯦꯝꯗꯤ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯃꯥ ꯄꯨꯁꯄꯥꯅ ꯂꯥꯏ ꯇꯤꯟ ꯎꯔꯕ ꯖꯥꯠꯂꯥ ꯄꯥꯈꯠꯇꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯥꯡ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤ ꯇꯨꯡꯗ ꯋꯥꯔꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯊꯥꯡ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯂꯩꯁꯦꯝꯕꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯆꯥ 2 ꯇꯨꯝꯈ꯭ꯔꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯄꯨꯁꯄꯥꯅ, ꯑꯁ ꯑꯩꯗꯤ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ, ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯕꯨ ꯑꯁꯨꯃꯥꯏꯅ ꯉꯥꯡꯕ ꯑꯁꯤ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯎꯕꯒꯤꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅꯒ ꯐꯥꯏꯕꯣꯛꯀ ꯑꯣꯏꯁꯤꯜꯂꯦ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤ ꯇꯧꯔꯤꯁꯦ꯫ ꯅꯤꯡꯊꯦꯝꯅ, ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯄꯨꯛꯅꯤꯡ ꯆꯝꯅꯅꯕ ꯍꯌꯦꯡ ꯑꯃꯥꯏꯕꯔꯥ ꯑꯃꯥꯏꯕꯤꯔꯥ ꯑꯃꯒ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯦꯛ ꯌꯦꯡꯂꯨꯁꯤ꯫ ꯄꯨꯁꯄꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯆꯧꯕꯗꯨ ꯃꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯂꯩꯋꯥꯅ ꯁꯨꯝꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯉꯝꯅ ꯇꯨꯝꯈ꯭ꯔꯕ ꯀꯥꯟꯗ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯊꯝꯂꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯩꯖꯣꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯁꯦꯠꯂꯝꯕ ꯐꯤꯔꯣꯜ ꯑꯗꯣ ꯍꯣꯡꯗꯨꯅ
ꯐꯧꯖꯣꯛ ꯑꯃꯨꯕ ꯑꯗꯣ ꯁꯦꯠꯆꯤꯜꯂꯤ ꯑꯗꯨꯒ ꯀꯣꯌꯦꯠ ꯑꯃꯨꯕ ꯑꯃꯁꯨ ꯌꯦꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯤ ꯃꯥꯡꯒꯣꯜꯗꯒꯤ ꯍꯦꯛ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯃꯍꯥꯛ ꯁꯣꯔ ꯑꯍꯨꯝꯂꯛ ꯀꯥꯝꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯌꯦꯅꯈꯥꯗ ꯁꯟꯊꯤ ꯃꯄꯩ ꯑꯃ ꯊꯝꯂꯤꯕ ꯑꯗꯨꯗꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯟꯊꯤ ꯑꯗꯣ ꯃꯁꯥ ꯄꯨꯝꯕ ꯇꯩꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯁꯟꯊꯤꯅ ꯃꯁꯥ ꯑꯗꯣ ꯄꯨꯡꯌꯣꯝ ꯌꯣꯝꯂꯝꯃꯤ ꯁꯨꯞꯅꯒꯤ ꯁꯟꯊꯤ ꯇꯩꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯣ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯁꯟꯊꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯣ ꯇꯔꯦꯠꯂꯛ ꯇꯨꯡꯍꯟꯗꯨꯅ ꯀꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯃꯩ ꯊꯥꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯍꯤꯞꯊꯔꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤꯗ ꯁꯤꯔꯤꯕ ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯕ ꯈꯨꯗꯣꯞ ꯑꯗꯣ ꯅꯥꯟꯗꯨꯅ ꯁꯥꯟꯅꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅꯁꯨ ꯁꯣꯜꯂꯛꯏ ꯂꯩꯁꯤꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯤ ꯊꯣꯛꯂꯛꯑꯣꯅꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯇꯝꯂꯒꯦ ꯂꯥꯛꯑꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯕ ꯑꯗꯣ ꯈꯪꯖꯤꯜꯂꯝꯃꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯈꯨꯗꯣꯞ ꯑꯗꯣ ꯁꯥꯕ ꯍꯦꯟꯃꯟꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯠ ꯑꯗꯨ ꯐꯥꯎꯕ ꯉꯥꯡꯈꯠꯄ ꯑꯣꯏꯅ ꯎꯔꯛꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯈꯨꯗꯣꯞ ꯑꯗꯣ ꯇꯞꯅ ꯏꯪꯊꯔꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯍꯥꯞꯂꯤꯕ ꯅꯨꯡ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯅꯤꯜ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯜꯂꯕ ꯑꯗꯨꯒ ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯅ ꯎꯟꯁꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯊꯣꯛꯂꯛꯇꯨꯅ ꯁꯥꯏꯖꯤꯟꯗ ꯅꯞꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯑꯃꯨꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯪꯇ꯭ꯔꯛ ꯂꯪꯅ ꯉꯧꯕ ꯃꯃꯤꯠ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯅꯤ ꯍꯥꯏꯕꯗꯣ ꯀꯗꯥꯏꯅꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯇꯝ ꯁꯥꯡꯅ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯛꯂꯤ ꯉꯁꯤꯗꯤ ꯑꯩꯅ ꯆꯥꯛꯊꯥꯛꯇꯣ ꯄꯤꯒꯗꯧꯕꯅꯤ ꯂꯩꯁꯤꯕꯤꯅ ꯑꯗꯣ ꯑꯩꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯄꯥꯝꯖꯩꯀꯣ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯣꯏꯅꯤ ꯑꯩꯍꯥꯛꯅ ꯄꯤꯗꯣꯔꯤꯕꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯋꯥꯏꯅꯤ ꯆꯠꯂꯨ ꯅꯍꯥꯛꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯂꯧꯔꯨꯔꯣ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯒꯤ ꯂꯩꯐꯝ ꯑꯗꯣ ꯊꯋꯥꯏ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ ꯃꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯣ ꯑꯩꯒꯤ ꯆꯥꯛꯊꯥꯛꯁꯤꯗꯤ ꯏꯅꯥꯛꯇ ꯊꯝꯂꯒ ꯄꯤꯒꯗꯧꯕꯁꯨ ꯅꯠꯇꯕ ꯏꯁꯥꯅ ꯑꯃꯨꯛꯁꯨ ꯊꯤꯖꯔꯨꯗꯧꯕ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯐꯥꯎꯕ ꯍꯦꯛ ꯇꯧꯗꯕꯀꯣ ꯑꯃꯥꯏꯕ ꯅꯪꯒꯤ ꯊꯋꯥꯏꯗꯨ ꯑꯣꯏꯅ ꯑꯩꯅ ꯆꯥꯔꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯥꯏ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟ ꯅꯔꯩ ꯏꯂꯣꯡ ꯂꯣꯡꯒꯅꯨ ꯀꯣ ꯆꯠꯂꯣ ꯅꯍꯥꯛꯀꯤ ꯆꯥꯛꯊꯥꯛꯇꯣ ꯆꯥꯔꯨꯔꯣ ꯃꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯃꯄꯥꯜꯗ ꯊꯣꯔꯛꯎ ꯑꯩꯒ ꯁꯥꯟꯅꯁꯤ ꯍꯟꯗꯛꯇꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯤ ꯇꯁꯦꯡꯅ ꯊꯋꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯒ ꯁꯥꯟꯅꯗꯧꯕꯒꯤ ꯁꯔꯨꯛ ꯁꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯋꯥꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯄꯥꯝꯂꯦ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯊꯋꯥꯏ ꯑꯁꯤꯅ ꯉꯝꯗꯨꯅ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛꯇꯗꯤ ꯁꯤꯔꯔꯣꯏꯒꯦ ꯈꯟꯗꯨꯅ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗꯣ ꯌꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯐꯥꯎꯔꯛꯂꯤ ꯅꯤꯡꯊꯦꯝ ꯍꯣꯏꯗꯤ ꯏꯃꯨꯡꯗ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯅꯔꯤ ꯑꯁꯨꯝꯅ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯅ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯍꯦꯛ ꯐꯥꯎꯔꯛꯄꯒ ꯏꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯊꯥꯡ ꯑꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯃꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯒ ꯃꯄꯥ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯅꯪ ꯄꯥꯕꯗꯤ ꯁꯤꯗ ꯇꯨꯝꯂꯤꯕꯁꯤꯗꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥ ꯅꯣꯡꯊꯥꯡꯅꯗꯤ ꯇꯨꯝꯂꯤꯕꯁꯤ ꯏꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯂꯩꯁꯦꯝꯕ ꯑꯗꯨꯁꯨ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯃꯆꯥ ꯑꯅꯤꯅ ꯀꯞꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯍꯧꯒꯠꯇꯨꯅ ꯂꯩꯁꯦꯝꯕꯕꯨ ꯂꯧꯕꯤꯗꯨꯅ ꯀꯞꯄ ꯊꯦꯝꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯊꯥꯡꯕꯨꯅ ꯃꯃꯥꯅ ꯄꯣꯠꯁꯤꯟꯗꯨꯅ ꯊꯦꯝꯂꯝꯃꯤ ꯃꯄꯥꯅ ꯊꯦꯝꯕꯗ ꯂꯩꯁꯦꯝꯕ ꯑꯗꯨꯗꯤ ꯀꯞꯄ ꯇꯣꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯑꯗꯨꯒ ꯅꯣꯡꯊꯥꯡꯁꯨ ꯀꯟꯅ ꯀꯞꯂꯝꯕꯗꯒꯤ ꯇꯞꯊꯔꯛꯇꯨꯅ ꯉꯪꯂꯒ ꯑꯣꯏꯅ ꯂꯩꯔꯤ ꯂꯩꯁꯦꯝꯕꯗꯣ ꯍꯦꯛ ꯁꯨꯝꯕꯒ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯨꯁꯄꯥꯗꯣ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯆꯦꯜꯂꯒ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯈꯤꯕꯒꯤ ꯑꯌꯣ ꯍꯥꯏꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯁꯄꯥꯗ ꯍꯥꯏꯔꯛꯏ ꯄꯨꯁꯄꯥ ꯍꯨꯔꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯅꯪ ꯑꯉꯥꯡꯗꯣ ꯊꯦꯝꯂꯝꯃꯨ ꯑꯩ ꯃꯅꯤꯡ ꯊꯣꯡꯗ ꯇꯞꯅ ꯑꯝꯇ ꯊꯣꯛꯂꯛꯈꯤꯒꯦ ꯄꯨꯁꯄꯥꯅ ꯑꯁ ꯊꯣꯛꯂꯨꯅꯨꯗ ꯑꯊꯦꯡꯕꯁꯤꯗ ꯇꯟꯗ꯭ꯔꯣ
ꯃꯗꯨꯗ ꯅꯤꯡꯊꯦꯝꯅ ꯑꯩ ꯂꯩꯔꯝꯃꯨ ꯐꯖꯅ ꯑꯩꯅꯦ ꯐꯥꯔꯒ ꯑꯃꯨꯛꯇꯪ ꯂꯨꯈꯝꯗꯨꯗꯅꯦ ꯁꯦꯠꯆꯤꯜꯂꯨꯒꯦ ꯇꯥꯕ꯭ꯔꯥ ꯑꯁ꯭ꯋꯥꯏꯗ ꯁꯣꯔꯣꯠ ꯁꯔꯥꯠ ꯇꯧꯔꯤꯁꯦ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯄꯨꯁꯄꯥꯅ ꯍꯣꯏ ꯑꯗꯣ ꯐꯖꯅ ꯉꯥꯡꯅꯨꯀꯣ ꯈꯨꯠ ꯁꯥ ꯌꯥꯎꯔꯨꯅꯨꯀꯣ ꯑꯁꯣꯝꯅ ꯅꯤꯡꯊꯦꯝꯗꯨ ꯊꯣꯛꯈꯤ ꯅꯤꯡꯊꯦꯝ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯄꯥꯜ ꯑꯗꯣ ꯏꯃꯝ ꯃꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯝꯃꯤ ꯃꯍꯥꯛ ꯇꯞꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯌꯦꯅꯈꯥꯔꯣꯝꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯌꯦꯅꯈꯥꯗ ꯊꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯨꯔꯥꯟꯕꯗꯨ ꯂꯨꯝꯗꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯄꯥꯛꯊ ꯊꯤꯔꯤꯉꯩ ꯃꯇꯝꯗ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯃꯍꯥꯛ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯃꯤꯑꯣꯏ ꯁꯥꯃꯤꯑꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯥꯡꯂꯣꯝꯗ ꯆꯦꯟꯈꯤꯕꯗꯣ ꯎꯔꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝ ꯃꯈꯣꯡ ꯈꯔ ꯀꯂꯞ ꯊꯥꯡꯉꯤ ꯏꯃꯨꯡꯗꯒꯤ ꯄꯨꯁꯄꯥꯅꯁꯨ ꯀꯧꯔꯛꯂꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯗꯤ ꯆꯪꯕꯤꯔꯛꯑꯣ ꯌꯥꯔꯦ ꯃꯗꯨꯗ ꯅꯤꯡꯊꯦꯝꯅ ꯈꯨꯝꯂꯝꯃꯤ ꯉꯥꯏꯈꯣꯍꯩ ꯂꯥꯡꯀꯅꯨꯀꯣ ꯐꯖꯅ ꯑꯗꯨꯝ ꯂꯩꯌꯨ ꯑꯁꯤꯗ ꯍꯨꯔꯥꯟꯕꯗꯣ ꯆꯦꯟꯈ꯭ꯔꯦꯅꯦꯍꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯇꯥꯏꯗ ꯄꯔꯦꯡ ꯑꯣꯏꯅ ꯍꯧꯔꯤꯕ ꯌꯦꯡꯗꯧ ꯄꯥꯝꯕꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯤꯈꯤ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯦꯡꯗꯧ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯌꯦꯡꯗꯧ ꯃꯔꯛ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯣꯡꯊꯔꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯗ ꯇꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯗꯧ ꯃꯔꯛ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯦꯡꯗꯧ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃ ꯁꯣꯔꯣꯠ ꯇꯧꯗꯨꯅ ꯆꯠꯂꯤꯕꯗꯣ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯎꯔꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯅ ꯍꯨꯔꯥꯟꯕꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯈꯜꯂꯗꯨꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯂꯨꯝꯂꯒ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯗꯨꯅ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯤꯕ ꯑꯗꯨꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯄꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯀꯟ ꯂꯥꯎꯕ ꯑꯃ ꯑꯣꯏꯕꯗꯧꯅ ꯇꯧꯏ ꯃꯗꯨꯗ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕꯗꯣ ꯁꯔꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯣ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯈꯣꯡꯐꯝ ꯈꯔ ꯈꯖꯤꯛ ꯇꯨꯡꯂꯣꯝꯗ ꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯑꯣꯏ ꯁꯥꯃꯤꯑꯣꯏ ꯂꯩꯔꯝꯕ ꯑꯗꯣ ꯃꯈ꯭ꯋꯥꯡ ꯈꯛꯇꯃꯛ ꯄꯨꯝꯂꯩ ꯂꯩꯗꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯉꯧꯔꯣꯛ ꯉꯧꯕ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯤꯡꯊꯦꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯨꯁꯄꯥ ꯇꯥꯔꯗꯨꯅ ꯀꯞꯂꯤꯕ ꯃꯆꯥ ꯅꯤꯡꯊꯦꯝ ꯄꯝꯈꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜ ꯑꯗꯣ ꯀꯔꯣꯝꯗꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯃꯊꯛꯇ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯅ ꯅꯟꯗꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯄꯨꯁꯄꯥ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯗꯅ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯂꯣꯡꯅ ꯑꯗꯨꯝ ꯍꯥꯏꯊꯈ꯭ꯔꯦ ꯄꯝꯂꯝꯕ ꯃꯆꯥ ꯑꯗꯨꯁꯨ ꯃꯈꯥꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯋꯥ ꯀꯞꯂꯛꯈꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯈꯤꯕ ꯑꯃꯗꯤ ꯃꯆꯥꯅ ꯀꯟꯅ ꯀꯞꯂꯛꯄꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯨꯅ ꯐꯅ ꯅꯝꯂꯕꯁꯨ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯁꯄꯥꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯕ ꯑꯃꯗꯤ ꯃꯆꯥ ꯅꯤꯡꯊꯦꯝꯁꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯁꯤꯊ ꯀꯞꯄ ꯑꯗꯨ ꯎꯔꯝꯃꯤ ꯅꯤꯡꯊꯦꯝ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯡꯈꯠꯂꯒ ꯊꯤꯝꯅꯤꯡꯉꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯃꯍꯥꯛ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯊꯣꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯩꯅ ꯃꯍꯥꯛ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯕ ꯀꯧꯕꯗꯤ ꯃꯔꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯩ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯁꯤꯟꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯊꯋꯥꯏ ꯑꯗꯨꯗ ꯃꯇꯤꯟ 3-4ꯔꯛ ꯁꯤꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯨꯕꯗꯒꯤ ꯈꯪꯍꯧꯗꯅ ꯊꯋꯥꯏ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏ ꯑꯗꯣ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯅꯤꯡꯊꯦꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯆꯩꯅꯥ ꯑꯗꯨꯅ ꯍꯧꯒꯠꯄꯗꯤ ꯂꯥꯏꯔꯗꯅ ꯈꯖꯤꯛꯇꯪ ꯂꯦꯡꯕ ꯑꯣꯠꯄ ꯐꯥꯎꯕ ꯑꯌꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯆꯥꯒꯤ ꯃꯤꯀꯞꯅꯗꯤ ꯍꯦꯟꯖꯜꯂꯛ ꯃꯗꯨꯗꯗꯤ ꯆꯩꯅꯥ ꯐꯥꯎꯔꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯅꯤꯡꯊꯦꯝ ꯉꯝꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯗꯧ ꯃꯔꯛ ꯑꯗꯨꯗꯒꯤ ꯁꯤꯠꯂꯒ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯃꯆꯥꯗ ꯁꯣꯛꯀꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯌꯦꯡꯗꯧ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯐꯥꯎꯔꯛꯇꯨꯅ
मखुट अदो जरा जरा सांगतोरक्तुना निंगथेमगी येत थंगबा मखोंग अदुदा ताप लाउना पारगा स्रो स्रो सिंगलमी मसादा सोके तौरंबा मखुट अदो मसादा सोकपा ngangrङै सिंखिबा अदुददि निंगथेम लेबाकता मखुट्तो कोरो कोरो खोतुना मपि ताना खांग अदुबु थवाई अदुना महाकु अदुमक चिंगदुना निंदों मरक अदुदा सिंगसिली अदुगा अकुट अतोंग मरक अदुदा हंगत हंदा स्रो स्रो सिंगलमी अदुमा तौबा अदुदा निंगथेमगी उनसा सिंगदो मतत मतत तत्पदगी असुकी मति खांगबा ngamdana थुप्पा साबा तौरमी मसा अदुसु पुंचोक चोकथख्री कन्ना लावबा फावबा ngamda नाहेदुना खांगली अदुबु थवाई अदुना हंगत हंदा सिंगबदी सुंगलेप लेपलमदी निंगथेम मसा अदो मफम अयामबदा नुंग मसेक सिंगना थिंदतुना यामना लूना सोक्तुना ई लेप लेतना थोलकपदगी मसा अदो ई ngakta tarakhi asumna निंगथेम ई थोकपा हेमनबदगी महाकी अरोइबी हाइबदो ओइख्रे langchakpi leisibigi thawai ado निंगथेम हलम लगा अमाइबा अचौबगी मनाक तमना लाक्तमी अमाइबा अचौबदो लेसिबीगी थवाई लाकपा सुमांग अदुदा खोंग्राई चलगा ममि उसिंदुना ngairaga lei थवाई अदो मफम अदुदा यौसिलक्लबा कांददी थवाई अदुना अमाइबा अचौबदा मुन्ना येंगी अदुगा अमाइबगी मनाकता संगसिलगा हुईगुमना मनम सुट सुट नमी महान अदुमना तरोकलिबा अदो अमाइबा अचौबगी थवाई अदो मपालदा थोलक्लो sanasi hairibani haibasi amaiba azoba masa makna gyan tari adubu mahak mikup khara thawai asigi sanapot oibasi mahak tasengnadi pamlamdi adubu masida yahodaba taragadi mahak pusoidana namlaga hatrigani haibasi khanglibani mahak thawai asigi makuta sigidobugi saru ngayak sanabana phai khanduna longna hipthari leimai aduga mahak पुमजा अहुम खकी ओइबा थवाई हकचांगदगी मपाल थोखिबा लेवा दो सोलगा फुफु अहुमलक कामथोई महांगना असुमने हेक कामथोकपगा ममित अदो उइसिनुना लई ममित हेक उइसिनबगा महाग यान अदुमक मांगख्री वखल ताखिद्री मसिदगी अमाइबा अचौबगी थवाई मंगा अदुदगी अमदी मया अदुदगी मनिलोय करिवै थुलक्तुना अहांग मदुदा पाइखलक्तुना अमाइबा अचौबगी सवोंग सबानदा ओंदुना लई महाक करोमदा चटकदौरिबनो खंगदा इहांग हांगबा माइकै अदुदा येंदुना लई मतम अदुदा खोंजेल अमना मंगोंदा हाइरकी अमाइबा अचौबा नाहक सोमदा लाओ सोमदा खोजेल अदु तारकलिबा माइकै अदोमदा चटली अमाइबा अचौबदो फना सांगदि चटले अमाइबा अचौबा अदुबु कनासु थिंगदबदगी महांगना असुमना अमुक लौरमी हो कना ओइरबनो अइबु कौरिबसिबो मरुदा ngasai khonjal aduna amuk khumlai ho makhada yengthabiro matamaduda amaiba achubodo makhada yengtharui mahangna makhada yengtharuba adudi mahak yamna wangba mafam amada leple haiba se khanglakpadegi asuki matip kirami aduna mahak mamai ado phat launa nongkhalai mahangna ngasaidagi chalibasina karaida oirabano haiduna jenglakpada karisu leitaba ihang hangba amagi mathakta leplaga leiramba aduda mahak kanna lawaga taraklami mahak napi marakta sujinduna tai ngaihakti chaina phawi adubu chaina ado hek phabaga mahak hogalai adubu mafam aduda asuki mati ngakpa phangna mamle tungmang nak jekta kali leribeno haiba khangba uba ngamlamdi amaiba achobana maduna lakpada makutna upambi ama thengaluri asum maba aduda upambi ado asuki matik chawe haibasi khanglami mahak u makha aduda phamduna lerami matam aduda u adugi mara ado leng chatuna phukalakhi leinung adudagi aduga achuba larena koyet jasinbagum amaiba achuba mahake masa aduda uru jasinba horaklei matam aduda amaiba achuba khangboi lakpoi nathok naba tawrami adubu thaurina punbagum ura aduna punsin kharbanina lengba khotpa karimata yaramdi upai lektrabada mahak anamahi sidaba mapugi mingkhai machinda kanna soli masa ado ura marak adudagi mukthokpada uchinna usasing adudagi nanthokpadi ngamlaklei nantholaklabasu mahak karomda chatkani khangdabana ngaihak adumak leptuna leiri sangsil hena khudong thiba kaya thinarakani haibagi thajaba leiri aduga mafam aduda adumak leptuna leirabasu khudong thiba kayana matungda inarakti haibasi khanglami
ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯨꯕ ꯑꯃ ꯍꯦꯛꯇ ꯂꯥꯛꯆꯔꯅꯤ ꯈꯟꯗꯨꯅ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯅꯥꯄꯤ ꯃꯔꯛꯇ ꯆꯠꯄꯒꯤ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯒꯤ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯣ ꯀꯔꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯄ ꯍꯦꯛ ꯂꯦꯞꯄꯗꯗꯤ ꯇꯥꯔꯝꯂꯤꯕ ꯃꯈꯣꯜ ꯑꯗꯣ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯋꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯄꯒ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯍꯦꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯄ ꯍꯧꯋꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯄꯒ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯂꯦꯞꯄ, ꯑꯃꯨꯛ ꯇꯥꯗ꯭ꯔꯒꯅ ꯆꯠꯄ, ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯈꯪꯂꯕꯗ ꯃꯍꯥꯛꯅ ꯆꯠꯅ ꯂꯥꯎꯔꯛꯏ, "ꯑꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤꯕꯣ? ꯂꯥꯏꯕꯨ ꯑꯣꯏꯔꯦ ꯃꯤꯕꯨ ꯑꯣꯏꯔꯦ, ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ꯫ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠ ꯑꯃꯝꯕ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯌꯨ." ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗꯒꯤꯔ ꯀꯔꯤꯅꯣ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯣ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯆꯠꯂꯝꯕ ꯑꯗꯣ ꯆꯞ ꯂꯥꯎꯅ ꯂꯦꯞꯄꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯟꯗꯛꯇꯤ ꯆꯠꯂꯝꯕ ꯑꯗꯣ ꯂꯦꯞꯂꯨꯔꯕꯁꯨ ꯃꯈꯣꯜ ꯑꯗꯣ ꯍꯧꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯀꯅꯥꯒꯤ ꯑꯣꯏꯔꯕꯅꯣ ꯈꯪꯅꯤꯡꯕꯅ ꯃꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯧꯔꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯛ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯨꯄꯥ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ, ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯕꯤ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯆꯠꯇꯨꯅ ꯇꯥꯟꯅꯔꯤ꯫ ꯃꯍꯥꯛꯅ ꯇꯥꯟꯅꯔꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯛꯁꯤꯟꯕ ꯃꯥꯜꯂꯒ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯍꯥꯛ ꯄꯥꯠꯀꯨꯝꯕ ꯑꯃꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯗꯨ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯃꯤꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯗꯤ ꯄꯥꯠ ꯑꯁꯤ ꯅꯠꯇꯕ ꯑꯇꯩ ꯃꯐꯝꯁꯤꯡꯗꯤ ꯏꯃꯝ ꯃꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯆꯠꯇꯨꯅ ꯂꯥꯛꯄꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯥꯠꯖꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯣ ꯆꯥꯏꯈꯠꯄꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥꯗ ꯀꯣꯔꯣꯛ-ꯀꯣꯏꯅ ꯐꯧꯔꯥꯃꯨꯛ ꯄꯥꯛꯈꯩ ꯊꯥꯖꯥꯗꯣ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯄꯨꯡꯍꯥꯡ ꯍꯥꯡꯂꯛꯂꯤ꯫ ꯉꯥꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯑꯆꯧꯕꯗꯨ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯃꯆꯤꯟ ꯇꯨꯝꯕ ꯇꯤꯡꯈꯪ ꯇꯤꯡꯕꯧꯗꯅ ꯊꯜꯂꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯁꯨ ꯁꯝꯖꯥꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯝꯖꯥꯕꯤꯅ ꯄꯤꯛ ꯊꯟꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛ ꯌꯦꯡꯊꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯣ ꯁꯝꯖꯥꯕꯤ ꯉꯥꯛꯇ ꯅꯞꯂꯝꯈꯤ꯫ ꯁꯝꯖꯥꯕꯤ ꯃꯌꯥꯝ ꯑꯗꯣ ꯃꯈꯨꯠꯅ ꯑꯃꯃꯝ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯏꯌꯥꯏꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯂꯨꯞꯊꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯏꯌꯥꯏ ꯇꯝꯅ ꯏꯔꯨꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯅꯨꯄꯤ ꯑꯗꯣ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯏꯔꯨꯞꯄꯗꯣ ꯉꯝꯂꯛꯇꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯁꯣꯔ ꯅꯤꯡꯊꯤꯅ ꯍꯣꯜꯂꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯏꯔꯨꯞꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯍꯟꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯁꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯏꯔꯥꯛꯅꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ
ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯔꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯔꯣꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯤꯡꯊꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯥꯟꯊꯣꯛꯄ ꯉꯝꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯗꯨꯝ ꯈꯨꯠꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯍꯦꯟꯅ ꯗꯨꯝ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯟꯅ ꯆꯤꯡꯊꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯆꯤꯡꯊꯕꯅ ꯍꯦꯟꯖꯤꯜꯂꯛꯄꯅꯤꯅ ꯃꯍꯥꯛ ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨꯗ ꯏꯔꯥꯛꯅꯔꯦ꯫ ꯃꯍꯥꯛꯅ ꯏꯔꯥꯛꯅꯕꯒꯤ ꯑꯁꯨꯛ ꯋꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯈ꯭ꯌꯥꯠ ꯑꯗꯣ ꯂꯥꯞꯅ ꯀꯥꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯕꯨ ꯌꯣꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯏꯊꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯏꯔꯥꯛꯅꯕꯒꯤ ꯋꯥꯕꯒ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯕꯒꯤ ꯄꯥꯈꯠꯄꯒ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯒ ꯑꯁꯣꯝꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯊꯣꯛꯈꯤꯕ ꯊꯋꯥꯏ ꯑꯃꯗꯣ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯪ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯪꯐꯥꯎꯔꯛꯂꯦ ꯈꯜꯂꯨꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯈꯔ ꯁꯥꯐꯔꯝꯃꯤ꯫ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯌꯥ ꯑꯆꯧꯕꯁꯤꯡ ꯑꯗꯣ ꯍꯤꯒꯠꯇꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯂꯩꯁꯤꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ?" ꯃꯗꯨꯗ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤ ꯑꯗꯣ ꯊꯤꯛ ꯅꯣꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯌꯥꯔꯦ, ꯍꯤꯒꯠꯂꯅꯨ, ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦꯀꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯍꯥꯟꯒꯤ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯅ ꯑꯩ ꯅꯪꯕꯨ ꯁꯥꯟꯅꯔꯒꯦ, ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯗꯨꯅ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯁꯥ ꯑꯗꯨꯗ ꯊꯨꯡꯂꯝꯕ ꯐꯤꯁꯤꯡ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯧꯊꯣꯛꯂꯒ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯇꯩꯔꯤꯕ ꯁꯟꯊꯤ ꯃꯌꯥꯝ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ 3ꯂꯛ ꯏꯔꯨꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ 3ꯂꯛ ꯏꯔꯨꯞꯂꯕ ꯃꯇꯨꯡ ꯖꯒꯣꯏ ꯁꯥꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗ ꯇꯩꯔꯤꯕ ꯁꯟꯊꯤꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯔꯛꯄ ꯑꯗꯨꯗ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯔꯕꯒꯤ ꯇꯨꯡꯗ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯀꯅꯥꯁꯨ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯁꯥꯅ ꯁꯦꯝꯖꯕ ꯌꯣꯠꯀꯤ ꯑꯃꯨꯕ ꯃꯆꯨ ꯊꯤꯟꯕ ꯅꯨꯡꯒꯤ ꯈꯨꯗꯣꯞ ꯁꯤꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯃꯆꯤꯟ ꯅꯛꯅ ꯊꯝꯖꯤꯟꯗꯨꯅ ꯃꯁꯥꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯥꯟꯅꯔꯤꯕ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯃꯄꯥꯗ ꯊꯤꯟꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯈꯠ ꯈꯠꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯑꯣꯡ ꯁꯕꯥꯟꯗ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯕ ꯃꯅꯤꯜꯗ ꯇꯞꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯣ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯕ ꯅꯨꯡ ꯑꯗꯨꯗ ꯇꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯁꯦꯡꯅ ꯁꯟꯊꯤꯁꯤꯡ ꯑꯗꯣ ꯇꯛꯊꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯁꯟꯊꯤꯅ ꯄꯨꯝꯈꯩ ꯇꯩꯔꯕ ꯃꯐꯤꯁꯤꯡ ꯑꯗꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯊꯝꯂꯝꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯣꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯃꯐꯤ ꯑꯗꯣ ꯁꯦꯠꯆꯤꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯂꯤ꯫ ꯃꯍꯥꯛꯅ ꯍꯤꯞꯊꯕꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗ ꯇꯨꯝꯕ ꯍꯧꯒꯠꯇꯅꯕꯒꯤ ꯁꯣꯜꯂꯝꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ, ꯍꯟꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯍꯟꯗꯣꯛꯄꯒ ꯉꯁꯥꯏꯗꯒꯤ ꯃꯆꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯧꯒꯦꯝꯂꯛꯇꯨꯅ ꯌꯥꯎꯋꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯨꯝꯕꯗꯤ ꯑꯁꯨꯃꯛ ꯇꯨꯝꯂꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯇꯨꯝꯊꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ
ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯍꯟꯗꯨꯅ ꯃꯥꯡꯍꯟꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯍꯟꯕꯗꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯅꯨꯡ ꯑꯃꯨꯕ ꯑꯁꯦ ꯍꯥꯟꯅ ꯃꯥꯡꯍꯟꯕ ꯃꯊꯧ ꯇꯥꯔꯤ ꯃꯁꯤꯗ ꯂꯨꯔꯤꯕꯁꯤ ꯅꯨꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯗꯨꯅ ꯍꯥꯠꯈ꯭ꯔꯒꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯈꯔ ꯂꯩꯕꯅ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯋꯥꯕ ꯄꯤꯅꯤꯡꯂꯤ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃ ꯏꯔꯩ ꯂꯩꯇꯕ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯊꯣꯛꯂꯝꯗꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯋꯣꯟ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯀꯥꯟꯗ ꯑꯁꯨꯝ ꯎꯏꯊꯔꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯇꯨꯝꯊꯈ꯭ꯔꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛ ꯆꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯈꯪꯍꯧ ꯍꯧꯒꯠꯇꯨꯅ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯍꯥ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯏꯔꯨꯖꯕ ꯃꯥꯏꯊꯖꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯈꯥꯎ ꯑꯃꯗ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯄꯔꯞ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤ ꯃꯥꯡꯒꯣꯜꯗ ꯌꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯨꯔꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯪꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯩꯗꯧꯕꯤꯔꯒꯦ ꯑꯗꯨꯛ ꯐꯤꯡꯂꯤꯕꯗꯨꯕꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯈꯥꯎ ꯃꯌꯨꯝꯗꯨꯒ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯈꯨꯝꯃꯤ ꯍꯥꯏ ꯑꯩ ꯆꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯗꯧꯕꯅꯤ ꯑꯩ ꯊꯦꯡꯂꯦ ꯃꯪꯂꯦꯝꯕꯤꯅ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯏꯁꯥꯁꯤ ꯐꯥꯎꯕꯅꯦ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯧꯔꯤꯕꯁꯤꯅꯤ ꯑꯩ ꯊꯦꯡꯂꯦꯍꯦ ꯑꯁꯣꯝꯗ ꯉꯥꯏꯅꯔꯝꯂꯒꯅꯤ ꯃꯪꯂꯦꯝꯕꯤꯅ ꯍꯣꯏ ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯂꯝꯕꯤꯗ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯞꯈꯤꯒꯦ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯩꯁꯦ ꯊꯦꯡꯂꯕꯅꯤꯅꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯪꯂꯦꯝꯕꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯖꯍꯧꯏ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯥꯝꯅ ꯁꯨꯛꯄ ꯂꯝꯕꯤ ꯑꯃꯗ ꯍꯣꯕꯦ ꯆꯠꯂꯝꯃꯤ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯆꯤꯡꯈꯣꯡ ꯌꯧꯒꯗꯕ ꯅꯛꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯤꯡꯈꯣꯡ ꯌꯧꯅꯤꯡꯕꯅ ꯍꯦꯃꯟꯗꯨꯅ ꯆꯦꯜꯂꯝꯃꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯤꯡꯈꯣꯡ ꯌꯧꯔꯕꯗ ꯑꯗꯨꯛ ꯉꯝꯈ꯭ꯔꯕ ꯆꯤꯡ ꯑꯗꯣ ꯀꯥꯈꯠꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯞꯂꯒ ꯀꯥꯈꯠꯄꯅ ꯆꯤꯡꯃꯥꯏ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯛꯀꯤ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯏꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯨꯝ ꯇꯝꯅ ꯂꯥꯛꯄꯗ ꯃꯍꯥꯛ ꯆꯤꯡꯅꯨꯡ ꯂꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯐꯖꯔꯕ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯒ ꯁꯥꯠꯂꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯃꯍꯥꯛ ꯏꯁꯤꯡ ꯊꯛꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯆꯪꯁꯤꯜꯂꯤ ꯃꯈꯩꯁꯨ ꯁꯨꯛꯄꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜꯗꯤ ꯍꯧꯕ ꯍꯦꯟꯒꯠꯂꯛꯈꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯐꯅ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯏꯁꯤꯡ ꯈꯣꯡ ꯑꯃ ꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯖꯈꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯩꯈꯥ ꯑꯗꯨꯁꯨ ꯃꯌꯦꯛꯁꯤꯡ ꯎꯔꯤ ꯑꯃꯗꯤ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯁꯤꯡꯅ ꯄ꯭ꯔꯤꯛ ꯁꯧꯕ ꯃꯈꯩ ꯂꯩꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯔꯒ ꯃꯈꯨꯠꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯀꯜꯂꯗꯨꯅ ꯈꯧꯔꯥꯡꯂꯤꯕ ꯑꯗꯣ ꯀꯣꯛꯅꯅꯕ ꯄꯤꯅ ꯊꯛꯂꯝꯃꯤ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯣꯛ 5-6 ꯂꯧꯈꯠꯇꯨꯅ ꯊꯛꯂꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛꯁꯨ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯣꯛ ꯑꯃ ꯂꯧꯈꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯔꯨꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯌꯦꯛ ꯏꯁꯦꯡ ꯎꯔꯤꯕ ꯂꯩꯕꯥꯛ ꯑꯗꯣ ꯂꯦꯡꯕꯗꯨ ꯎꯔꯛꯂꯤ ꯑꯗꯨꯝꯅ ꯂꯦꯡꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛ ꯃꯔꯛ ꯑꯗꯨꯗ ꯃꯔꯥꯡ ꯇꯨꯔꯥꯡꯕ ꯑꯃ ꯎꯔꯝꯃꯤ ꯃꯔꯥꯡ ꯇꯨꯔꯥꯡꯕ ꯑꯗꯣ ꯂꯦꯡꯗꯨꯅ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯀꯤꯟꯊꯍꯟꯈꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯦꯡꯗꯨꯅ ꯆꯠꯈꯤ ꯍꯧꯖꯤꯛꯇꯤ ꯃꯔꯥꯡ ꯇꯨꯔꯥꯡꯕ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯣ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯂꯥꯏꯔꯦꯟꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯑꯃꯥꯏꯕ ꯑꯆꯧꯕ ꯏꯁ ꯍꯥꯏꯔꯒ ꯈꯣꯡꯐꯝ ꯈꯔ ꯇꯨꯡꯂꯣꯝꯗ ꯍꯜꯂꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯇꯞꯅ ꯁꯣꯜꯂꯤ ꯍꯩꯁ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯔꯤ ꯏꯁꯤꯡ ꯈꯣꯡꯅꯣ ꯉꯥ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯂꯩꯈꯦꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ
ꯂꯥꯏꯔꯦꯡ ꯃꯇꯨꯡ ꯉꯥꯏꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯅ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯑꯩ ꯁꯤꯗꯤꯕ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯂꯝꯃꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯏꯌꯧ ꯌꯧꯗꯕꯤ ꯃꯝꯂꯤ ꯃꯝꯂꯤꯁꯨ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯔꯒ ꯃꯍꯥꯛ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯏꯁ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯗꯤ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯀꯩꯒꯨꯝꯕ ꯑꯆꯧꯕ ꯁꯥ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯝꯅ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯎ ꯑꯃꯗ ꯀꯥꯔꯒ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯎ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯀꯥꯕ ꯌꯥꯕ ꯑꯆꯧꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯑꯌꯥꯝꯕꯅ ꯀꯦꯒꯦ ꯄꯥꯝꯕꯤꯗ ꯌꯥꯝꯅ ꯋꯥꯡꯕ ꯉꯥꯛꯇ ꯀꯨꯡ ꯀꯨꯡꯅ ꯍꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯏꯁ ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯔꯗꯅ ꯀꯩ ꯑꯁꯤꯅ ꯁꯦꯠꯂ ꯆꯥꯈꯤꯕ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯄꯨꯝꯌꯣꯠ ꯌꯣꯠꯈꯤꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩꯗꯧꯅꯤ ꯑꯗꯨꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯂꯪꯆꯥꯛꯄꯤ ꯂꯩꯁꯥꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯑꯣꯏꯅ ꯃꯥꯡꯕ ꯇꯥꯔꯕ꯭ꯔꯥ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯩ ꯑꯗꯣ ꯈꯔ ꯂꯥꯞꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯩ ꯑꯁꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯕꯨ ꯍꯟꯗꯨꯅ ꯀꯩꯒꯤ ꯃꯔꯛꯁꯤꯗ ꯆꯠꯈ꯭ꯔꯕꯗꯤ ꯂꯝꯕꯤꯁꯨ ꯈꯪꯗꯕꯅꯤꯅ ꯀꯩ ꯑꯁꯤꯒ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯆꯠꯂꯤꯕ ꯏꯁꯤꯡ ꯈꯣꯡ ꯑꯁꯤꯒꯤ ꯃꯔꯤꯜ ꯑꯁꯤꯗ ꯆꯠꯈ꯭ꯔꯒꯦ ꯃꯁꯤꯗ ꯆꯠꯂꯕꯗꯤ ꯃꯤꯅ ꯆꯠꯅꯕ ꯂꯝꯕꯤ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯑꯁꯣꯝꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯒꯤ ꯃꯔꯤꯜꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯝꯃꯤ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯏꯁꯤꯡ ꯈꯣꯡ ꯃꯔꯤꯜ ꯑꯗꯣ ꯑꯆꯧꯕ ꯅꯨꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯣꯏꯁꯤꯜꯂꯛꯈꯤ ꯅꯨꯡ ꯑꯗꯣꯝꯂꯣꯝꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯆꯦꯟꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯒꯤ ꯅꯨꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯃꯈꯨꯜ ꯑꯗꯨꯗ ꯆꯪꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯪꯈꯤꯕꯅ ꯃꯃꯩ ꯑꯗꯨꯁꯨ ꯄꯨꯟꯅ ꯅꯨꯡꯈꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯄꯗꯗꯤ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯅ ꯑꯆꯧꯕ ꯎꯖꯥꯎ ꯈꯔꯗꯤ ꯍꯧꯔꯝꯃꯤ ꯃꯍꯥꯛ ꯃꯕꯨꯛ ꯂꯥꯝꯂꯛꯄꯗꯒꯤ ꯀꯤꯕꯒ ꯀꯔꯤꯒ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯍꯩꯕꯣꯡ ꯈꯔ ꯍꯦꯛꯇꯨꯅ ꯆꯥꯔꯒ ꯎ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯣꯊꯥꯔꯝꯃꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯇꯤꯌꯥꯗ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯊꯣꯛꯂꯝꯂꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯜ ꯑꯍꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯒꯥꯏ ꯃꯅꯝ ꯁꯤꯂꯤꯡ ꯃꯅꯝ ꯋꯪ ꯋꯪ ꯅꯝꯂꯛꯈꯤ ꯃꯈꯣꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯆꯪꯈꯤꯕ ꯅꯨꯡꯈꯥ ꯑꯗꯨꯗꯒꯤ ꯃꯩ ꯃꯍꯤ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯊꯣꯛꯈꯤ ꯂꯩꯊꯤꯕꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯂꯩꯊꯤꯕꯤ ꯍꯥꯏꯅ ꯂꯠ ꯂꯠ ꯁꯣꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯂꯩꯊꯤꯕꯤ ꯂꯩꯊꯤꯕꯤ ꯍꯥꯏꯅ ꯈꯔ ꯂꯥꯎꯅ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯥꯗꯒꯤ ꯀꯥꯞꯊꯣꯔꯛꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯨꯖꯤꯟ ꯌꯥꯝꯅ ꯁꯥꯡꯕ ꯈꯨꯠ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯈꯨꯠ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯃꯤꯠꯇꯨꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯆꯧꯕꯕꯨ ꯂꯩꯃꯥꯏꯗ ꯈꯪꯆꯤꯡ ꯆꯤꯡꯊꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯀꯟꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯨꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯈꯤ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯁꯣꯔ ꯑꯗꯨꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯕ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤꯅ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯃꯇꯥꯏ ꯑꯗꯨꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯤꯔꯒꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯂꯤꯕꯗꯨꯕꯣ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯪꯗ ꯂꯥꯎꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤꯕꯅꯤ ꯃꯪꯂꯦꯝꯕꯤꯅ ꯏꯁ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ ꯈꯨꯜꯂꯥꯎꯗꯨꯕꯨ ꯍꯥꯏꯕ ꯑꯗꯨꯒ ꯃꯪꯒꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯁꯦ ꯅꯃꯥꯏ ꯅꯨꯃꯤꯠꯇꯨꯁꯨꯅꯦ ꯍꯨꯃꯥꯡꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤꯁꯦ ꯑꯩ ꯏꯁꯤꯡ ꯈꯔ ꯂꯧꯒꯦꯀꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯣꯏꯅꯦ ꯏꯁꯤꯡꯗꯨ ꯈꯔ ꯊꯛꯂꯒ ꯁꯣꯔꯁꯦ ꯆꯥꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇ ꯍꯣꯟꯒꯦ ꯆꯠꯂꯨ ꯏꯁꯤꯡꯗꯨ ꯈꯔ ꯂꯧꯔꯨꯁꯨ ꯑꯁꯨꯝꯅ ꯃꯪꯂꯦꯝꯕꯤ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ
Lenin Tausana Mahina Nasai Sandi Sanbiri Boire Langchakpi Lesibi Luisinbagi Bambai Amadi Pinabire Edubu Lai Hingsabi Makuta Yai Pubi Yai Tibi Lai Tibibu Matau Karamna Sanagani Ontok Nasulu Dorida Mahak Sanabagi Niomdi Ayhaksu Kangti Adubu Kanada Hangagani Mahak Sananaba Lyric Amata Lairabasu Nungai Krinida Adubu A Ngamlinaba Soidana Tigani Aduga Yai Tibi Lai Tibibu Punganaba Tige Mahakna Asumna Swolaga Liringai Maning Lobdagi Mahaki Nupina Hairi Kanagi Yatimbungi Ladibino Harisibo Nupine Awu Bambagi Hanibido Kitado Pirogadoge Asi Haidaga Sansil Laga Amaiba Azobugi Manakta Pamtaduna Manapurok Liba Ising Glass Ado Piraga Makata E Mamang the Su Nupida Zulu Natro Howju Pauba Toribase the Sata no lady Basi Kambi Benatro Matuda Amaiba Azobuna Ising Glass Ado Munne Yingaga Matom the Murum Soli Ay the Ngang Wa Adudi Taho Panina Seran Turan Ngang the lady in a say Asamna Solaga Ising Glass Ado Texali Mahaki Nupina Murum Solibado Kangladuna Manglimbina Maka Amuk Taraki Karino Murum Solibadubo Nau Katori Brakaino Neram Tetrodi Luru Drabanina Mang Hadaga Tamnalaishina Kotantana Hariba Matuda Amaiba Zubuna Hari Mama Nangisi Kangbra Kantabra Seran Turan Taraga Pangang the Ngang Lipanin Ha Tamnadana Kotana Tokiba Mayamdu Nang a Tuan Kibunatro Matuda Manglimbana Aina Kadai Tuan Guinea Amaiba Zubuna Sounding later Basu Kara Ngang Sat Toroga Yab Tubu Maduda Natanana Migi Mapunsidubu Hector Lucili Madubu Paribro Maduda Manglemina Adu in a toina Togi Young Todi Natidana Nangan Arabs to Luda Badagi Tokiba Aisunia sounding Libanine Patabanga Motabagine Togiba Soikibani Soikiba Nang with a patine Ai Pau Hat Kidori Bazani Amaiba Azobana Oh Yarase to me the lero I be tanning Howsiti Cashu Todrabanatro Yarabanido Masiki Matang si took the sea Angang sing Takiganine Ai Pop Lanaga can Kiganiko Maruta Manemina Who Karigi Lana Kanbano Kalasune Papto Asumbo Gadoribani Howjikune to Mina Lake Shibasi Nang Pazilaga Sanaribanatro Asumna Manglebina Kanghodana Kangai Hide Aduda Amaiba Azoba Kon Tapna Kara sound hide e hi Matung Ram Kangtaba Yumpum Zauta Wado Angon and Alakan go Arim but the Natsinari King Gadoba Torokanu Hi Ingon the Pango Horokan go Masida Manglebisu Kara sound hide e Oh Aina Kaino Chin and Narikin Baga Haisibo Pango Hoboga and Haribas Nakarino Kaino Hibanida Aina Nangi Basida Lali Basuri Basibu Kaino Lai Sana Harga, Aduk Sauri Badu, Sana Baginatro, Sanajagabu, Adukting Tonga Sauri Badu Saukidro. Nahan the key, Yena Kada by non Tamlipa Santidu. I know why they took Narage, I don't talk with that. Sumagina Pissing Si, Panbaloraga, Sumang that they you hike it. Adukan Asinakaki, Mamangi Pukrima Panasida, Nahaki Payom Amuba to the Santido, Polup Lupamakai Tairi Baduna, Kariki, Aduga. Kongpam sing the Nakaigi, Santi Tajibano, how you soon na could sing with the Santi Tajibaduni. Nuti Numit Kudingi, Surita Pamda, Nangi Pajum, a Chopalaram Libadu, lies Hanabi Kudam Natro. Oh, Sanabiu, Napangal Padding a dene, Sanabiu, Kaikanda da, Nisa Quidabana, like a Sanatana Toribado, Kala the Sapang the Bonumitadine, Nam like a Hakitori Banium. Adugane, Nam Gesune, Nang Namakadam Hato, Nang Sanabi like Miamdo, Sibita Puzako. Aquadine, Panabagam Zero Asi Haram Laga, Manglimbido, Mapi Kanduna Toki, Magi no Pigi, Kangai Lake Trabawapa Maduda, Amaiba Asopa, Tumin and Lehobi, Aduga, Mabuk Ninda, Matum the Kali. Oh, Aina Suquina, Lutli Bani had a Lutli City. Aigi City, Luna Sarkapong, the 5 later later. Aigi no Pina High Besu Hibani. Das Habang the Ba
ꯑꯩꯅ ꯏꯁꯥ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯂꯩꯁꯤꯕꯤꯅ ꯑꯩꯕꯨ ꯅꯝꯂꯒ ꯍꯥꯠꯈꯤꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛ ꯏꯇꯣꯝꯇ ꯁꯤꯔꯕꯗꯤ ꯃꯐꯩꯗꯣ, ꯑꯩꯒꯤ ꯅꯨꯄꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯥꯁꯤꯡꯁꯤꯁꯨ ꯑꯋꯥꯐꯝꯗ ꯇꯥꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯌꯥꯏꯊꯤꯕꯤ ꯂꯩꯊꯤꯕꯤꯕꯨ ꯊꯨꯅ ꯁꯥꯟꯅꯗꯨꯅ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯕꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯌꯥꯏꯊꯤꯕꯤꯅ ꯀꯔꯝꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯃꯍꯥꯛꯀꯤ ꯆꯨꯝꯅꯒꯤ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯕꯗ ꯅꯠꯇꯅ ꯍꯤꯡꯆꯥꯕꯤꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯁꯤ ꯀꯣꯛꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯑꯩ ꯁꯤꯔꯕꯁꯨ ꯁꯤꯅ ꯎꯄꯥꯏ ꯑꯃꯗꯤ ꯊꯤꯗꯕ ꯌꯥꯔꯣꯏ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯑꯣꯛꯂꯨꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤꯅ ꯎꯄꯥꯏ ꯊꯤꯗꯕ ꯌꯥꯔꯣꯏ꯫ ꯀꯥꯟꯅꯗꯦ, ꯀꯅꯥꯗ ꯇꯥꯟꯅꯔꯨꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯅ ꯃꯥꯕꯨ ꯁꯥꯟꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯁꯨ ꯃꯍꯥꯛꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤꯁꯨ ꯁꯥꯎꯔꯝꯕꯗꯒꯤ ꯈꯔꯗꯤ ꯃꯐꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯤꯟꯅ ꯇꯧꯅꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯌꯥꯏꯊꯤꯕꯤ ꯂꯩꯊꯤꯕꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯗ ꯇꯥꯟꯅꯔꯒ ꯀꯧꯗꯨꯅ ꯁꯥꯟꯅꯒꯅꯤ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯪꯂꯦꯝꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯍꯥꯏꯔꯤ, ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯕꯥꯕꯥꯅ ꯑꯃꯥꯏꯕ ꯃꯪꯒꯤꯗ ꯇꯥꯟꯅꯕ ꯇꯜꯂꯤꯕꯁꯤꯕꯣ? ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯃꯃꯥ, ꯅꯪꯅ ꯈꯪꯗꯕ ꯌꯥꯝꯅ ꯂꯩꯔꯤꯅꯦ꯫ ꯑꯗꯨꯅꯅꯤ ꯅꯪꯅ ꯃꯥꯒ ꯇꯥꯟꯅꯧ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯃꯪꯂꯦꯝꯕꯤꯅ, ꯃꯤꯁꯤꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯅ ꯐꯩ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯤꯕꯁꯤꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯦ꯫ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ताई, सेलगासु लौदे हाइना ताई। मदुदा अमाइबा अचौबना तो अदुना आइना हाइबसे मदुदनी। मांग्रेमिना अदु करिनो हायुदना। अमाइबा अचौबना आई वा हाइगे मुन्ना ताउ। अफबगी मरुमदा फत्तबा लै हाइबसिमदि कावगनको। नखोइना माबु मबुक मपाउ यामना फन उरिबदो मागिसु यामना फत्तबा अमदि लैरमदौबनिको। मांग्रेमिना इ अदुगिरो हाइसे अइदि हौजिक थिंगनरिबा खुदुंग चादबसि तानरुसो हाइबनि। अमाइबा मंगिदो कनानो करिनो मागे अफबना करिनो फत्तबना करिनो थिजनब चलुसो हाइबदि नतिदना। मदुदा अमाइबा अचौबना आई नंगना खंगदबा याम लै हाइदना। खंगबु खंगलबदि मागे मनाक्ता चलुसो हाइबदि लायदना महाके ममिंग फाउबा पनबा यारमलोइदोबनिको। मंगलेम्बिना फनबा तनसे हाइरगा मतोमदा भाबना पुंसादा सागलिसिबु करिगिनो हाइबनिदा। नसादो फत्तबनिने मी खुदिमक फतना लोइनम उरा माले। ngayo अखोइ मयामसिसुने हातखिबा ngaयुको नंग। लाइना हात्रिङै चाकतो हापसिलगने इमा इसा सिखिदुइनि। नतोमतने लेहौ अदुगने फाइजिङ जिंगलगने माइ हाचखिसनि। असुमना नुमित असिमसु मबानी वा खनरंबदगी अमुक खनदुना अदुमक लोइसिनखि। असुमना मागे नुपिना नुक्ति नुमित खुदिंगी अमाइबा मंगीगे मनाक्ता सननबा गिरिगिरि तक्सिलक्पा अमदि नुमिदांग अथेंगबा अहिंग खुदिंगिना लंगचाकपि लैसिबिगी थवाइना महाकपु असुम नमसिलक्पगी मवोंग लाक्पा असिदा तसेंगना अमाइबा अचौबा महाकनगा असुम सोंजिलक्पनि मकोक्ता मखुट हापा हाइबदो ओइरि। नोंमगी खुदोप सिरिबा मखुट खुदोंबी अदो असुम लुमथरक्तुना मखुट अदो सिदरक्ली। तसेंगना अमाइबा अचौबसि कालेफु कांद्रेफुगी मवोंगदा लाक्पा असिददि थोबा मा लाक्चरसनु खंदुना अमाइबा मयामना ख्वाइदगी नक्सिनबा हाइनदबा तुकचनबा अमाइबा मंगीगी मनाक्ता चटलगे मपुकनिंगदा सपयुंगना निंगबा हौख्रे। अयुक अमदा अमाइबा अचौबा मफी नाना सेलमी। महागना मफी सेलिबदु उबदा मागे नुपी मंगलेमिना हाइरखी, असुंगना कदाय चतुरिबनो तौरिबसिबो? मरुदा अमाइबा अचौबना मामा अमाइबा मंगीगे मनाक्ता चत्तुना गुरु बोरिरुगे तौबनिको। मंगलेमिना होय चलुरो फजना तानरउको। असुमना फजना हराव हाइरक्लमी। मसिदगी अमाइबा अचौबा मपुकनिंगददि हाइनदबा फाउदुना तन्ना थुलखी। अदुगा मागी
ꯀꯣꯟꯊꯣꯡ ꯑꯗꯨꯗꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯗꯨꯅ ꯃꯔꯥꯏꯕꯛꯇꯒꯤ ꯍꯧꯔꯗꯨꯅ ꯂꯨꯈꯝ ꯐꯥꯎꯕ 3ꯂꯛ ꯅꯥꯟꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯁꯨ ꯂꯥꯏ ꯇꯤꯟꯒ ꯁꯝꯅꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯂꯥꯏꯃꯤꯠ ꯊꯥꯡꯗꯨꯅ ꯑꯇꯣꯞꯄ ꯃꯤꯅ ꯌꯦꯡꯂꯛꯂꯕꯁꯨ ꯎꯕ ꯈꯪꯕ ꯉꯝꯗꯅꯕꯒꯤꯗꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕꯗ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯁꯪꯂꯦꯟꯗ ꯌꯧꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛꯁꯨ ꯊꯥꯔꯤꯕ ꯐꯛꯁꯥꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯃꯌꯥꯝꯒꯤ ꯂꯥꯏ ꯌꯦꯡꯂꯤꯕ ꯑꯗꯣ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯤꯔꯣꯜ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯑꯃꯥꯏꯕ ꯑꯆꯧꯕꯗꯤ ꯇꯨꯃꯤꯟꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯑꯗꯨꯋꯥꯏ ꯇꯥꯕ ꯃꯇꯝꯗ ꯂꯥꯏ ꯌꯦꯡꯕꯗꯣ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯇꯨꯃꯤꯟꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯃꯥꯏ ꯅꯣꯟꯊ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯍꯤꯁꯤꯕꯨ ꯀꯅꯥꯅ ꯍꯜꯂꯝꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯦꯡꯁꯤꯜꯂꯛꯎ ꯂꯦꯡꯁꯤꯜꯂꯛꯎ, ꯂꯦꯡꯁꯨ ꯃꯥꯜꯂꯤ꯫ ꯃꯤꯡꯒꯧꯁꯤꯕꯨ ꯀꯩ ꯀꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯩꯅ ꯁꯣꯝꯕꯨ ꯎꯖꯔꯛꯄꯁꯤ ꯉꯁꯥꯏ ꯑꯌꯨꯛ ꯃꯇꯝꯗꯒꯤꯅꯤ, ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯣ꯫ ꯉꯁꯥꯏ ꯑꯌꯨꯛ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤꯅꯤ꯫ ꯀꯔꯤ ꯑꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯀꯔꯤ ꯑꯣꯏꯅ ꯌꯦꯡꯕꯤꯒꯗꯧꯔꯤꯕꯅꯣ? ꯀꯔꯤ ꯉꯝꯗꯕ? ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯈꯠꯂꯛꯇꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯆꯤꯡ ꯂꯦꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯩꯍꯥꯛꯁꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯖꯒꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯑꯣꯖꯥꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯌꯥꯕꯤꯒꯗ꯭ꯔꯥ ꯌꯥꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯣꯖꯥ꯫ ꯑꯃꯥꯏꯕ ꯃꯪꯒꯤꯅ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯑꯣꯖꯥ, ꯑꯩꯕꯨ ꯑꯃꯥꯏꯕ ꯈꯟꯕ ꯈꯔ ꯇꯝꯕꯤꯌꯨꯅꯦ ꯑꯣꯖꯥ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯀꯔꯤ ꯍꯥꯏꯕ? ꯑꯃꯥꯏꯕ ꯈꯟꯕ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯗꯣ ꯈꯔ ꯁꯨꯛꯂꯒ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯁꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯑꯃꯥꯏꯕ ꯇꯝꯗ꯭ꯔꯤꯉꯩ ꯇꯝꯕꯤꯌꯨꯗꯅ ꯐꯅꯌꯥꯝꯗꯤ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯅꯥꯝꯇꯗ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤꯁꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯀꯣ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯀꯨꯟꯊꯔꯒ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯛꯏ, ꯑꯣꯖꯥꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯑꯃꯥꯏꯕ ꯇꯝꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ? ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ, ꯏꯍꯦ ꯍꯧꯅꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯆꯧꯕꯕꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦꯀꯣ, ꯁꯦꯡꯅꯗꯤ ꯈꯨꯝꯕꯤꯌꯨ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯍꯣꯏ ꯑꯣꯖꯥ, ꯍꯪꯕꯤꯌꯨ꯫ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯌꯥꯅꯤ꯫ ꯑꯃꯥꯏꯕ ꯃꯪꯒꯤꯅ, ꯑꯇꯩ ꯅꯠꯇꯦꯗ, ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯈꯟꯅꯤꯡꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ꯫ ꯑꯩꯅ ꯍꯪꯕ ꯅꯠꯇꯦꯀꯣ, ꯑꯩꯉꯣꯟꯗ ꯇꯣꯡꯂꯤꯕ ꯏꯁꯣꯔꯁꯤꯅ ꯍꯪꯕꯅꯤꯀꯣ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯤ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯎꯒꯨꯝ ꯈꯨꯠꯇꯨꯝ ꯇꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣ ꯇꯝꯅꯕ ꯈꯣꯠꯄꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯒ ꯂꯩ꯫ ꯑꯗꯨꯅ ꯑꯩꯅ ꯑꯃꯥꯏꯕ ꯑꯣꯏꯔꯕꯗꯤ ꯇꯝꯅꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯒꯤ ꯇꯝꯖꯅꯤꯡꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯣꯖꯥ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯇꯝꯅꯕ ꯈꯣꯠꯄꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯦꯡꯕꯤꯒꯦꯀꯣ꯫ ꯅꯃꯤꯡ ꯌꯨꯝꯅꯥꯛ ꯌꯦꯛ ꯁꯂꯥꯏ ꯂꯩꯐꯝ ꯍꯥꯏꯔꯛꯎꯗꯣ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯄꯥꯈꯠꯂꯛꯏ ꯑꯗꯨꯒ ꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯣꯏꯅꯥꯝ ꯑꯆꯧꯕ, ꯑꯗꯨꯒ
yikna khumani leifamna sanjenbam amaiba mangina o ai yengige asi harga mam adwa usilli aduga ngaihak tumina lei mahangna adumna mamin usinduna leikhiba aduda amaiba achobati mahaki asengba saktam khangkhrani haina pakhatuna mamai adwa humang kangba horaklei kanglakliba humang adwa makut khudangna nanthoi amaiba mangi ngaihak tumina leirobagi tungda mamin usin adumak tapna hairi is karino nahaki yum masida tawriba asidi nangi yum masida tawriba asidi laimu phattabagi safam oiraga leire saroi ngaroi singki kundin phamsu oirine se karino nakhoi gi yum masina sariba mafam masibu mongsong marakta sariba tawri sidi karino mamangai matamda nahaki ahal laman singna leipung achouba ma thugairaga sakhibanine masidi is masida sunnatana nakhoi gi yumgi maring ithang thangba kama pada mamagi pibu nungda leiringai matamda leikhiraba angang apumbi sorengi thawai manga amasu lenungda phumduna leiriko haiba angang apumbi soren manga sina nakhoi gi thawai manga bu nakhoi gi machinja oiningliko nakhoi gi asoiba ma hek leiba matamda madugi tanza lowre hairaga makhoi chingado thulaktuna nakhoibu sagadaubugi ngairibani thawai nupi asimati phajana saphunglene tawribasidi ha nahaki nasadadi thawai nupi sina phajana yetle ngaikho asida karino tinmu laimu phattaba singi marak asida amaibi gumba mana nakhoi gi khangemba mapa sida laitin kauduna hingol asida leiriba layam singi mathakta ahenba sathiba lai sing kausinduna sanarinse mahagasi kanano haibati ai mayek sina uba ngamdre aibu phana phajana kupthana di yenglabani ne uba phangdrene mahagna tawriba phatraba thabak sing asigi bu hingol asida saugri jungbugum krik inaduna leiriba phatraba timmu laimu saroi ngaroi singsina mamit khana yengdun leirena sa mahaki masak asi timmu laimu singsi dagi hena mahaki masak asi timmu laimu singsi dagi hena mukhibana khangbu uba ngamrena sa mahak asi phajana hairaba amaibeniko adunani timmu laimu singsina kari mata tauba ngamdribase aihakna magi masaksu uba ngamdribase masinani hai araiba amaibi nateko asumna amaiba aduna kanano haiduna asum kupthana nainaba aduda amaiba achobana asum pakhatpe heleklei aduna khangkhidana ba haiduna mahagna phat launa hai oza thupira o yare aihak asum kiselaeda makhadana haibirakdano ai kimandana ne yum changmang ngamjararoyeba amaiba mangina ha fare adu waradi ai laimit thaduna yengba sei loisillagi ko amaiba achobana hoi oza kari topu yage haibado adu wona tanarasi asumna amaiba mangi amaiba achobana haibagi matungina laimit thaduna yengba do loisinduna mamit tapna pangthura aduga sor sangna hondaraga hairi is nukhoi gi yum aduda leiba ngamliba nakhoi si heart jamna kanba mi ngaktabu pullaga leiba jani ne ha hauchik phawba yum aduda kuina panthaduna leiba ngamlibadu kana oirabadi ngahana pakhat mandana siba natraga yum thadoklaga chena khrani masigi yum sida phajana leige hairabadi amaibi natrabadi leiba ngamloiko ado nakhoi gi sumangda ahing khuding kanagumba amanadi lai sanab ui madu thido uko nakhoi ga naknaba mi soidana waigani maduda amaiba achobana hoi oja adu puna mag tamnariba kholiba matam masi phahannaba upai kari leibagi aidi nungdang tarakani khanbada tallabani yum manung dusune sabung laudana
नुमिदांग लाइरदना अयुक नुंथिल फाउबा इमुंग चंगबत्तनदनने मापाद लोय लेनैदा अदुसुको उ खर कुंगना हौबा मफम दगदी येंबु तली असुमना मवुंग मानबा अमाइबा अचौबना अमाइबा मंगिदा हाइजिल्लमी अमाइबा मंगिसु युम अदुगी मवुंग मतोवदो खंगलबनी चुमलदबोई खंदुना औ औ हाना तारमी अमाइबा मंगिना मुन्ना खल्लगा हरई उपाय हाइबबो नखोइगी युम मसिदा ओरिबा फिबम मसि मुन्ना खल्लगा हाइरबनी को नखोइ युम मसिदगी ngasi masimak thukibana yamna phaba haibadu oigidoribani a haibadi tasengna masei laibak haibadu ga sab manare nakhoi ki hinkol sei haibadi hinkol asida changlaga leiba mi khudimak mamang thiba chatpogona tawrani phajana lai tainaba ngamdrabadi maduda amaiba achobana thawai waba saduna hairi oza hinkol du thadulaga chatlati aikhodi kadai de leiruni hek jingluba khudimaktane yum mase thaduklaga chatlo haibasi mangakta masigi phibam se khangbanani aina hinkol hongdokpa ngamdre phawbadi lai singse tainaduna leiba pambadagi ozagi manakta lakcharibasini matamatuda amaiba mangina amaiba asobagi makhut aduda hek jeng thuruba matamda yamna singnaba miyeng ama munni jinglakhi amaiba mangi amaiba asobagi makhut aduda punna adumak jengduna lei matamatuda amaiba achobana hairi kado wirage oza kadai dano adubuna yingaga leibiributubo matamatuda amaiba achobana aha kaisumuteda nangi hinkoldu da tholiba singadugi upai oiba yaba kali leige aidana sum jinglam libani masi hairaga matomta amuk murum soli karinune magi makut khudumbi asida manil gumba amana mangba makai pumyom yomduna leiriba sibo is kari woriba nune sibo aibu kana gumba amana thamai sanba gumba ama itau tawriba sina karige ngasi sibu aina mahaki makutta leiriba si karino haiba khangdokpa ngamdriba sina kari yoraba jano asumna mahakna murum soduna leiribasi kari maram geno haiba amaiba achopana mayek sengna khanglabani asumna amaiba mangina jamam naringai asigi kudong chaba loroduna asumna hairi oza upai du phangbirabra oza amabu weri amaiba amada oiba yaba kupthaba kanglon singatu takpidrabasu kharadi dum takpi ojana lai phattaba singi makutagi isa kanjanaba kai toba yabage haibatu madu khatang ojana khara tambiyune mahakna asumna haiba asida amaiba mangigi thanungda asumna khalami karigumba mahaku waina amaiba hek tambiba hawrurabadi numidangi matamdasu taktaba yarakloi numidangi matam sidadi kanagumba amaga aiga loinabadi yaba nati karigumba mahaku waina amaiba tambidragana magi imung da tholiba samasya singasi pambai amuk leitabani ne tawrisi karigumba magi awaba si kokhanjagana aigi inakta laklaga mabu phandana thadokhrabadi aigi mingchat am thiga doribani tawrisi onthokno waijinga dorida aidi namedang di matam da natana atopa matam do goina tambiba yagadra haibatu yenglaba iduni asuna mapukning aduda mawun khanba yaba khallabagi tungda asumna hairi mahasoi nangi amaiba tamjagi haibatu ai da tambirage ado ngasigi di thinglarai hayeng thangjani dana masida ayuk kharangan na hek laodana maduda tamba honganaba tausi masida amaiba achobana amuk hairi oza adudi oza kita misu yengba yamna lakpanina mi langnadringai da khara tamhounaba mamlingai da woina lakcharageni oza maduda amaiba mangina soire kadai degi wano mamlingai da lakpa yadi ko lake hairagana numitna pungan ngalaba kanda woina lakpiyu maduda amaiba achobana khangdaba saraga amuk hairi oza
ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯥꯛꯄꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯃꯇꯝꯗꯨꯗ ꯃꯤ ꯌꯦꯡꯕ ꯂꯥꯛꯅꯔꯣꯏꯗ꯭ꯔꯣ? ꯃꯤ ꯂꯩꯅ ꯂꯩꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄ ꯇꯝꯕꯤꯕꯗꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯑꯣꯖꯥ? ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯩꯅ ꯊꯣꯛꯄ ꯐꯅꯅꯕ ꯁꯤꯜꯂꯒꯦ. ꯃꯝꯂꯤꯉꯩꯗ ꯍꯧꯒꯠꯄꯗꯣ ꯑꯩꯗꯣ ꯉꯝꯂꯣꯏꯗꯨꯅ ꯇꯧꯕꯅꯤꯗ. ꯏꯁꯥꯁꯤ ꯂꯦꯡꯕ ꯌꯥꯗꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯤꯅꯦꯍꯩ. ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯍꯥꯏꯁꯤꯗꯤꯀꯣ. ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯣ ꯍꯣꯏ ꯑꯣꯖꯥ, ꯑꯣꯖꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯔꯣ. ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯖꯔꯦ. ꯃꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯣ ꯑꯩꯍꯥꯛꯁꯤ ꯆꯌꯣꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯤ ꯉꯝꯂꯣꯏꯀꯣ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ? ꯑꯗꯨꯛ ꯌꯥꯝꯅ ꯇꯦꯜꯂꯤꯕꯗꯨꯕꯣ? ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗ. ꯀꯅꯥꯃꯠꯇꯗ ꯑꯩꯅ ꯑꯃꯥꯏꯕ ꯇꯝꯕꯤꯈꯤꯗ꯭ꯔꯤ. ꯅꯪꯒꯤꯗꯤ ꯆꯌꯣꯜ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯪꯕ ꯌꯥꯕ ꯈꯪꯅꯅꯕ ꯍꯣꯠꯅꯖꯍꯧꯔꯣ. ꯐꯔꯦ ꯐꯔꯦ, ꯌꯧꯔꯣꯀꯣ ꯉꯁꯤꯒꯤꯗꯤ. ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯅꯅꯕ ꯇꯧꯔꯣ. ꯑꯁꯨꯝꯅ ꯌꯧꯔꯣ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯕ ꯉꯝꯗ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯑꯣꯖꯥ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ. ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛ ꯌꯥꯏꯊꯤꯕꯤ ꯂꯩꯊꯤꯕꯤ ꯀꯧꯅꯅꯕ ꯂꯩꯋꯥ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯍꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯃꯗꯨ ꯍꯦꯛ ꯍꯪꯂꯨꯕꯗ ꯃꯍꯥꯛ ꯑꯁꯤ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯍꯥꯛꯅ ꯈꯪꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯍꯩꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯐꯖꯤꯇꯪ ꯐꯪꯈꯤꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯁꯣꯏꯗꯅ ꯆꯥꯈꯤꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯂꯛꯂꯝꯃꯤ. ꯃꯍꯥꯛ ꯂꯥꯏꯔꯣꯟ ꯑꯗꯣ ꯐꯪꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯅꯤ ꯈꯜꯂꯨꯕꯗ ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯕ ꯍꯧꯔꯛꯂꯤ. ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯍꯥꯛ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯤ ꯌꯧꯁꯤꯜꯂꯛꯂꯤ. ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯡ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯞꯅ ꯇꯞꯅ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯡ ꯑꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯊꯥꯡꯂꯝꯕꯗꯒꯤ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯤ. ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯑꯗꯣ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯃꯪꯂꯦꯝꯕꯤꯅ ꯎꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯕꯥꯜꯇꯤꯜ ꯊꯥꯗꯔꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ. ꯃꯄꯨꯔꯣꯏꯕꯕꯨ ꯅꯣꯝ ꯅꯣꯝꯗꯨꯅ ꯀꯧꯔꯤ. ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯥꯡꯕꯨ ꯇꯥꯟꯅꯅꯕ ꯀꯧꯔꯛꯏ. ꯇꯣꯟꯗꯥꯡ, ꯅꯄꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯅꯦꯍꯦ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯀ ꯊꯣꯛꯂꯛꯎꯅꯦ. ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯧꯔꯝꯂꯒ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯃꯛ ꯊꯝꯂꯝꯂꯒ ꯃꯍꯥꯛꯅ ꯊꯥꯗꯔꯝꯕ ꯕꯥꯜꯇꯤꯜ ꯑꯗꯣ ꯈꯨꯟꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯁꯣꯛꯂꯨꯔꯒ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯂꯋꯥꯏꯗ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯊꯥꯕꯤꯔꯝꯃꯤ. ꯃꯃꯥꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯑꯗꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯇꯣꯟꯗꯥꯡꯁꯨ ꯁꯦꯡꯐꯥꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯇꯥꯍꯧꯏ. ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯌꯦꯡꯗꯨꯅ ꯃꯄꯥꯜꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯊꯣꯛꯂꯛꯄꯗ ꯀꯣꯟꯊꯣꯡ ꯃꯌꯥ ꯑꯗꯨꯗ ꯃꯄꯥꯅ ꯇꯥꯗꯨꯅ ꯂꯩꯔꯒ ꯃꯃꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯕꯥꯜꯇꯤꯜꯗꯒꯤ ꯏꯁꯤꯡ ꯂꯧꯔꯗꯨꯅ ꯊꯥꯔꯒ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯣꯟꯗꯥꯡꯅ "ꯏꯃꯥ, ꯄꯥꯕꯗꯨ ꯀꯩꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯈꯔ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯏ. ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯄꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯝꯂꯤ. ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯥꯕꯁꯦ ꯀꯩꯗꯧꯔꯤꯅꯣ?" ꯃꯪꯂꯦꯝꯕꯤꯅ "ꯍꯣ, ꯑꯩꯁꯨ ꯈꯪꯗꯦ, ꯀꯣꯟꯅ ꯋꯥꯔꯤ ꯇꯧꯔꯁꯤ. ꯅꯄꯥꯁꯦ ꯁꯧꯔꯒ ꯏꯃꯨꯡꯗꯅꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯒ ꯑꯃꯨꯛꯇ ꯄꯣꯊꯥꯍꯟꯁꯤ." ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯣꯟꯗꯥꯡꯅ ꯃꯄꯥꯕꯨ ꯁꯧꯗꯨꯅ ꯏꯃꯨꯡ ꯐꯥꯎꯕ ꯄꯨꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯍꯜꯂꯤ. ꯃꯪꯂꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯕꯤꯔꯤ. ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕ ꯇꯣꯟꯗꯥꯡꯗ ꯍꯥꯏꯔꯛꯏ, "ꯅꯄꯥꯒꯤ ꯃꯅꯥꯛꯇꯅꯦ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ. ꯑꯩ ꯅꯄꯥꯒꯤ ꯒꯨꯜꯀꯣꯁ ꯁꯦꯝꯕꯤꯔꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯪꯂꯦꯝꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ. ꯑꯃꯥꯏꯕ ꯑꯆꯧꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯑꯗꯨꯃꯛ ꯃꯁꯥꯗꯣ ꯃꯪꯂꯒ ꯂꯩ. ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯇꯣꯟꯗꯥꯡꯅ ꯍꯥꯏꯔꯛꯏ, "ꯄꯥꯕ, ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯊꯣꯛꯂꯨꯔꯤꯕꯅꯣ? ꯑꯁꯨꯝ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯗꯤ
mahaki khudonbida siriba saudraba yotki amubu masugi nung thinba khudop ado tapna sagalakpa horaklei aduga manakong dasu nupi amana nokpagi yam pikna khonjal taba phanglaklei adumna tawrakpa aduta mahakna phamduna leiriba tondangda munna yengi aduga hai ai ipagi tomba nahak mafam masdagi thokro ai itumta ingna sikna amukta pothahuge ko tondangna baba adum pothabiyo ai wa ngangdabida tumina dum legi masida amaiba achobana khon khara kalap hai ai haibasi kanadano thokro harbati thokrodana yera aingondane wa makha taraknu ko mapana asumna khara saurap hairakpa asida tondangsu wa makha taramda adumak tumina tholakli masa nupa hek thokhibada amaiba achobado sor sangna honthei aduga mahaki saudraba khudop siba khutombi ado konsinduna pisum ani karakta thami aduga mamit naha ado ahumlak goro onduna tapna usili aduga mahaki wakhalda langchakpi leisibi bu kaurakli langchakpi leisibi aina kauriba si tabra mahakna adumna kaubaduda leisibi ado amamba mafam amada maigi thaurina masa pumba punsinduna leiriba mahakna nokrem hagemna khumlakli aibu kauribadi karigino sanaba yaba sanaraduna aingondagi kari ahenba amamu pamlibage hainingba hayu aina loina pigani asi hairaga sitha amuk noi amaiba achobana matang matam sadana nahakna makhe langliba karigino tuminna leiba haitabra nangi matam jawraga aina nangbu aduk kauthokadaba leitrabaduda amuk makhe langliba karigino nahak kayamuk jamna ngaingam singam dragene ha masida sulang chakpi leisibina yamna usit thawodana karem kathainana hai aina ngaingam singam dabanati nasana nasagi namang thijaba chatpaduta nokninglaba tawriba khudimak lambaina thatkraba sajina uchen chenduna chongduna khangliba sajidugi matawdusu sajidubu sagadauki tapna yoksilakliba mai adunadi yengba kayada nungaijaramni asi haraga amuk nokri langchakpi leisibi do langchakpi leisibina mahakpu karemnaduna nganglakpa wa ado taraga amaiba achoba sawbuna mai hori aduga bahagna amuk haiki kari bondi oiriba nahaknasu aibu karem kathainaba sari khangmri yangu adu oirabadi nang asi haraga yamna kanba thawai chingda khangba ngamdaba chaina pigadoba lewa ma kamsili adumna kamsilubadagi langchakpi leisibiado kappa lawba amuk tawduna laikhrei asumna tawrubagi tungda amaiba achobabu makut ado marai baktadi thengraga mamit tapna pangthurai matamaduda mahaki nupina manakta pisum anidu samnati khaktuna suktoktuna mangonda munna jenglaga glass ama paduna leptuna leirami magi nupigi mijeng aduda khara khajik khautak chai aduga hai ai laklabati lae hadana karupa yadabro adai de leptuna leiribaduba masida magi nupi manglembi aduda manakta phamthari aduga glass ado pi wadi amata ngangti amaiba achoba hiblambadagi hugatuna phami aduga glass ado lauraga thakcheli mahangna hek thakpa loibaga magi nupi isou tawba horai laitin sanarbani aidana kadaidagi aikhoida kaubaga tadorigi ngasaidagi ni koribase tadaba makhai nang ungaga leiraga kaurpa yadra kaina haijabasu sarine konthomga taraga leiramlibadusune nangna sanariba layam tinyam but press singune namliba oyamni ne maduda amaiba chobana as taning deda hei mama nangsi kadai dagino kadai dagi but press na nambano amaiba aingondabo amaiba mangigi manakta changchillubadagi hanadagi henba pulum amuk thangatuna yum masida yam matha sana hilaklibani aduda mathana heman khibadagi
ꯀꯣꯛꯁꯤ ꯉꯥꯎꯈꯠꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤꯕꯅꯤꯅꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯡꯂꯦꯝꯕꯤ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯔꯛꯂꯤ ꯋꯥꯔꯤꯗꯨ ꯁꯥꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯥꯔꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯌꯦꯡꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯕꯅꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯗꯤ ꯌꯥꯔꯛꯂꯦ ꯆꯌꯣꯜ ꯑꯃꯈꯛ ꯇꯥꯛꯄꯤ ꯇꯝꯕꯒꯤꯅꯤ ꯍꯥꯏ ꯑꯩꯅ ꯁꯥꯔꯤꯕ ꯃꯊꯥꯁꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯍꯪꯒꯅꯤ ꯍꯥꯏꯕꯁꯤꯗꯅꯤ ꯇꯧꯔꯤꯕꯁꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯈꯔ ꯇꯞꯊꯔꯨꯔꯕ ꯃꯥꯡꯂꯦꯝꯕꯤꯗꯣ ꯃꯤꯍꯨꯜ ꯑꯃꯨꯛ ꯀꯥꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯈꯣꯟ ꯈꯔ ꯋꯥꯡꯂꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏꯗꯨ ꯃꯥꯡꯍꯟꯒꯅꯤ ꯍꯪꯂꯨ ꯆꯣꯗꯅ ꯆꯠꯂꯨꯔꯒ ꯑꯃꯥꯏꯕ ꯇꯝꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯤ ꯀꯣꯛꯅꯣ ꯍꯥꯏꯕꯅꯤꯗ ꯗꯤꯜ ꯂꯦꯟꯕ ꯆꯠꯂꯤꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ ꯅꯪ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯑꯩꯅ ꯍꯥꯏꯒꯦ ꯍꯌꯦꯡꯃꯛ ꯑꯃꯥꯏꯕꯗꯨꯒꯤꯅꯦ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯑꯗꯨ ꯍꯪꯕꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯄꯣꯠꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯐꯤꯡꯈꯨꯅꯤꯅꯦ ꯑꯉꯥꯡ ꯇꯥꯅꯤꯅꯦ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ ꯑꯃꯥꯏꯕ ꯇꯝꯒꯦ ꯍꯥꯏꯔꯨꯔꯤꯕꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯃꯔꯝ ꯂꯩꯔꯝꯒꯗꯕꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅꯁꯨ ꯅꯇꯤꯟ ꯌꯣꯠꯊꯔꯒ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯍꯣꯏ ꯌꯥꯏꯊꯤꯕꯤ ꯂꯩꯊꯤꯕꯤ ꯁꯥꯟꯅꯒꯦ ꯅꯤꯌꯣꯝ ꯇꯥꯛꯄꯤꯌꯨ ꯍꯪꯂꯨꯕ ꯀꯥꯟꯗꯗꯤ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯔꯛꯀꯅꯤ ꯈꯪꯕꯗꯨꯅꯕꯨ ꯍꯪꯗꯕꯤꯗ ꯅꯥꯀꯣꯏꯅꯅ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯇꯝꯒꯦ ꯍꯥꯏꯔꯨꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛ ꯑꯁꯤ ꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯪꯈꯤꯕ ꯃꯇꯝꯗ ꯑꯩꯁꯨ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ꯃꯥꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕ ꯃꯪꯒꯤ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯁꯤꯕꯗ ꯉꯥꯏꯔꯤꯕ ꯃꯤ ꯐꯥꯎꯕ ꯍꯤꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯉꯤꯗꯅ ꯅꯪꯁꯨ ꯃꯥꯡꯂꯦꯝꯕꯤꯅ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯀꯅꯥ ꯑꯃꯠꯇꯒ ꯎꯅꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯕ ꯍꯥꯏꯕꯗꯨ ꯌꯥꯗꯕꯅꯤ ꯃꯗꯨꯗ ꯃꯥꯡꯂꯦꯝꯕꯤꯅ ꯑꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯈꯣꯏ ꯂꯥꯏ ꯇꯤꯟꯒꯤ ꯁꯝꯅꯗꯕꯁꯤꯡꯗꯤ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗꯒꯤ ꯈꯪꯂꯒꯅꯤ ꯑꯃꯥꯏꯕ ꯃꯪꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤ ꯆꯥꯕ ꯁꯥ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯄ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯃꯈꯜ ꯑꯃꯅꯤ ꯃꯍꯥꯛꯅ ꯀꯔꯤ ꯑꯔꯣꯟꯕ ꯑꯊꯨꯞꯄ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯂꯝꯗ ꯐꯥꯎꯕ ꯍꯤꯡꯅ ꯆꯠꯄ ꯉꯝꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯉꯛꯄꯅꯤ ꯇꯧꯒꯦ ꯍꯥꯏꯕꯇ ꯉꯝꯂꯤꯕ ꯃꯤꯁꯛꯅꯤꯅꯦ ꯂꯥꯏꯁꯤꯡꯕꯨ ꯀꯧꯅꯤꯡꯕ ꯃꯇꯝꯗ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯈꯤꯕ ꯑꯃꯥꯏꯕꯁꯤꯡꯕꯨ ꯃꯍꯥꯛꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯀꯅꯥꯅꯁꯨ ꯂꯤꯕ ꯉꯝꯂꯔꯣꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯗꯨꯅ ꯆꯍꯤ 300ꯒꯤ ꯃꯌꯥ ꯍꯤꯡꯂꯛꯂꯤꯕ ꯃꯤꯁꯛꯅꯤ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨꯗꯤ ꯆꯍꯤ 70ꯃꯨꯛꯀꯤ ꯃꯤ ꯃꯥꯟꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯃꯥꯡꯂꯦꯝꯕꯤ ꯂꯣꯏꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯏ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯕ ꯃꯇꯝꯗꯗꯤ ꯃꯄꯨꯛꯅꯤꯡꯗ ꯀꯤꯔꯛꯄꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯁꯥꯊꯤꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯤꯑꯣꯏꯕꯗ ꯃꯌꯥꯝꯅ ꯐꯅ ꯈꯜꯂꯤꯁꯤꯒ ꯑꯗꯨꯛ ꯁꯥꯊꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯅꯨ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯄꯥꯝꯕꯩ ꯑꯣꯏꯅ ꯊꯤꯔꯁꯤ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯌꯥꯔꯣꯏ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯌꯥꯕ ꯍꯧꯅꯗꯦꯅꯦ ꯑꯩꯅ ꯍꯌꯦꯡꯗꯒꯤ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯨꯡꯆꯠ ꯆꯠꯇꯕ ꯃꯇꯝꯗ ꯃꯍꯥꯛ ꯆꯤꯡꯅꯈꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯤꯡꯅꯈ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯑꯁꯤ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯈꯪꯈ꯭ꯔꯕ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯋꯥꯐꯝꯗ ꯇꯥꯕꯗꯤ ꯁꯣꯏꯔꯔꯣꯏ ꯑꯩꯍꯥꯛ ꯏꯇꯣꯝꯇ ꯈꯛ ꯇꯥꯔꯕꯗꯤ ꯐꯩꯗꯣ ꯅꯪ ꯑꯃꯗꯤ ꯏꯆꯥꯁꯤꯡꯁꯨ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯌꯣꯜ ꯑꯃꯗꯤ ꯆꯠꯂꯨꯈꯤꯒꯦꯅꯦꯀꯣ
Manglemina adu ngasai di khanghowdabro mahakna nang amaibani haibasi mana kaimta chingnahowdabro amaiba achobana adubuti khangoida kanamatana aihang amaibani haibasi khangdanabugidamakta aina lewa hana sondana kokta nantharabani aduna mahakna phana kanna yengdabasu khangbadi ngamkhidradana Manglemina adu warabati phare chalo mahaki manakta sayot lama haibado aduga karigumba mahakna nangbu amaiba tambirabagi tungda amuk awaba pirakloitro amaiba achobana adudi pirakloi maramdi mahakna tapirakadoriba lewa singdo icham jamba ngaktani suknadagi lai tanthokpa lai na tingna sokpa ngamloidaba asi khaktani aduna kaipta tawrakloikoi adubu luribadi aina yaithibi leithibigi matangda hanglubadi yaroi karigumba hek hanglubada mahang ayase ahaiba amaiba amani haibasimati soidana khangkhragani marta Manglemina ado amaiba amaibi singna ngangnabada tahobani kamana tobajano hango aduga mana wari sodina lirakani aduda aisu hainingi kauningi hairo aduga lawrodana leiwado adu warabadi ikum kumledana amaiba achobana yaroi adumna hangba yaba hongodine yaithibi leithibi hariba lai hingsabi asida awangba thakta leirba amaiba singtana magi maramda khangbani adubu kanamatana maha kaubugi niyomdi khangdi matada Manglembina tubada adugi thabakto ado adugi sarupudi atopa kari toba yabage haibado adubuna yenglasi amaibara ahaiba amathiraga tanarasi amaiba achobana thawai manghannaba upai budi yamna leida adubu langchakpi leisibi hariba thawai ase manghannaba upai ri yaithibi leithibigi mating natana upai leitin hei adubu mahak manghandabida kanamatada jalhandana aina adum phajillaga sanaraga thamlibasini asumna sum thambadi yai adubu aina laikidaba matamdadi mahak nanthoklaga lehoriba nakhoida awaba tarakani maduda Manglemina aisu khangreda kari haidoino madugi uktebi thwaiduna ne aduk sathiribaduna karigino khangdeba nang thok tawro upai leitrabani ne kai hairuni aisu ahawa ashaw chathoklaga sibang ngaiba tabani amaiba achobana yaithibi leithibigi maramda nikthina iba lairik ado amaiba mangigi manakta leibani maduni aina sayol sigi manungda huran dawribasi Manglemina pharagana kamdoba ari mata sinabro huralunu amaiba achobana sidau amhani adu wairabati laibak sang yengbaduna phatro karigumba lairik tu huran baduna mai pakrapati punsije santi oina leiba phanggadoribani Manglembina santi leina hingduriba huran badu khanglakpa matamdagi salak sani khangjiye amaiba achobana ihe aisu isam champa madina tidana lairik tu hek hura lakpaga aisu hura le haibado khangdinaba thau tawduribani ne Manglembina khangjeda ai nakhoigi wado aigi wadine phagadabadu tawro sini wathok chawthuk loidaba sidane mafam masde hek laktuna namdun hek wathok ka chawthuk handori tawrise asomna matamadu hawkre numidang adu masu amaiba achopa hanagum adumak langchakpi leisibibu sanari madugi matung hanjillaktuna mahak tummage haiduna hipthai matamaduda amaiba mangina hairakkiba apumbi sorengi thawai manga makhoigi yumgi maning thangba kaagi leiron manungda leiri haibado khangning ningsinglakhi asi hek khanglakpaga mahakna hipliba aduki phaglang mapadagi khongjigi makhol tarakhi amaiba achoba khongji makhol ado munna tasili adubu makhol ado asum lapthokiduna lapkhri adumna lapkiba aduda matomta asumna soli ya lakseida khanggadoba khajikta ngairbu kanda sida hek nangdeda asumna khallaga manadadi ngamhallaroi khanduna murum solabagi tungda amaiba achoba hiplambadagi phuklauna hogatli aduga
tapna tapna lakpa aduna maning thangba ka ado yoksilekli matam aduda ka adugi manungdagi yamna hainadaba makhol ama taraklami matam aduda amaiba achouba ka adugi thong aduda manakung ado tapna napsinduna makhol ado munna tari manung aduda tariba makhol adudi yamna nin khungba yamna yakpa tabada hainadaba makhol ngakta oiramli madu taroraga amaiba achobuna mabuk ningda khali is masida layadana masi farga sijinnarabadi phana yamnadi kananida adubu kaidawni lele asumna khanduna mahak mafam adudagi handorakli aduga mahak thangjau ama pairaga makhoigi mapal marakta lakli aduga mahakki makhutna wasing adubu makhutna tap tap paiduna achouba makhali aduga makhutna thengnarakpa mayam adudagi khwaidagi chauriba chaure khanba wa ama yanduna mafam aduda utung ama semlami aduga amuk pukri mapal aduda laktuna lekhom apet pakhara kotkhatlaba matung puna amada haptuna utung aduga lekhom apet pa aduga puduna imungda lakli mahangna imung changlaktuna maning thangba ka adugi mapa yaurabada mahak khon khara kanna kana kanano aduda leiribadubo asumna hairaga makhongna thong ado khangkau kawi aduga yamna phingna manung aduda changsilli mahakna adumna tauruba asida manungda langlamba mayam ado tumina leikhri adumna tumina leikhiba aduda amaiba achouba sap launa lepi aduga imam mamba ka adugi manung aduda ikoi koina amuktang yengi aduga mamit jejet usinuna kari karino lairon khara soli aduga khumang khumning samna sanaduna ka adugi akoiba aduda koichat chatlami asumna chalakpa aduda mahakna ka adugi matai oirap tauba afam amada ni luba matamda mahaki mamitta iranglangba karino ama urakle adumna hek urakpaga usilnaba mami ado khangpang pangthorai aduga mahakna lipliba mafam adugi tunglomda khongkap ahum handoktuna khongrai chanduna phamthai aduga mahakna purakliba utung aduga lekhom apetpa adugana nakanda thamkhri aduga mahak laimai aduda munna yengi aduga mahaki yetki makhut khudombi aduda lairon ama soli aduga khudombi aduna laimai adugi mapa amada suk launa thili aduga khudombi aduna laimai aduda uru uru ungi matam aduda mahaki khudombina ungliba jaga adugi mapa ado apet pa lekhom gumna pethoraktuna manung ado iho horakhi adumna horaba manung adudagidi tandan macha manga paithoraktuna amaiba achobagi khudombagi akoiba aduda koi pai paiduna lei adubu makhoi mangana paithorakpa aduda thulakpa hingai manam adudi asoki mati kalli amaiba achoba khudombi ado mathakta thangalakuna oiromda unglami aduga makhut nama aduna utung ado lokhoklami aduga ungliba khudombi ado utung manung aduda thangjillami adumna thangjinkiba aduda tandan manga adusu utung manung aduda leiduna sankhi adumna hek sankhibaga amaiba achobana utung aduda akanba lewa ama sonjillami asumna hek sonjinba loraga khudombi adusu utungdagi satokle aduga apetpa lekhom aduna utung adugi makhum oina taisilli asumna taisilladuna utung ado mafam aduda ngasinduna thamlamlaga mahak thulaktuna nena tana tumlaga leiri amaiba achobana amaiba mangigi manakta amaiba tanba chalakpasu numit mangani mapung pharakli mangani suba numitki mahai tamba chatluraga halakpada magi nupi manglembida asumna hairami ngasidi ai lairik adugi leifam khangdoklai hei aduga hayenga lairik adu huralugadobani maduda magi nupina hairiba wa asigi nungi atra khangdabanina harau asumna kumlakhi adudi yam phaina as thabakto mai pakjarati phakranida asumna hanaduna matamadu haukhri numidangi matam yausilakli makoi sak saba tuknaraduna phamung changduna himna tumnakhri adubu amaiba achobadi ahingi matam jawba ngaiduna leiri ahingi matam jawrabada mahak mapal thoktuna langchakki leisibibu
ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯄꯒꯤ ꯃꯍꯨꯠ ꯃꯍꯥꯛꯀꯤ ꯐꯃꯥꯡꯗ ꯁꯥꯡꯅ ꯑꯣꯏꯅ ꯍꯤꯞꯊꯔꯤ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯛꯆꯦꯡ ꯑꯄꯥꯏꯕꯤ ꯑꯣꯟꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯣꯡꯅꯥꯎ ꯀꯥꯔꯛꯇꯒꯤ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯉꯥꯏꯍꯥꯛ ꯃꯍꯥꯛꯅ ꯌꯦꯡꯂꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯔꯤꯛ 4-5 ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯌꯥꯎꯕ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯨꯔꯥꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯀꯛꯆꯦꯡ ꯑꯣꯜꯂꯝꯕ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯐꯠꯇꯕ ꯁꯔꯣꯏ 3 ꯈꯛꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯔꯔꯣꯏ ꯃꯍꯥꯛꯅ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯀꯛꯆꯦꯡ ꯑꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁꯔꯣꯏ 3 ꯑꯗꯨꯅꯗꯤ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯈꯤ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯀꯛꯆꯦꯡ ꯑꯗꯣ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯒ ꯂꯥꯛꯄ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯕꯗ ꯀꯛꯆꯦꯡꯗꯒꯤ ꯑꯉꯧꯕ ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗ ꯍꯤꯞꯈ꯭ꯔꯤ ꯅꯣꯡ ꯉꯥꯟꯕ ꯃꯇꯝꯗ ꯃꯁꯥ ꯑꯗꯣ ꯏꯇꯦꯛ ꯇꯦꯛꯏ ꯀꯔꯤꯃꯠꯇ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯌꯨꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛ ꯃꯊꯧ ꯇꯧꯗꯨꯅ ꯂꯦꯜꯂꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯆꯥꯛ ꯉꯜꯂꯨ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯁꯥꯅ ꯈꯪꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤꯉꯩ ꯆꯥꯛ ꯑꯗꯣ ꯉꯟꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯨꯅ ꯌꯥꯡꯅ ꯍꯣꯠꯅꯖꯩ ꯑꯗꯨꯅ ꯆꯥꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯂꯗꯨꯅ ꯇꯨꯝꯕ ꯆꯪꯂꯛꯈ꯭ꯔꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯁꯨꯝꯍꯠꯇꯨꯅ ꯇꯨꯝꯅꯅꯕ ꯇꯨꯝꯊꯍꯜꯂꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯊꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯀꯥꯟꯗꯗꯤ ꯃꯍꯥꯛ ꯃꯅꯤꯡ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯊꯝꯂꯝꯕ ꯎꯇꯣꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥ ꯑꯃ ꯍꯦꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯍꯤꯡꯒꯣꯜ ꯆꯨꯊꯦꯛ ꯑꯗꯨꯗ ꯂꯥ ꯑꯗꯣ ꯊꯥꯔꯤ ꯑꯗꯨꯒ ꯂꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯎꯇꯣꯡ ꯑꯗꯣ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯎꯇꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯄꯨꯝꯕꯤ ꯁꯣꯔꯦꯟꯒꯤ ꯊꯋꯥꯏ 5 ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯇꯣꯡ ꯑꯗꯨꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯑꯗꯣ ꯚꯛ ꯂꯥꯎꯅ ꯐꯛꯗꯣꯔꯛꯂꯤ ꯑꯗꯨꯒ ꯇꯟꯗꯟ 5 ꯑꯗꯨꯁꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯏꯆꯝ ꯆꯝꯕ ꯇꯟꯗꯟꯒꯨꯝꯅ ꯎꯪꯁꯤꯟꯅꯗꯨꯅ ꯄꯥꯏꯔꯒ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯨꯁꯨꯛ ꯃꯨꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯁꯕꯥꯟꯗ ꯃꯅꯤꯜꯁꯤꯡꯗꯣ ꯑꯣꯟꯊꯣꯔꯛꯂꯤ ꯑꯉꯥꯡ ꯃꯆꯥ 5 ꯑꯗꯨꯅ ꯑꯃꯨꯛꯇꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕ ꯀꯩꯒꯤꯅꯣ ꯅꯍꯥꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯧꯊꯣꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯈꯣꯏꯗꯒꯤ ꯃꯇꯦꯡ ꯑꯃ ꯈꯛ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤꯅꯤ ꯁꯣꯔꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯅꯈꯥꯗ ꯑꯩ ꯂꯩꯇꯦ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯊꯧꯗꯥꯔꯤꯕꯅꯣ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯩꯗꯤ ꯅꯈꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯍꯥꯏꯔꯣ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯤꯃꯇꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏꯀꯣ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯈꯥ ꯇꯝꯕ ꯄꯤꯕ ꯇꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏ 5ꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦ ꯑꯩ ꯅꯈꯣꯏꯕꯨ ꯅꯅꯤꯡ ꯅꯈꯥ ꯇꯝꯕ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯌꯨꯝ ꯑꯗꯣ ꯇꯥꯈꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯃꯁꯛ ꯃꯑꯣꯡ ꯑꯗꯨꯁꯨ ꯇꯥꯈꯤ ꯑꯄꯨꯝꯕꯤ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯆꯧꯕ ꯂꯪꯆꯥꯛꯄꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯍꯧꯔꯤ
ꯑꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯃꯪꯒꯤ ꯑꯗꯣ ꯏꯃꯨꯡꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯩꯖꯥꯎ ꯍꯧꯒꯠꯇꯨꯅ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯗꯨꯅ ꯂꯥꯏ ꯇꯝꯅꯂꯥꯏꯁꯤꯡꯕꯨ ꯈꯣꯏꯔꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯥꯏ ꯈꯨꯔꯨꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯃꯩ ꯑꯗꯣ ꯑꯁꯨꯝ ꯇꯞꯊꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯇꯨꯞ 109 ꯊꯣꯛꯅ ꯃꯇꯨꯞ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯃꯩ ꯑꯗꯨꯗ ꯁꯥꯗꯨꯝ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯊꯪ ꯂꯪꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯂꯪꯁꯤꯟꯕ ꯑꯁꯤꯗ ꯃꯩꯆꯥꯛ ꯑꯗꯣ ꯍꯦꯟꯒꯠꯂꯛꯄꯗ ꯅꯠꯇꯅ ꯃꯩ ꯑꯗꯨꯁꯨ ꯍꯤꯒꯣꯛ ꯃꯆꯨꯗ ꯑꯁꯨꯝ ꯆꯥꯛꯁꯤꯜꯂꯛꯈꯤ꯫ ꯁꯥꯗꯨꯝꯁꯤꯡ ꯑꯗꯣ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯄꯨꯟꯅ ꯂꯪꯁꯤꯟꯕ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯣ ꯍꯤꯒꯣꯛ ꯑꯌꯥꯛꯄ ꯃꯆꯨꯗ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯃꯥꯏꯕ ꯃꯪꯒꯤ ꯑꯗꯣ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤ ꯀꯛꯂꯨꯕꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯗꯨꯅ ꯈꯨꯕꯥꯛꯇꯒꯤ ꯈꯨꯗꯥꯡꯗ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯑꯗꯣ ꯃꯔꯩ ꯑꯗꯨꯅ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯗꯨꯅ ꯃꯍꯥꯎ ꯂꯩꯅ ꯁꯠ ꯂꯥꯎꯅ ꯂꯦꯛꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛ ꯑꯗꯨꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯃꯥꯏꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯇꯩꯁꯤꯜꯂꯒ ꯃꯇꯣꯝꯇ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯐꯥꯛꯁꯨ ꯅꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯆꯪꯈꯤꯗ꯭ꯔꯤ꯫ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯑꯁꯨꯝꯃꯛ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯁꯣꯔꯦꯟꯁꯤꯡ ꯑꯗꯣ ꯂꯥꯏꯔꯤꯛ ꯊꯝꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯟꯅ ꯁꯪꯗꯨꯅ ꯂꯩꯔꯝꯕ ꯁꯔꯣꯏ ꯑꯍꯨꯝꯗꯨꯒ ꯁꯣꯔꯦꯟꯒꯤ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯒ ꯂꯝꯕꯥ ꯇꯧꯈ꯭ꯔꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯊꯋꯥꯏ ꯑꯃꯅ ꯂꯥꯏꯔꯤꯛ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯤ꯫ ꯑꯃꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯥꯏꯔꯤꯛ ꯑꯃꯅ ꯁꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤ꯫ ꯊꯋꯥꯏ ꯑꯅꯤꯁꯤ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯁꯔꯣꯏ ꯑꯍꯨꯝꯗꯨꯒ ꯂꯝꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯁꯔꯣꯏ ꯑꯍꯨꯝꯗꯨꯕꯨ ꯂꯝꯕꯥ ꯇꯧꯔꯤꯕ ꯑꯗꯣ ꯇꯣꯛꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯗꯨꯁꯨ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯪꯕ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯁꯔꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯁꯤꯡꯁꯨ ꯁꯨꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯣꯔꯦꯟꯒꯤ ꯊꯋꯥꯏ 5 ꯑꯗꯣ ꯍꯣꯏꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯜ ꯇꯝꯅ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯥꯕꯛ ꯉꯥꯟꯒꯗꯧꯔꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯑꯗꯣ ꯄꯥꯈꯠꯂꯛꯂꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯍꯦꯛ ꯐꯪꯈ꯭ꯔꯕꯗꯤ ꯁꯣꯔꯦꯟꯁꯤꯡ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯆꯨꯝꯅ ꯆꯠꯄ ꯐꯥꯎꯕꯗ ꯃꯁꯥ ꯑꯗꯣ ꯇꯨꯔꯦꯜ ꯃꯄꯥꯜ ꯌꯧꯅꯤꯡꯕꯅ ꯂꯩꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯗꯤ ꯃꯇꯝ ꯂꯦꯟꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯈꯔ ꯊꯨꯅ ꯆꯠꯅꯅꯕ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯗ ꯇꯛꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯗꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯆꯧꯕꯒ ꯉꯥꯡꯅ ꯁꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯀꯣꯔꯧ ꯃꯍꯥꯛꯀꯤ ꯃꯁꯦꯛ ꯃꯉꯥꯜ ꯐꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯣꯔꯦꯟꯁꯤꯡ ꯑꯗꯣ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯏꯌꯥ ꯂꯥꯛꯆꯩꯗ ꯀꯩꯁꯨ ꯂꯩꯇꯕ ꯁꯣꯔꯦꯟꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯉꯝꯗꯨꯅ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯈꯪꯒꯅꯤꯗꯣ꯫ ꯍꯌꯦꯡ ꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯆꯝꯍꯟꯒꯦꯗꯣ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤ ꯑꯗꯣ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯀꯗꯕꯒꯤ ꯇꯧꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛ ꯋꯥꯏ ꯁꯤꯠꯅ ꯈꯣꯟꯊꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯋꯥꯏ ꯁꯤꯠꯂꯤꯕ ꯑꯗꯣ ꯂꯦꯞꯂꯒ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯁꯨꯃꯥꯡ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯃꯪꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯒꯤꯅꯣ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯈꯨꯗꯩꯗꯨꯃꯒ ꯅꯣꯡ ꯐꯥꯎꯕ ꯐꯖꯅ ꯉꯥꯟꯗ꯭ꯔꯤ ꯁ꯭ꯋꯥꯏ ꯃꯆꯤ ꯃꯌꯥꯗ ꯁꯥꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯅ ꯃꯪ ꯑꯃꯨꯛ ꯀꯨꯠꯂꯨꯔꯕ꯭ꯔꯣ? ꯑꯇꯩꯗꯤꯅꯦ ꯈꯔꯕꯨ ꯐꯔꯤꯌꯦ, ꯃꯪꯒ ꯀꯨꯠꯂꯨꯔꯕꯗꯤꯅꯦ ꯑꯩꯗꯤꯅꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯀꯣ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯃꯥꯡꯒꯣꯜꯗ ꯑꯗꯨꯃꯛ ꯀꯥꯈꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯃꯃꯥ, ꯅꯍꯥꯛꯁꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯃꯗꯨ ꯑꯩꯍꯥꯛꯀ ꯀꯌꯥ ꯍꯩꯅꯗꯦꯀꯣ꯫ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯦ, ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦꯀꯣ꯫ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯋꯥ ꯆꯒꯠ ꯉꯥꯡꯂꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯋꯥꯏ ꯁꯤꯠꯇꯨꯅ
ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯃꯥꯏꯕ ꯑꯆꯧꯕ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯍꯥꯛ ꯐꯖꯅ ꯊꯦꯡꯅꯕ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯦꯠꯂꯛꯀꯅꯨ ꯍꯥꯏꯔꯝꯕꯅꯤꯅ ꯀꯔꯤꯃꯠꯇ ꯌꯦꯠꯄꯤꯗ꯭ꯔꯤ ꯍꯧꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯃꯠꯇ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯜꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯃꯪꯗꯗꯤ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯂꯁꯅꯨ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯃꯪꯗ ꯍꯦꯛ ꯎꯔꯛꯄꯒ ꯃꯍꯥꯛ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯉꯁꯤꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯇꯝꯕ ꯆꯠꯄꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯃꯆꯤꯟ ꯃꯌꯥꯒ ꯑꯃꯠꯇ ꯁꯦꯡꯗꯕꯤ ꯃꯈꯩ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯜꯂꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯑꯃꯥꯏꯕ ꯃꯪꯒꯤꯗꯤ ꯃꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯥꯏ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯗ ꯍꯪꯉꯛꯂꯤꯕꯗꯨ ꯑꯃꯥꯏꯕ ꯑꯆꯧꯕꯗꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯤꯡ ꯄꯜꯂꯛꯇꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯇꯣꯞꯄꯗ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯪꯂꯛꯏ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯕꯣ ꯉꯁꯤꯁꯨ ꯇꯤꯡꯂꯛꯂꯤꯕꯁꯤꯕꯣ ꯍꯟꯗꯛꯇꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯍꯪꯂꯛꯂꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯈꯨꯝꯂꯛꯏ ꯑꯣ ꯑꯣꯖꯥ ꯉꯁꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯍꯣꯏꯗ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯂꯦꯞꯄꯤ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯤ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯂꯤ ꯃꯂꯤ ꯇꯧꯕ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯄꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯇꯥꯛꯂꯤꯕ ꯂꯩꯋꯥꯁꯤꯡꯗꯨ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯁꯤꯗ ꯂꯣꯏꯅ ꯏꯔꯕꯅꯤ ꯃꯗꯨ ꯅꯍꯥꯛ ꯅꯨꯡꯇꯤꯒꯤ ꯑꯣꯔꯥꯏꯗꯨꯅ ꯆꯤꯟꯐꯥ ꯄꯨꯊꯣꯛꯈ꯭ꯔꯣ ꯀꯣ ꯑꯗꯨꯒ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄ ꯄꯥꯝꯂꯤꯕꯗꯨ ꯐꯪꯖꯔꯒꯗꯕꯅꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯌꯥꯝꯅ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯌꯧꯖꯈ꯭ꯔꯒꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯝꯂꯛꯏ ꯂꯩꯊꯣꯛꯂꯝꯂꯕ ꯃꯃꯥꯏ ꯑꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯈꯥꯕꯤꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯀꯔꯤ ꯋꯥꯠꯄꯤꯔꯕꯒꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯒꯨꯔꯨ ꯗꯈꯤꯅꯥ ꯋꯥꯠꯂꯤꯅꯦꯍꯦ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯣ ꯑꯩꯗꯤ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗ꯭ꯔꯦ ꯑꯣꯖꯥꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯣꯖꯥ ꯗꯈꯤꯅꯥꯁꯤꯗꯤ ꯀꯌꯥ ꯇꯧꯖꯧꯒꯦ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯩꯒꯤ ꯗꯈꯤꯅꯥꯁꯤꯕꯨ ꯅꯪꯕꯨ ꯄꯤꯕ ꯉꯝꯒꯗ꯭ꯔꯅꯦ ꯀꯔꯤꯒꯨꯝꯕ ꯄꯤꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯂꯩꯋꯥꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯗꯨ ꯃꯥꯡꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯣꯖꯥ ꯑꯩ ꯁꯦꯜꯗꯤ ꯌꯥꯝꯅ ꯂꯩꯖꯗꯦ ꯑꯗꯣ ꯑꯣꯖꯥꯅ ꯀꯌా ꯄꯥꯝꯕꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯈꯨꯝꯂꯛꯏ ꯅꯍꯥꯛ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯂꯩꯋꯥ ꯄꯤꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯨꯏꯅꯩ ꯑꯗꯨꯅ ꯅꯪꯒꯤ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯅꯅꯕ ꯗꯈꯤꯅꯥ ꯑꯗꯨ ꯏꯁꯣꯔꯗ ꯀꯠꯆꯒꯗꯧꯔꯤꯕꯅꯤ ꯁꯦꯜꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕꯁꯤ ꯅꯪꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯈꯪꯗꯦꯀꯣ ꯑꯩ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯗꯣ ꯑꯣꯖꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯪꯗꯤ ꯍꯥꯏꯕꯤꯌꯨꯗꯅ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯇꯩ ꯅꯠꯇꯦꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯇꯪ ꯄꯤꯌꯨꯗꯅ ꯍꯥ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯔꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯃꯪꯒꯤꯗ ꯃꯨꯟꯅ ꯌꯦꯡꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ